Welcome everyone, ladies and gentlemen. Today we'll be teaching you, how to go from zero to pro level. Good evening, everyone. Okay. All right. Okay. Ma'am, ngasi ko hoina doctor report nje kay no am tanda. Uzi Instagram adagi Facebook adagi YouTube jida video di ma'am thagat na mani ba. Do editing do matamda do kimatik awawa ma'am thinay ko. Especially a student issue adagi atop issue ma'am lai. Ado sigi kano se akoina kano sida kogi iramdam sida ko video editing da pamjaba angu especially video edit tawba haitaba myama ko ngasigi akoina semjariba koi content sina aduki matik kana gadrana akoina si kogi iramdam yai box sida akoina contribute tawuni ba Dejda akoina nahan dagi good evening ko Mom Sanjit Chandra Kumar ko mangba adagi Chitrajit ko Tomisna Nikita Mangang ko Sandhya Michael Sebastian Albas ko Madam Beni maning ati postale mene adagi chongtham jada koi tem ai first best ki uda bazu yam kui bazu yam yawna re ko thajaman bi long time ko dagi kumam Sanjit chu long time as Indrajit chu kui re udawa ko dagi ma'am changna re koi ni kesu la all right ko okay ma'am ai sum da matam da koi manipur hojik nongni nusit to dagi ko mai phibam ja ki matik so ba gom to re ai satra ge jo ayamba mai gi problem loi lei ado anyway ko sigi kono je YouTube da ju live da dum lei ja or sono ado mayam yem pham da ko video editing jo adu ki matik ko si ju hojiki matam da tamjan ma matam da adu ki matik kanai ko ai ju student da yam post ata wa yam yauri manipur jida moi dum contribute tar kani na yam thajai ko especially khari yauri ko batch number 2 da su video editing pam ba yam yauri ado kanno no si video editing skill jidi adu ki matik mini am pam mi go je hojik matam da koi video gi ad se ko sina du na yeng ba hen nei go aina sum ko ain study do matam da mioi ba se sum leidana visual guma ma u tar ga de koi kano se connection je khra wang ko thai matam am da kona like pudi sum pa ba ado hojikna mu kai no aina pajaiba like ma'am sum mid da sum ura ga di amuk ena koi ka ne connection je wang bagi chance yam na heli so ma'am mi sum chang na re ne ko okay adu tardi koi gi ma'am ngasi di Asur Academy ko ai loinamak ma'am da introduce to ge ko first ko one and only ko aina hek si manipur da Asur Academy da aina ek hokum matam da gi ko aingon da dum kai ni koi intern de horaga until now hujibukta ai budum support to lakpa hai targadi ko Gregson Sapam ko man huji aigi koi Asur Academy gi ko marketing loin makpai myam ko hokum matam da di ko digital marketing jama karino na khanga lakhi banate objectives ne advance ore in terms of ko world class ji kamaina marketing kamain to wi ko adegi advertisement any advertisement amojik haro ko malo he in terms of Google advertising in terms of Facebook advertising Instagram ko SEO kamain to kani YouTube advertising kamain to kani display ads kamain to kani retarget kamain to kani funnel saab de ge ko ado ma'am ko koi Gregson manipur di diamond dun le horni ma'am ni seng na ai ge ko adum leidana sum smaina satra ge sem gi tar ge di koi manipur de gi pho thol kani ma'am aina ai sum thaja ba hai tar ko matamam da di si digital marketing je kramtana khang da boy lak boy to bi go koi covid ek lo salap dai di business owner ge je am na online ge platform da lai si business kan to ba aina pocha yon man ta koi school college ju covid ki matam da koi online class ka tro tro ya koi manipur da web se eng bi ba corona mamang da di online ge adu gi kadai 2014 15 da di online karim khangam gi roi khang budi khang mane internet lai di kham YouTube khare eng adu khare eng ko
ꯑꯗꯨꯃꯥꯏꯅ ꯁꯨꯝ ꯏꯟꯇꯔꯅꯦꯠꯁꯤꯗꯒꯤ ꯑꯩꯈꯣꯏꯅ ꯀꯥꯟꯅꯕ ꯄꯣꯠꯁꯦ ꯂꯧꯊꯣꯛꯄꯁꯦ ꯑꯩ ꯍꯥꯏꯖꯧ ꯍꯥꯏꯇꯥꯔꯦ ꯃꯅꯤꯄꯨꯔꯗꯗꯤ ꯈꯔ ꯊꯦꯡꯉꯤꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯔꯥꯎꯟ 2000 ꯀꯣ 2021 22 ꯁ꯭ꯋꯥꯏꯗꯒꯤꯗꯤ ꯐꯖꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯅꯦꯜꯒꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩ ꯍꯥꯏꯇꯥꯔꯦ ꯑꯝꯕꯥꯅꯤꯅ ꯀꯣ ꯖꯤꯑꯣ ꯐ꯭ꯔꯤ ꯄꯤꯔꯀꯥꯟꯗ ꯀꯣ ꯌꯨꯇ꯭ꯌꯨꯕ ꯐꯖꯅ ꯌꯦꯡꯍꯧꯋꯤꯗꯅ ꯃꯌꯥꯝ ꯌꯦꯡꯕ꯭ꯔꯣ ꯌꯦꯡꯒꯅꯤꯗ ꯀꯣ ꯑꯗꯨ ꯂꯣꯏꯔꯕ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯗ ꯐꯖꯅ ꯋꯦꯕꯁꯦ ꯑꯅꯧꯕ ꯑꯃ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯩ ꯍꯧꯖꯤꯛꯄꯨꯗꯤ ꯑꯗꯨꯝ ꯇꯦꯔꯤ ꯃꯦꯔꯤ ꯇꯥꯈ꯭ꯔꯦ ꯀꯣ ꯑꯩꯒꯤ ꯁꯥꯇ꯭ꯔ ꯈꯔ ꯑꯃꯅꯁꯨ ꯍꯥꯏꯗꯤ ꯑꯩ ꯑꯦꯝ ꯕꯤꯁꯦ ꯀꯃꯥꯏꯅ ꯇꯧꯔꯒ ꯍꯟꯖꯤꯟꯗꯣꯏꯅꯣ ꯀꯥꯏ ꯑꯗꯨꯒꯤ ꯀꯣꯏꯁꯟꯗꯨꯗꯤ ꯑꯩ ꯑꯟꯁꯔ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦꯀꯣ ꯃꯌꯥꯝ ꯉꯝꯃꯔꯣꯏ ꯑꯗꯨꯝꯗꯤ ꯑꯝꯕꯥꯅꯤꯗ ꯐꯣꯟ ꯇꯧꯔꯀꯥꯟꯗ ꯅꯪꯒꯤ ꯆꯠꯈꯤꯕ ꯑꯦꯝ ꯕꯤꯗꯣ ꯈꯔ ꯍꯟꯖꯤꯟꯕꯤꯔꯛꯑꯣ ꯍꯥꯏꯇꯥꯕ ꯑꯗꯨ ꯅꯠꯇꯅ ꯎꯄꯥꯏ ꯁꯨꯡꯂꯩ ꯂꯩꯇ꯭ꯔꯦ ꯀꯣ ꯑꯗꯨꯒ ꯁꯦꯀꯦꯟ ꯑꯣꯐ ꯑꯣꯜ ꯌꯥꯝꯅ ꯅꯨꯡꯉꯥꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯀꯣ ꯑꯩꯅ ꯇꯥꯛꯆꯈꯤꯕ ꯀꯣ ꯁꯥꯇ꯭ꯔꯗ ꯀꯣ ꯑꯗꯨꯝ 60 days ꯁꯨꯗꯅ ꯃꯥꯏ ꯄꯥꯛꯄ ꯉꯝꯕꯁꯦ ꯁꯤꯃꯨꯛ ꯄꯦꯟꯕꯗꯤ ꯃꯌꯥꯝ ꯑꯩ ꯁꯨꯗ꯭ꯔꯦ ꯀꯩꯝ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇ꯭ꯔꯦ ꯌꯥꯝ ꯊꯤ ꯍꯔꯥꯎꯋꯦ ꯑꯗꯨꯒ ꯀꯣ ꯃꯥꯅ ꯉꯝ ꯇꯥꯔꯒꯗꯤ ꯁꯤꯗ ꯌꯥꯎꯕꯤꯔꯤ ꯃꯌꯥꯝꯁꯦ ꯀꯩꯗꯧꯕꯩ ꯉꯝꯃꯣꯏꯗꯣꯏꯅꯣ ꯑꯩ ꯀꯣꯏꯁꯟ ꯍꯪꯖꯒꯦꯕ ꯁꯤꯗ ꯅꯪ ꯊꯥ 3 ꯆꯪꯒꯗꯧꯕ ꯅꯠꯇꯦ ꯆꯍꯤ ꯑꯃ ꯆꯪꯒꯗꯧꯕ ꯅꯠꯇꯦ ꯑꯗꯨꯒꯤ ꯑꯦꯛꯖꯦꯛ ꯑꯩ ꯍꯥꯏꯗꯤ ꯀꯣꯠ ꯍꯥꯏꯇꯥꯔꯦꯅꯦꯀꯣ ꯀꯃꯥꯏꯅ ꯇꯧꯔꯒ ꯄꯩꯁꯥꯁꯦ ꯃꯥꯔꯀꯦꯠꯇ ꯍꯧꯖꯤꯛ ꯀꯗꯥꯏꯗ ꯂꯩꯒꯦ ꯁꯤ ꯍꯥꯟꯅ ꯊꯤꯗꯕꯗꯤ ꯍꯩꯇꯕꯗꯤ ꯌꯥꯔꯔꯣꯏ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦ ꯏꯆꯝ ꯆꯝꯅ ꯆꯪꯉꯛꯑꯗꯤ ꯋꯥꯅꯤ ꯍꯧꯖꯤꯛ ꯑꯗꯨꯝ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯍꯣꯠ ꯑꯣꯏꯕ ꯑꯃ ꯊꯤꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯏ ꯁ꯭ꯄꯦꯁꯂꯤ ꯀꯣ ꯑꯟꯇꯔꯄ꯭ꯔꯤꯅꯔꯒꯩꯗ ꯑꯩ ꯐ꯭ꯔꯤꯂꯦꯟꯁꯤꯡꯗꯗꯤ ꯍꯥꯏꯔꯣꯏ ꯀꯣ ꯕꯤꯖꯤꯅꯦꯁ ꯇꯧꯒꯦꯅ ꯊꯣꯛꯂꯛꯄ ꯀꯣ ꯁ꯭ꯄꯦꯁꯂꯤ ꯑꯟꯇꯔꯄ꯭ꯔꯤꯅꯔ ꯃꯌꯥꯝꯗꯀꯣ ꯃꯥꯔꯀꯦꯠꯁꯦ ꯈꯤꯇꯪ ꯊꯤꯖꯤꯟꯕ ꯍꯩꯕ ꯑꯃ ꯌꯥꯝ ꯊꯤꯅ ꯃꯔꯨ ꯑꯣꯏ ꯅꯠꯇ꯭ꯔꯒꯗꯤ ꯃꯌꯥꯝ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯅꯤ ꯑꯩꯈꯣꯏꯁꯦ ꯌꯣꯟꯕ ꯃꯇꯝ ꯄꯣꯠ ꯌꯣꯜꯂꯛꯄ ꯃꯇꯝꯗ ꯅꯪ ꯁ꯭ꯇ꯭ꯔꯒꯜ ꯑꯗꯨꯝ ꯑꯣꯏꯔꯛꯀꯅꯤ ꯌꯥꯝ ꯁꯤꯡꯉꯦ ꯀꯁꯇꯃꯔꯁꯦ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯀꯣ ꯗꯤꯖꯤꯇꯦꯜ ꯁꯤꯖꯤꯟꯅꯕꯤꯌꯨ ꯀꯣ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯪ ꯕꯤꯖꯤꯅꯦꯁ ꯀꯣ ꯔꯣꯀꯦꯠꯇꯨꯅ ꯄꯥꯏꯅꯤ ꯑꯗꯣ ꯑꯣꯐꯂꯥꯏꯟꯗꯤ ꯃꯌꯥꯝ ꯑꯩ ꯁꯦꯡꯅ ꯍꯥꯏꯁꯦ ꯁ꯭ꯀꯣꯞ ꯌꯥꯝ ꯄꯤꯛꯏꯀꯣ ꯌꯥꯝ ꯊꯤ ꯄꯤꯛꯑꯦ ꯃꯇꯝ ꯑꯃꯗ ꯀꯣ ꯂꯣꯏ ꯁꯤꯙꯔꯛꯈꯤꯅꯤ ꯀꯣ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯛꯈꯤꯅꯤ ꯍꯣꯏ ꯑꯣꯐꯂꯥꯏꯟꯗꯕꯨꯗꯤ ꯑꯗꯨꯝ ꯑꯦꯚꯔꯒ꯭ꯔꯤꯟ ꯈꯔꯕꯨꯗꯤ ꯂꯩ ꯑꯩ ꯂꯣꯏꯅꯃꯛꯇꯤ ꯍꯥꯏꯔꯣꯏ ꯑꯗꯨꯕꯨ ꯑꯌꯥꯝꯕꯅ ꯀꯣ ꯗꯤꯖꯤꯇꯦꯜꯒꯤ ꯄ꯭ꯂꯦꯠꯐꯣꯝꯗ ꯂꯣꯏ ꯆꯦꯟꯖ ꯇꯧꯔꯛꯀꯅꯤ ꯃꯌꯥꯝ ꯁꯤ ꯊꯥꯖꯕꯤꯌꯨ ꯄꯣꯠ ꯆꯩ ꯂꯩꯕꯗꯩ ꯈꯣꯠꯄꯗꯩ ꯗꯤꯂꯤꯚꯔꯤ ꯅꯪ ꯌꯨꯝꯗ ꯂꯣꯏ ꯐꯪꯉꯛꯑꯒꯕꯨ ꯀꯣ ꯃꯄꯥꯟ ꯊꯣꯛꯄꯒꯤ ꯆꯥꯟꯁꯁꯦ ꯌꯥꯝ ꯊꯤ ꯅꯦꯝꯃꯛꯑꯅꯤ ꯑꯗꯣ ꯀꯣ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯛꯁꯟ ꯂꯩꯈ꯭ꯔꯦ ꯁꯦꯀꯦꯟꯗ ꯀꯣ ꯒ꯭ꯔꯦꯁꯟ ꯃꯥꯏꯃꯣꯟ ꯀꯣ ꯃꯥꯁꯨ ꯀꯨꯏꯗ꯭ꯔꯤ ꯀꯣ ꯃꯥ ꯂꯥꯛꯏꯁꯦ ꯑꯗꯣ ꯃꯥꯁꯨ ꯍꯧꯖꯤꯛ ꯁꯦꯜꯁ ꯀꯟꯅ ꯇꯧꯊꯔꯤ ꯃꯌꯥꯝ ꯑꯗꯣ ꯈꯪꯕꯤꯔꯝꯒꯅꯤ ꯁꯤꯗ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝ ꯑꯃꯗ ꯐꯣꯟꯒ ꯇꯧꯈꯠꯇꯅꯀꯣ ꯐꯣꯂꯣ ꯑꯞꯀ ꯇꯧꯔꯛꯇꯅ ꯀꯣ ꯁꯦꯜꯁ ꯇꯧꯕꯅꯤ ꯃꯥꯁꯨ ꯐꯖꯅ ꯀꯣ ꯑꯗꯣ ꯑꯩꯁꯨ ꯁꯤꯗꯒꯤ ꯁꯦꯝꯖꯔꯒ ꯀꯣ ꯏꯟꯇꯔꯅꯦꯁꯅꯦꯜ ꯂꯦꯚꯦꯜꯗ ꯄꯨꯊꯣꯛꯀꯦ ꯇꯧꯕꯅꯦꯕ ꯑꯩ ꯁꯥꯇ꯭ꯔ ꯃꯌꯥꯝꯁꯦ ꯑꯗꯨꯝ ꯂꯩꯗꯅ ꯃꯄꯥꯟꯗ ꯂꯩꯔꯤꯕ ꯃꯤ ꯃꯌꯥꯝꯗꯨꯒ ꯊꯦꯡꯒꯥꯏꯅꯔꯛꯑꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯣ ꯅꯪꯉꯣꯟꯗꯁꯨ ꯁ꯭ꯀꯤꯜ ꯍꯦꯟꯒꯠꯂꯛꯀꯅꯤ ꯅꯣꯂꯦꯖ ꯍꯦꯜꯂꯛꯀꯅꯤ ꯀꯣ ꯍꯥꯏꯗꯤ ꯋꯥꯔꯜ ꯀ꯭ꯂꯥꯁ ꯑꯣꯏꯅ ꯅꯪ ꯀꯃꯥꯏꯅ ꯈꯜꯂꯛꯇꯣꯏꯅꯣ ꯃꯥꯏꯟꯁꯦꯠ ꯑꯣꯏꯒꯦꯔꯥ ꯁꯥꯏ ꯁꯨꯝ ꯂꯩꯕ ꯅꯠꯇꯕ ꯃꯄꯥꯟꯗ ꯑꯣꯏꯅ ꯊꯣꯛꯄꯤꯈꯣ ꯀꯣ ꯑꯗꯨꯒ ꯏꯔꯝꯗꯝꯗꯁꯨ ꯄꯩꯁా ꯄꯨꯔꯛꯁꯤ ꯀꯣ ꯑꯗꯣ ꯋꯥꯟ ꯑꯦꯟ ꯑꯣꯡꯂꯤ ꯀꯣ ꯑꯩꯒꯤꯗꯤ ꯌꯥꯝ ꯊꯤꯅ ꯅꯨꯡꯁꯤꯖꯕ ꯁꯥꯇ꯭ꯔ ꯀꯣ ꯒ꯭ꯔꯦꯁꯟ ꯃꯥꯏꯃꯣꯟ ꯀꯣ ꯁꯨꯃꯥꯏꯅ ꯑꯝꯇ ꯍꯥꯏꯔꯛꯎꯗꯅ ꯁ꯭ꯄꯣꯠꯂꯥꯏꯠ ꯇꯧꯔꯛꯀꯦꯀꯣ ꯀꯣ ꯃꯌꯥꯝꯁꯤꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅꯦ ꯀꯣ ꯒ꯭ꯔꯦꯁꯟꯅꯤ ꯑꯗꯒꯤ ꯁꯤꯅ ꯑꯩꯈꯣꯏꯒꯤ ꯒ꯭ꯔꯦꯛꯁꯟꯅꯤ ꯃꯌꯥꯝ ꯎꯏꯀꯣ ꯑꯩꯈꯣꯏ ꯒ꯭ꯔꯦꯛꯁꯟꯁꯤꯅ ꯀꯩꯅꯣ ꯃꯥꯔꯀꯦꯇꯤꯡ ꯂꯣꯏ ꯄꯥꯏ ꯑꯗꯩ ꯁꯦꯜꯁꯀꯤꯅ ꯀꯣ ꯒ꯭ꯔꯦꯁꯟꯅ ꯑꯗꯒꯤ ꯃꯌꯥꯝꯗꯤ ꯁꯨꯈꯪ ꯈꯪꯗꯕ ꯀꯣ ꯍꯥꯟꯅꯕꯨꯗꯤ ꯈꯔ ꯎꯔꯝꯃꯅꯤ ꯀꯣ ꯊꯣꯛꯇꯦ ꯍꯥꯏꯁꯤꯅꯦ ꯃꯌꯥꯝ ꯁ꯭ꯄꯣꯠꯂꯥꯏꯠ ꯊꯣꯛꯂꯛꯇ꯭ꯔꯣ ꯊꯣꯛꯇꯕ꯭ꯔꯥ ꯀꯩꯅꯣꯗ ꯁ꯭ꯀ꯭ꯔꯤꯟꯗ ꯎꯗꯕ꯭ꯔꯥ ꯊꯣꯛꯇꯦ ꯑꯣꯀꯦ ꯊꯣꯛꯇ꯭ꯔꯒꯗꯤ ꯀꯣ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦ ꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯍꯥꯞꯄꯛꯑꯒꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯎꯔꯕ ꯑꯝꯇ ꯌꯦꯡꯕꯤꯌꯨꯅꯦ ꯃꯣꯏꯅꯤ ꯊꯣꯛꯇꯦꯀꯣ ꯑꯣꯀꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯑꯍꯥꯟꯕꯗ ꯀꯣ ꯑꯩ ꯁꯨꯃꯥꯏꯅ ꯇꯧꯔꯁꯤ ꯑꯣꯀꯦ ꯃꯌꯥꯝ ꯍꯧꯖꯤꯛꯇꯤ ꯑꯩꯈꯣꯏ ꯄꯨꯂꯞ ꯎꯔꯝꯒꯗꯧ ꯃꯥꯜꯂꯦ ꯎꯕ꯭ꯔꯥ ꯑꯣꯀꯦ ꯀꯣ ꯎꯔꯦ ꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯌꯦꯡꯕꯤꯔꯣ ꯀꯣ ꯑꯩ ꯐꯥꯔꯁꯇ
ꯑꯩꯈꯣꯏ ꯀꯩꯅꯣ ꯒ꯭ꯔꯦꯁꯟ ꯃꯥꯏꯃꯣꯟ ꯍꯧꯗ꯭ꯔꯤꯀꯥꯟꯗ ꯒ꯭ꯔꯦꯛꯁꯟ ꯃꯥꯏꯃꯣꯟ ꯍꯥꯟꯅ ꯇꯥꯛꯆꯒꯦ ꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯎꯔꯕ ꯌꯦꯡꯉꯣ ꯒ꯭ꯔꯦꯛꯁꯟ ꯎꯕꯤꯔꯣ ꯃꯌꯥꯝ ꯒ꯭ꯔꯦꯛꯁꯟ ꯅꯪ ꯈꯨꯗ ꯍꯥꯏꯔꯣ ꯎꯏꯀꯣ ꯑꯣꯀꯦ ꯃꯌꯥꯝ ꯃꯥꯅ ꯀꯩꯅꯣ ꯍꯦꯗ ꯑꯣꯐ ꯃꯥꯔꯀꯦꯇꯤꯡꯅꯤꯀꯣ ꯃꯥꯁꯨ ꯏꯟꯇꯔꯅꯦꯁꯅꯦꯜ ꯌꯨ ꯑꯦꯁꯇ ꯍꯧꯖꯤꯛ ꯊꯕꯛ ꯇꯧꯔꯅꯤ ꯀꯣ ꯁꯤ ꯍꯦꯛ ꯂꯣꯏꯁꯤꯜꯂꯛꯄꯒ ꯑꯩꯅ ꯑꯣꯄꯣꯔꯆꯨꯅꯤꯇꯤꯁ ꯀꯣ ꯍꯥꯏꯗꯤ ꯏꯟꯇꯔꯅꯦꯁꯅꯦꯜꯗ ꯀꯃꯥꯏꯅ ꯖꯣꯕ ꯀꯃꯥꯏꯅ ꯇꯧꯔꯛꯀꯅꯤ ꯀꯣ ꯑꯗꯣ ꯃꯥꯁꯨ ꯄꯨꯔꯅꯤ ꯑꯩꯅ ꯌꯨ ꯑꯦꯁꯇ ꯑꯗꯒꯤ ꯁꯦꯀꯦꯟꯗ ꯁꯦꯜꯁ ꯀꯣ ꯑꯩ ꯑꯗꯨꯝ ꯑꯩꯒꯤ ꯀꯝꯄꯅꯤꯗ ꯇꯧꯕꯤꯔꯛꯄ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯒ꯭ꯔꯦꯁꯟ ꯃꯥꯏꯃꯣꯟ ꯀꯣ ꯃꯌꯥꯝ ꯒ꯭ꯔꯦꯁꯟ ꯎꯕꯤꯕ꯭ꯔꯥ ꯎꯏꯀꯣ ꯑꯣꯀꯦ ꯑꯗꯒꯤ ꯊꯔꯗ ꯀꯣ ꯋꯥꯟ ꯑꯦꯟ ꯑꯣꯡꯂꯤ ꯑꯩꯒꯤ ꯉꯁꯤꯐꯥꯎꯗ ꯑꯩꯉꯣꯟꯗ ꯃꯇꯦꯡ ꯄꯥꯡꯕꯤꯔꯛꯈꯤꯕ ꯑꯩꯅ ꯋꯥꯔ ꯃꯇꯝꯗꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯀꯣ ꯐꯖꯅ ꯇꯧꯕꯤꯈꯤꯕ ꯕꯦꯡꯒ꯭ꯂꯣꯔꯗ ꯂꯩ ꯃꯥꯁꯨ ꯍꯧꯖꯤꯛ ꯀꯣ ꯃꯥꯅ ꯀꯩꯅꯣꯅꯦ MCA ꯇꯧꯔꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯀꯣ ꯃꯥꯏ ꯃꯃꯤꯡꯅ ꯁꯦꯕꯥꯁꯟ ꯀꯣꯟꯊꯧꯖꯝ ꯃꯥꯅ ꯆꯤꯐ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔꯅꯤ ꯌꯥꯝ ꯎꯕ꯭ꯔꯥ ꯁꯦꯕꯥꯁꯟ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯗꯤ ꯃꯌꯥꯝ ꯀꯣ ꯀꯩꯅꯣꯗꯒꯤ ꯁꯦꯕꯥꯁꯟꯗꯒꯤ ꯉꯁꯤ ꯑꯩꯈꯣꯏꯅ ꯇꯝꯗꯣꯏꯁꯦ ꯑꯩꯈꯣꯏꯒꯤ ꯇꯣꯄꯤꯛꯇꯣ ꯃꯌꯥꯝ ꯑꯗꯨꯝ ꯑꯩ ꯈꯪꯕꯤꯔꯝꯃꯅꯤꯅ ꯈꯜꯂꯤ ꯀꯣ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯑꯃ ꯀꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯇꯧꯗꯣꯏꯅꯣ ꯑꯩꯗꯤ ꯕꯤꯒꯤꯅꯔꯁꯅꯤ ꯑꯩꯗꯤ ꯄ꯭ꯔꯣꯅꯤ ꯑꯩꯗꯤ ꯑꯦꯗꯚꯥꯟꯁꯅꯤ ꯏꯠ ꯗꯖꯟ ꯃꯦꯇꯔ ꯀꯣ ꯁ꯭ꯇꯥꯔꯠ ꯐ꯭ꯔꯣꯝ ꯗꯤꯁ ꯑꯩꯈꯣꯏꯅ ꯉꯁꯤ ꯀꯣꯚꯔ ꯇꯧꯒꯗꯧꯔꯤꯕ ꯇꯣꯄꯤꯛ ꯃꯌꯥꯝꯁꯦ ꯀꯣ ꯁꯦꯕꯥꯁꯟ ꯂꯣꯏ ꯍꯥꯏꯍꯜꯂꯒꯦ ꯀꯣ ꯑꯩ ꯃꯥꯏꯛ ꯌꯥꯝ ꯄꯥꯏꯔꯔꯣই ꯃꯥꯏ ꯗꯦꯅꯤꯅ ꯃꯉꯣꯟꯗ ꯑꯃꯨꯛ ꯃꯥꯏꯛ ꯄꯤꯔꯒꯦ ꯃꯦꯝ ꯑꯣꯀꯦ So welcome everyone. Ko, Sebastian, ko, this is your stage. Nang obiro, yari. Sebastian, sound tang tao wala. Thank you, Dasar. Taro sita. Tare. Okay. Mayam aiga ngasi ahamba thengnaba numiti oramgani mayamse aduna mayamse kai lamdai amta khangjagedana comment drop tawbiro Bisnupur Moirang Serok de Shiori, Morang ko. Thaupa Thaupa. Kishamthong. Okay. Segmai de Shiori ko wongkai. Kuripok kamchu. Mayam ngasi ahamba thengnabse yam nungai. Aigi di ahamba oidoramni. Sarangpa. Lamjao. Hoi adudi mayam ngasi aina takchagadoriba sing asi haiphet kainoda mainetomda haiphet uchage. Mayam igi screen share jo biko. Ado ngasi aina takchagadoribasi sigi 0 to Pro Ultimate Video Editing haiba topic asini sida yauribasi point manga dani ado point manga se sigi singse ngasi takchagadoini ado si takchadringi mamangda haiphet aigi introduce masa ama tawjage dasur nabudi tawbigre ado aigi oinasu haiphet tawjage aigi ming Sebasan kawi ai uripok tagini ai hojik Bangalore da MCA tamjari ado Dasur ki makada part time oina magi si video creator oina lejabani do mayam si aham thengnabagi oina hello everyone hajage. Okay, this is Sebastian ko nangi class to hobiro ko all the best ma'am zu muna tabi oro ko sidai da mana topic mana cover to doriba topic se ke no ha matamda ahamada video editing to matamda to kin mate akhoi matam ya changdro
ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯠ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯄꯨꯡ 2, 3, ꯄꯨꯡ 4, 5 ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯆꯪꯕꯗꯣ ꯁꯤꯗꯩꯁꯤꯗ ꯃꯥꯅ ꯀꯣꯚꯔ ꯑꯞ ꯇꯧꯔꯛꯀꯅꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠ ꯀꯣ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯃꯇꯝ ꯌꯥꯝ ꯆꯪꯉꯤꯗꯣ ꯀꯃꯥꯏꯅ ꯇꯧꯔ ꯔꯤꯗ꯭ꯌꯨꯁ ꯇꯧꯔꯛꯇꯣꯏꯅꯣ ꯀꯣ ꯃꯆꯪ ꯑꯣꯏꯕ ꯈꯛꯇꯪ ꯁꯤꯖꯤꯟꯅꯕ ꯂꯩꯗꯅ ꯑꯗꯨꯝ ꯂꯩꯔꯦ ꯁꯦꯀꯦꯟꯗ ꯀꯣ ꯑꯦꯁ ꯑ ꯕꯤꯒꯤꯅꯔꯁ ꯑꯃ ꯑꯣꯏꯅ ꯀꯔꯤ ꯇꯨꯜ ꯁꯤꯖꯤꯟꯅꯗꯣꯏꯅꯣ ꯃꯣꯕꯥꯏꯜꯗ ꯑꯣꯏꯒꯦꯔꯥ ꯂꯦꯞꯇꯣꯞꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯁꯤ ꯑꯩꯈꯣꯏꯅ ꯈꯪꯗꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯉꯁꯤ ꯃꯥꯅ ꯌꯥꯝ ꯂꯥꯏꯅ ꯁꯤ ꯇꯨꯜꯁꯤꯗꯪ ꯁꯤꯖꯤꯟꯅꯧ ꯌꯥꯝ ꯄꯣꯁ ꯇꯥꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯅ ꯑꯗꯨꯝ ꯁꯤꯖꯤꯟꯅ ꯌꯥꯔꯗ꯭ꯔꯣ ꯑꯗꯩ ꯊꯥꯔꯗꯇ ꯀꯃꯥꯏꯅ ꯇꯧꯔꯒ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯏꯗꯤ ꯀꯩꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯑꯃꯒ ꯃꯥꯏ ꯂꯣꯏꯁꯤꯜꯂꯛꯄꯒꯤ ꯀꯩꯅꯣꯁꯦ ꯁꯝꯅꯕꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯏꯇꯥꯔꯦ ꯀ꯭ꯂꯤꯞ ꯑꯃꯒ ꯀ꯭ꯂꯤꯞ ꯑꯃꯒꯤ ꯇꯥꯏꯁꯟꯅꯔꯛꯄꯁꯦ ꯁꯤꯒꯤꯁꯦ ꯀꯣ ꯀꯃꯥꯏꯅ ꯌꯥꯝ ꯂꯥꯏꯅ ꯍꯥꯏꯗꯤ ꯑꯩꯈꯣꯏꯅ ꯀꯃꯥꯏꯅ ꯁꯦꯝꯒꯅꯤ ꯀꯃꯥꯏꯅ ꯁꯥꯗꯣꯛꯀꯅꯤ ꯀꯣ ꯑꯗꯨꯒꯨꯝꯕ ꯐꯖꯅ ꯇꯥꯅꯤ ꯌꯥꯝ ꯃꯔꯨ ꯑꯣꯏꯀꯣ ꯃꯌꯥꯝ ꯁꯤꯁꯦ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗ ꯁꯤ ꯃꯄꯥꯁꯤꯗ ꯌꯥꯎꯅꯤꯡꯗꯦꯅꯦ ꯀꯥꯏꯅ ꯀꯠ ꯇꯧꯗ꯭ꯔꯥ ꯁꯝꯅꯔꯛꯄ ꯃꯇꯝꯗ ꯅꯤꯌꯣꯝ ꯆꯨꯝꯅ ꯁꯝꯅꯗ꯭ꯔꯒꯗꯤ ꯅꯪ ꯚꯤꯗꯤꯑꯣꯗꯣ ꯐꯖꯕ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯋꯥꯠꯂꯅꯤ ꯑꯗꯩ ꯐꯣꯔꯠꯇ ꯁꯤ ꯌꯥꯝ ꯃꯔꯨ ꯑꯣꯏ ꯊꯥꯏꯅ ꯃꯇꯝ ꯑꯃꯗ ꯑꯩꯈꯣꯏꯅ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯇꯧꯔꯛꯄ ꯃꯇꯝꯗ ꯀꯣ ꯃꯇꯝ ꯑꯃꯗ ꯆꯠꯅꯔꯝꯕ 2000ꯗ ꯆꯠꯅꯕ 2015ꯗ ꯆꯠꯅꯕ 2020ꯗ ꯆꯠꯅꯕ ꯀꯣ ꯃꯌꯥꯝꯁꯤꯅ ꯚꯤꯗꯤꯑꯣꯁꯦ ꯀꯔꯝꯕ ꯃꯑꯣꯡꯗ ꯄꯥꯝꯃꯤ ꯀꯣ ꯁꯤꯒꯨꯝꯕꯁꯤꯁꯨ ꯈꯪꯗꯕ ꯌꯥꯗꯦꯕ ꯇ꯭ꯔꯦꯟꯗꯤꯡ ꯍꯥꯏꯇꯥꯔꯦꯅꯦ ꯀꯣ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯋꯥꯔꯜꯗ ꯃꯌꯥꯝꯅ ꯌꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯏꯃꯥꯝ ꯒꯥꯖꯅꯤ ꯒꯥꯏꯁꯦ ꯀꯣ ꯃꯥꯏ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡ ꯁ꯭ꯇꯥꯏꯜꯁꯦ ꯀꯃꯥꯏꯅ ꯇꯧꯕ ꯈꯣꯠꯄ ꯑꯗꯨꯅꯆꯤꯡꯕ ꯃꯌꯥꯝ ꯑꯃ ꯀꯣ ꯁꯤꯒꯨꯝꯕ ꯈꯪꯉꯛ ꯇꯥꯔꯒꯗꯤ ꯃꯌꯥꯝꯅ ꯄꯥꯝꯅꯩꯁꯨ ꯀꯔꯤꯅꯣ ꯑꯗꯣ ꯈꯪ ꯇꯥꯔꯒꯗꯤ ꯅꯪꯅ ꯚꯤꯗꯤꯑꯣꯏꯗꯤꯇꯤꯡ ꯑꯗꯨꯒꯤ ꯁ꯭ꯇꯥꯏꯜꯗ ꯇꯧꯔꯛ ꯇꯥꯔꯒꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯌꯥꯝ ꯊꯤꯅ ꯐꯔꯛꯀꯅꯤ ꯑꯗꯨꯒ ꯂꯥꯁꯇ ꯀꯣ ꯁꯤꯒꯤ ꯏꯝꯄꯣꯔꯇꯦꯟꯁꯤꯃꯗꯤ ꯀꯣ ꯁꯦꯕꯥꯁꯟꯗꯩ ꯇꯥꯕꯤꯔꯣ ꯀꯣ ꯃꯥꯒꯤ ꯁ꯭ꯄꯦꯁꯦꯜꯅꯤ ꯑꯗꯨꯒ ꯃꯌꯥꯝ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯅ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯤꯗ ꯅꯣꯏꯅ ꯂꯣꯏ ꯂꯣꯏꯔ ꯃꯇꯨꯡꯗ ꯌꯥꯝꯅ ꯁ꯭ꯄꯦꯁꯦꯜ ꯑꯣꯏꯕ ꯕꯣꯅꯁ ꯑꯃ ꯉꯁꯤ ꯐꯪꯅꯤ ꯃꯌꯥꯝ ꯑꯥꯏꯗꯔ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯑꯗꯒꯤ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯀꯣ ꯑꯗꯩ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯀꯝꯃꯨꯅꯤꯇꯤ ꯃꯦꯝꯕꯔꯁ ꯃꯅꯨꯡꯗ ꯑꯣꯏꯒꯦꯔꯥ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯗꯕ ꯄꯣꯠꯁꯛ ꯑꯃ ꯑꯩꯈꯣꯏꯒꯤ ꯑꯦꯀꯥꯗꯃꯤꯗꯒꯤ ꯀꯣ ꯑꯩꯈꯣꯏ ꯄꯤꯅꯤ ꯉꯁꯤ ꯄꯩꯁా ꯇꯤꯡꯒꯗꯧ ꯅꯠꯇꯦ ꯀꯣ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀꯔꯤꯌꯔꯗ ꯑꯗꯨꯝ ꯁꯤꯖꯤꯟꯅꯒꯗꯕ ꯄꯣꯠꯅꯦꯕ ꯀꯣ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯑꯣꯏꯒꯦꯔꯥ ꯐꯦꯁꯕꯨꯛꯇ ꯑꯣꯏꯒꯦꯔꯥ ꯌꯨꯇ꯭ꯌꯨꯕꯇ ꯑꯣꯏꯒꯦꯔꯥ ꯀꯣ ꯌꯨ ꯅꯦꯝ ꯏꯠ ꯁꯤꯗꯩꯁꯤꯗ ꯀꯣ ꯑꯩꯅ ꯚꯤꯗꯤꯑꯣꯏꯗꯤꯇꯤꯡꯕꯨ ꯇꯧꯗꯧꯔꯕ ꯁꯤꯒꯤ ꯄꯣꯠꯁꯛꯁꯦ ꯍꯦꯛ ꯌꯥꯎꯗꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯤꯔꯅꯤ ꯁ꯭ꯄꯤꯠ ꯍꯦꯟꯒꯠꯂꯔꯣꯏ ꯀꯣ ꯑꯗꯨꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯀꯣ ꯑꯩꯈꯣꯏ ꯀꯝꯄꯅꯤꯒꯤ ꯁꯥꯏꯠꯇꯒꯤ ꯑꯗꯨꯝꯕ ꯃꯌꯥꯝꯗ ꯁꯤ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯗ ꯁ꯭ꯄꯦꯁꯦꯜꯂꯤ ꯂꯣꯏꯕ ꯌꯥꯎꯕ ꯃꯤꯗ ꯑꯩꯈꯣꯏ ꯄꯤꯅꯤ ꯀꯣ ꯃꯌꯥꯝꯗꯨ ꯄꯥꯝꯕ ꯌꯥꯎꯅꯔꯒꯗꯤ ꯀꯣꯃꯦꯟꯇ ꯑꯝꯇ ꯍꯥꯏꯕꯤꯌꯨꯗꯅ ꯑꯝꯇ ꯌꯦꯡꯖꯒꯦ ꯀꯣ ꯄꯥꯝꯃꯒꯗꯤ ꯂꯚ ꯏꯠ ꯑꯅ ꯑꯝꯇ ꯍꯥꯏꯕꯤꯌꯨ ꯀꯣ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯒꯁꯨ ꯀꯣ ꯂꯚ ꯏꯠ ꯑꯅ ꯍꯥꯏꯕꯤꯔꯝꯃꯨ ꯑꯩꯈꯣꯏ ꯍꯣꯔꯦꯟ ꯂꯤꯡꯛꯇꯣ ꯑꯩꯈꯣꯏ ꯍꯥꯞꯆꯔꯛꯀꯅꯤ ꯑꯗꯨꯒ ꯁꯤꯒꯤꯁꯤꯅ ꯅꯪꯒꯤ ꯄꯨꯟꯁꯤꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯗꯣ ꯀꯌꯥꯝ ꯊꯤꯅ ꯂꯥꯏꯍꯟꯒꯦ ꯌꯦꯡꯉꯣ ꯑꯗꯣ ꯁꯤꯒꯨꯝꯕꯁꯤꯗꯤ ꯀꯣ ꯁꯦꯕꯥꯁꯟꯅ ꯍꯣꯔꯦन ꯅꯩꯈꯥꯏꯔꯛꯑꯅꯤ ꯃꯌꯥꯝ ꯀꯣ ꯐꯖꯅ ꯇꯥꯕꯤꯔꯣ ꯑꯍꯥꯟꯕꯅꯤꯅ ꯈꯤꯇꯪ ꯀꯅꯦꯛꯁꯟꯕꯨꯗꯤ ꯋꯥꯠꯄ ꯌꯥꯏ ꯃꯨꯟꯅ ꯇꯥꯕꯤꯌꯨ ꯀꯣ ꯗꯤꯁ ꯋꯤꯜ ꯍꯦꯜꯞ ꯌꯨ ꯅꯪꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯒꯤ ꯀꯔꯤꯌꯔꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯀꯥꯟꯅꯒꯅꯤ ꯃꯌꯥꯝ ꯁꯣ ꯊꯦꯡꯛ ꯌꯨ एवरीवन ꯀꯣ ꯁꯦꯕꯥꯁꯟ ꯅꯪꯒꯤ ꯁ꯭ꯇꯦꯖꯅꯤ ꯀꯣ ꯅꯩꯈꯥꯏꯔꯣ ꯑꯣꯚꯔ ꯗꯤꯂꯤꯚꯔ ꯇꯧꯈꯥꯏꯔꯣ ꯀꯣ ꯅꯩꯁꯜꯂꯣ alright all the best ma'am Thank you, Dasher, once again. So, ꯑꯩꯅ ꯍꯧꯖꯤꯛ ꯇꯥꯛꯆꯒꯗꯧꯔꯤꯕꯁꯤ ꯁꯤꯒꯤ ꯄꯣꯏꯟꯠꯁꯤ ꯀꯩꯅꯤ ꯑꯗꯣ ꯗꯥꯁꯨꯔꯅꯁꯨ ꯍꯥꯏꯐꯦꯠ ꯍꯥꯏꯕꯤꯔꯝꯃꯦ ꯁꯤꯒꯤ ꯃꯇꯥꯡꯗ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛꯁꯦ ꯑꯩꯈꯣꯏꯅ ꯑꯋꯥꯕꯁꯦ ꯊꯦꯡꯅꯔꯤꯁꯦ ꯏꯗꯤꯇꯤꯡ ꯇꯧꯕ ꯃꯇꯝꯗ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯅꯦꯕ ꯏꯗꯤꯇꯤꯡ ꯇꯧꯕ ꯍꯥꯏꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯏꯗꯤꯠ ꯑꯃ ꯇꯧꯕ ꯀꯥꯟꯗ ꯃꯇꯝ ꯌꯥꯝꯅ ꯆꯪꯉꯦꯕ ꯁꯦꯀꯦꯟ ꯕꯥꯏ ꯁꯦꯀꯦꯟ ꯏꯗꯤꯠ ꯇꯧꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯤꯃ ꯐꯖꯅ ꯀꯃꯥꯏꯅ ꯍꯩꯒꯅꯤ ꯀꯝꯗꯧꯅ ꯇꯧꯒꯅꯤꯗꯣ ꯁ꯭ꯇꯦꯞ ꯕꯥꯏ ꯁ꯭ꯇꯦꯞꯇ ꯂꯥꯛꯆꯒꯦ ꯑꯩ ꯁꯤꯒꯤ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯑꯔꯥꯏꯕ ꯃꯈꯜꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦ ꯏꯗꯤꯇꯤꯡ ꯇꯧꯕ ꯀꯥꯟꯗ ꯍꯧꯖꯤꯛ ꯐꯣꯟꯗ ꯇꯧꯕ ꯑꯣꯏꯔꯣ ꯂꯦꯞꯇꯣꯞꯇ ꯇꯧꯕ ꯑꯣꯏꯔꯣ ꯄꯤꯁꯤꯗ ꯇꯧꯕ ꯑꯣꯏꯔꯣ ꯁꯤꯒꯤ ꯃꯥꯒꯤ ꯃꯈꯜ ꯃꯈꯜ ꯍꯥꯏꯗꯤ ꯇꯦꯛꯁꯀꯤ ꯁ꯭ꯇꯥꯏꯜꯗꯪꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯐꯣꯟꯗꯪꯗ ꯑꯣꯏꯔꯣ ꯍꯥꯏꯗꯤ ꯃꯌꯥꯝꯅ ꯍꯥꯟꯅ ꯁꯥꯔꯒ ꯂꯩꯔꯕ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯕ ꯑꯗꯨꯅ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯣꯏꯔꯣ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯑꯩꯈꯣꯏꯅ ꯁꯤꯖꯤꯟꯅꯔꯒ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟꯠꯁꯦ ꯇꯧꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯒꯤ ꯚꯤꯗꯤꯑꯣ ꯏꯗꯤꯇꯤꯡꯁꯤꯗ ꯌꯥꯝ ꯂꯥꯏꯍꯟꯕ ꯇꯥꯏꯝꯗꯣ ꯊꯨꯅ ꯏꯗꯤꯠ ꯇꯧꯕ ꯍꯦꯟꯒꯠꯅꯕ ꯑꯗꯨꯒꯨꯝꯕ ꯃꯌꯥꯝꯗꯣ ꯍꯥꯞꯆꯤꯜꯂꯒ ꯇꯧꯗꯣꯏꯅꯦꯕ ꯑꯗꯣ ꯃꯊꯪ ꯃꯊꯪ ꯂꯥꯛꯆꯒꯦ ꯑꯅꯤꯁꯨꯕꯗ ꯁꯤꯒꯤ ꯋꯥꯠ ꯇꯨꯜ ꯑꯦꯟ ꯁꯣꯐꯋꯦꯌꯔ ꯇꯨ ꯌꯨꯁ ꯍꯥꯏꯔꯤꯁꯦ ꯈ꯭ꯋꯥꯏꯗꯒꯤ ꯑꯩꯈꯣꯏꯅ ꯏꯗꯤꯇꯤꯡ ꯇꯧꯕꯗ ꯃꯌꯥꯝ ꯄꯤ ꯁꯤ ꯂꯩꯔꯒꯅ ꯄꯤ ꯁꯤꯗ ꯑꯗꯨꯝ ꯇꯧꯖꯔꯦ ꯐꯣꯟ ꯂꯩꯔꯒꯅ ꯐꯣꯟꯗ ꯑꯗꯨꯝ ꯇꯧꯖꯔꯦ ꯏꯗꯤꯇꯤꯡꯗꯤ ꯑꯗꯨꯝ ꯇꯧꯕ ꯌꯥꯏꯑꯕ ꯐꯣꯟꯗ ꯑꯣꯏꯔꯁꯨ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ
ꯐꯕ ꯑꯩꯒꯤ ꯑꯣꯏꯅ ꯍꯥꯏꯔꯒꯗꯤ ꯑꯩꯅ PC ꯒꯤꯗ ꯔꯤꯀꯃꯦꯟ ꯇꯧꯖꯕꯗꯤ ꯄꯩꯁꯥ ꯄꯤꯕꯗꯗꯤ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯍꯥꯏꯁꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯁꯦ ꯁꯤ ꯌꯥꯝ ꯀꯥꯟꯅꯕ ꯌꯥꯝ ꯄꯥꯋꯔꯐꯨꯜ ꯑꯣꯏꯕ ꯁꯣꯐꯋꯦꯔ ꯑꯃꯅꯦꯕ ꯏꯗꯤꯇꯤꯡꯒꯤꯗꯗꯤ ꯑꯗꯣ ꯃꯌꯥꯝꯅ ꯐ꯭ꯔꯤꯒꯤ ꯄꯥꯝꯕꯤꯔꯁꯨ ꯍꯦꯛ ꯍꯥꯏꯐꯦꯠ ꯍꯦꯛ ꯍꯧꯕꯒꯗꯤ ꯀꯩꯁꯨ ꯄꯩꯁꯥ ꯌꯥꯝꯅ ꯏꯟꯚꯦꯁꯇꯤ ꯇꯧꯅꯤꯡꯗꯦꯗꯅ ꯌꯥꯝ ꯇꯥꯡꯕ ꯈꯣꯠꯄ ꯑꯣꯏꯕꯅꯤꯅ ꯁꯤꯒꯨꯝꯕꯁꯦ ꯑꯗꯨꯅ ꯀꯩꯅꯣ ꯐ꯭ꯔꯤꯒꯤ ꯍꯥꯏꯔꯒꯗꯤ ꯗꯥ ꯚꯤꯟꯆꯤꯒꯨꯝꯕ ꯑꯗꯒꯤ ꯁꯣꯔꯠꯀꯠꯀꯨꯝꯕ ꯑꯗꯒꯤ ꯍꯧꯖꯤꯛꯇꯤ ꯀꯩꯅꯣꯗ ꯀꯦꯞꯀꯠ ꯍꯥꯏꯔꯤꯕ ꯐꯣꯟꯒꯤ ꯌꯥꯝꯅ ꯍꯧꯖꯤꯛ ꯌꯥꯝꯅ ꯄꯣꯄꯨꯂꯔ ꯑꯣꯏꯔꯤꯕ ꯏꯗꯤꯇꯤꯡ ꯑꯦꯞꯁꯦ PC ꯒꯤꯁꯨ ꯊꯣꯛꯑꯦ ꯁꯤꯁꯨ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕ ꯌꯥꯏ ꯀꯦꯞꯀꯠꯁꯦ PC ꯒꯤꯁꯨ ꯑꯣꯏꯅ ꯗꯥ ꯚꯤꯟꯆꯤ ꯀꯩꯀꯥ ꯅꯠꯇ꯭ꯔꯁꯨ ꯑꯗꯨꯒ ꯑꯍꯨꯝ ꯁꯨꯕꯗ how to choose the right transition ꯑꯩꯈꯣꯏꯒꯤ ꯀ꯭ꯂꯤꯞ ꯑꯃꯒꯒꯤ ꯍꯥꯏꯐꯦꯠ ꯚꯤꯗꯤꯑꯣꯁꯦ ꯁꯥꯡꯅ ꯅꯝꯃꯛꯄ ꯀꯥꯟꯗ ꯁꯤꯒꯤ ꯃꯇꯦꯛ ꯑꯃ ꯋꯥ ꯉꯥꯡꯕ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯁꯣꯏꯕ ꯃꯇꯦꯛ ꯑꯃ ꯌꯥꯎꯈ꯭ꯔꯦ ꯁꯤꯁꯦ ꯀꯛꯊꯠꯂꯒ ꯃꯊꯪꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯁꯝꯖꯟꯅꯕ ꯍꯣꯠꯅꯕꯗ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯄ ꯑꯃ ꯗꯔꯀꯥꯔ ꯇꯥꯏꯌꯦꯕ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯏꯕꯗꯤ ꯉꯁꯥꯏꯒꯤ ꯂꯩꯔꯤꯕ ꯀ꯭ꯂꯤꯞ ꯑꯅꯤꯗꯨꯒꯤ ꯁꯝꯖꯟꯅꯕ ꯇꯥꯏꯅꯕ ꯃꯌꯥꯏꯁꯤ ꯑꯣꯏꯗꯣꯏꯅꯦꯕ ꯃꯌꯥꯏꯁꯤꯗ ꯑꯩꯈꯣꯏꯅ ꯇ꯭ꯔꯥꯟꯖꯤꯁꯟ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯗꯤꯖꯣꯞ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯗꯒꯤ ꯐ꯭ꯂꯥꯁ ꯇ꯭ꯔꯥꯟꯖꯤꯁꯟ ꯂꯥꯏꯠ ꯂꯤꯛ ꯇ꯭ꯔꯥꯟꯖꯤꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯦ ꯀꯔꯝꯕꯅ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯅꯩ ꯑꯩꯒꯤ ꯚꯤꯗꯤꯑꯣꯗꯨꯒꯤ ꯆꯥꯅꯕꯗꯣ ꯍꯥꯞꯇꯣꯏꯅꯦꯕ ꯑꯗꯒꯤ ꯋꯥꯠ ꯏꯁ ꯇ꯭ꯔꯦꯟꯗꯤꯡ ꯔꯥꯏꯠ ꯅꯥꯎ ꯇ꯭ꯔꯦꯟꯗꯤꯡ ꯔꯥꯏꯠ ꯅꯥꯎ ꯍꯥꯏꯔꯤꯕꯁꯦ ꯃꯌꯥꯝꯁꯦ ꯁꯤꯗꯏꯗꯤꯇꯤꯡ ꯇꯧꯕꯁꯨ ꯌꯥꯎꯔꯝꯒꯅꯤ ꯇꯧꯗꯕꯁꯨ ꯌꯥꯎꯔꯝꯒꯅꯤꯀꯣ ꯑꯗꯣ ꯃꯌꯥꯝ ꯍꯧꯖꯤꯛꯏꯗꯤꯇꯤꯡꯒꯤꯗ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯕꯁꯦ ꯀꯩꯅꯦꯅ ꯈꯜꯂꯤ ꯃꯌꯥꯝ ꯑꯍꯥꯟꯕꯗ ꯒꯦꯁ ꯍꯥꯏꯐꯦꯠ ꯇꯧꯕꯤꯔꯛꯎꯅꯦ ꯀꯃꯦꯟꯗ ꯊꯥꯗꯕꯤꯔꯛꯎ ꯈꯪꯉꯒꯗꯤ ꯈꯪꯗ꯭ꯔꯒꯁꯨ ꯑꯗꯨꯝ ꯒꯦꯁ ꯇꯧꯕꯤꯔꯛꯄ ꯌꯥꯏꯀꯣ insert captions ꯃꯌꯥꯝ ꯑꯇꯩꯗꯤ ꯈꯪꯕꯤꯗ꯭ꯔꯕ ꯀꯔꯤꯅ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯝꯒꯅꯤꯁꯦ V ꯐꯤꯂꯝ ꯃꯌꯥꯝꯅ ꯍꯥꯏꯕꯤꯔꯛꯄꯗꯒꯤ ꯁꯤꯁꯇꯔ ꯍꯥꯏꯒꯗ꯭ꯔꯥ ꯕ꯭ꯔꯗꯔ ꯍꯥꯏꯒꯗ꯭ꯔꯥ ꯀꯩꯁꯥꯝ ꯔꯥꯖꯤꯅꯤ ꯍꯥꯏꯕ꯭ꯔꯥ VN ꯍꯥꯏꯁꯤꯗꯤ ꯑꯩ ꯈꯪꯖꯗ꯭ꯔꯦꯀꯣ ꯁꯣꯔꯠꯁꯦ ꯀꯩ ꯑꯣꯏꯗꯣꯏꯅꯣ VN ꯍꯥꯏꯁꯦ ꯑꯩ ꯈꯪꯖꯗ꯭ꯔꯦ ꯑꯣꯀꯦ ꯃꯌꯥꯝ ꯑꯩ ꯍꯧꯖꯤꯛ ꯍꯥꯏꯖꯔꯛꯑꯒꯦ ꯇ꯭ꯔꯦꯟꯗꯤꯡ ꯔꯥꯏꯠ ꯅꯥꯎ ꯍꯥꯏꯔꯤꯁꯦ ꯊꯝꯅꯦꯜꯁꯨ ꯑꯣꯏꯅ ꯍꯣꯏ ꯊꯝꯅꯦꯜꯁꯨ ꯑꯗꯨꯝ ꯃꯈꯜ ꯑꯃꯅꯤ ꯍꯥꯏꯗꯤ ꯃꯤꯁꯦ ꯑꯦꯇ꯭ꯔꯦꯛ ꯇꯧꯗꯣꯏꯅꯦꯕ ꯊꯝꯅꯦꯜꯁꯤꯅ ꯚꯤꯗꯤꯑꯣꯗꯣ ꯍꯥꯟꯅ ꯌꯦꯡꯗ꯭ꯔꯤꯀꯥꯟꯗ ꯑꯍꯥꯟꯕ ꯎꯕꯁꯦ ꯊꯝꯅꯦꯜ ꯑꯗꯒꯤ ꯇꯥꯏꯇꯜ ꯁꯤꯒꯨꯝꯕꯁꯤꯅꯦꯕ ꯚꯤꯗꯤꯑꯣꯁꯦ ꯑꯍꯥꯟꯕ ꯃꯤꯅ ꯎꯒꯗꯕꯁꯦ ꯆꯪꯉ ꯃꯇꯨꯡꯗ ꯚꯤꯗꯤꯑꯣꯁꯤ ꯀꯣꯟꯅ ꯎꯔꯛꯀꯗꯕꯅꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇ꯭ꯔꯦꯟꯗꯤꯡ ꯑꯣꯏꯔꯤꯕꯁꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯌꯥꯝꯅ ꯐꯥꯎꯔꯕ ꯗꯥꯁꯨꯔꯅꯁꯨ ꯍꯥꯏꯐꯦꯠ ꯄꯟꯖꯔꯝꯕ ꯏꯃꯥꯟ ꯒꯥꯖꯗꯤ ꯍꯣꯏꯒꯨꯝꯕ ꯃꯣꯏꯒꯨꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯅꯝꯕꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯀꯩꯅꯣꯅꯦꯕ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛꯁꯤꯡꯁꯤꯅꯦꯕ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯣꯡ ꯐꯣꯝ ꯀꯟꯇꯦꯟꯗꯣ ꯑꯣꯏꯔꯣ ꯅꯠꯇ꯭ꯔꯒ ꯁꯣꯔꯠ ꯀꯟꯇꯦꯟꯇ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛꯁꯦ ꯑꯅꯝꯕꯅ ꯂꯣꯏ ꯁꯤꯖꯤꯟꯅꯩꯌꯦꯕ ꯚꯤꯖꯨꯋꯦꯜ ꯏꯐꯦꯛ ꯅꯠꯇ꯭ꯔꯒ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯁꯦ ꯍꯥꯞꯄꯒ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛꯁꯦ ꯑꯅꯝꯕ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯑꯗꯣ ꯍꯧꯖꯤꯛ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛꯁꯤꯁꯨ ꯌꯥꯝꯅ ꯂꯨꯕ ꯏꯗꯤꯇꯤꯡ ꯁ꯭ꯇꯥꯏꯜ ꯑꯃꯅꯦꯕ ꯏꯗꯤꯇꯤꯡꯗ ꯍꯥꯏꯔꯒꯗꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯍꯩꯔꯒꯗꯤ ꯌꯥꯝꯅ ꯑꯦꯇꯦꯟꯁꯟ ꯀꯦꯞꯆꯔ ꯇꯧꯕ ꯉꯝꯕ ꯄꯣꯠ ꯑꯃꯅꯦꯕ ꯏꯗꯤꯇꯤꯡ ꯁ꯭ꯇꯥꯏꯜꯗ ꯃꯣꯁꯟ グラフィꯛ ꯍꯥꯏꯔꯤꯕ ꯏꯗꯤꯇꯤꯡꯁꯦ ꯑꯗꯣ ꯁꯤꯒꯤꯁꯦ ꯐꯖꯅ ꯍꯩꯅꯤꯡꯕ ꯂꯩꯔꯒꯁꯨ ꯐꯖꯅ ꯇꯝꯕꯤꯕ ꯑꯃ ꯃꯊꯧ ꯇꯥꯏꯀꯣ ꯃꯤ ꯑꯃꯒꯤ ꯑꯦꯇꯦꯟꯁꯟ ꯀꯦꯞꯆꯔ ꯇꯧꯅꯕ ꯍꯣꯠꯅꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯩꯒꯤ ꯚꯤꯗꯤꯑꯣꯁꯦ ꯀꯌꯥꯝ ꯐꯖꯍꯟꯒꯦ ꯍꯥꯏꯕ ꯇꯥꯔꯗꯤ ꯑꯗꯨꯝ ꯋꯥ ꯉꯥꯡꯉꯤꯕꯁꯤꯒ ꯑꯩꯈꯣꯏꯅ ꯁ꯭ꯀ꯭ꯔꯦꯆꯇꯒꯤ ꯁꯦꯝꯖꯗꯣꯏꯅꯦꯕ ꯃꯣꯁꯟ ꯒ꯭ꯔꯥꯐꯤꯛ ꯍꯥꯏꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯅ ꯌꯥꯝꯅꯁꯨ ꯂꯨꯕ ꯑꯃ ꯑꯣꯏꯕ ꯑꯗꯣ ꯃꯌꯥꯝ ꯂꯥꯁꯀꯤ ꯏꯝꯄꯣꯔꯇꯦꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯗꯤ
ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯦ ꯑꯩꯅ ꯁꯨꯝ ꯈꯟꯖꯕꯅꯤꯀꯣ ꯁꯤꯗꯤ ꯑꯗꯣ ꯏꯗꯤꯇꯤꯡꯒꯤ ꯑꯣꯏꯅꯗꯤ ꯀꯩ ꯑꯣꯏꯔꯝꯗꯧ ꯃꯥꯜꯂꯤ ꯃꯌꯥꯝ ꯂꯥꯁꯀꯤꯁꯦ ꯀꯟꯚꯥꯁ ꯀꯟꯚꯥꯁꯨ ꯄꯤꯁꯤꯒꯤ ꯅꯠꯇ꯭ꯔꯣ ꯀꯟꯚꯥꯁꯦ ꯑꯗꯣ ꯑꯩ ꯄꯥꯏꯗꯕꯅꯤꯅ ꯌꯥꯝ ꯀꯟꯅꯗꯤ ꯈꯪꯖꯗ꯭ꯔꯦ ꯀꯟꯚꯥꯁ ꯁꯥꯎꯟ ꯏꯐꯦꯛꯁꯨ ꯗꯔꯀꯥꯔ ꯂꯩ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤꯁꯨ ꯗꯔꯀꯥꯔ ꯂꯩ ꯑꯗꯣ ꯂꯥꯁꯀꯤꯁꯤꯗꯤ ꯑꯗꯨꯒꯨꯝꯕ ꯑꯝꯇꯗꯤ ꯅꯠꯆꯗꯦ ꯍꯥꯏꯗꯤ ꯏꯗꯤꯇꯤꯡ ꯇꯧꯕ ꯍꯥꯏꯁꯤ ꯌꯥꯝꯅ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯉꯁꯥꯏꯒꯤ ꯑꯗꯒꯤ ꯑꯋꯥꯕ ꯑꯗꯒꯤ ꯌꯥꯝ ꯐ꯭ꯔꯁꯇ꯭ꯔꯦꯇꯤꯡ ꯑꯣꯏꯕ ꯄꯣꯠ ꯑꯃꯅꯦꯕ ꯏꯗꯤꯇꯤꯡ ꯇꯧꯕ ꯍꯥꯏꯁꯦ ꯇꯥꯗ꯭ꯔꯒꯗꯤ ꯌꯥꯝ ꯁꯥꯎꯅꯤꯡꯕ ꯑꯗꯨꯅ ꯏꯁꯥꯁꯤꯗ ꯇꯧꯔꯤꯕ ꯊꯕꯛꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯥꯏꯇꯥꯔꯦ ꯅꯨꯡꯉꯥꯏꯔꯒ ꯇꯧꯕ ꯄꯦꯁꯟ ꯑꯃ ꯌꯥꯎꯔꯒ ꯇꯧꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯊꯣꯛꯄ ꯍꯦꯞ ꯐꯟ ꯑꯗꯨꯒꯨꯝꯕ ꯑꯃ ꯍꯥꯏꯖꯕꯅꯤ ꯌꯥꯝ ꯈꯟꯖꯜꯂꯒ ꯃꯌꯥꯝꯅ ꯀ꯭ꯔꯤꯌꯦꯇꯤꯕꯤꯇꯤ ꯑꯗꯨ ꯑꯗꯥ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯅꯠꯇꯦꯀꯣ ꯍꯣꯏ ꯑꯗꯨ ꯂꯣꯏꯅꯃꯛꯇꯤ ꯆꯪꯉꯤ ꯑꯗꯣ ꯅꯨꯡꯉꯥꯏꯊꯣꯛꯄ ꯑꯃ ꯅꯨꯡꯉꯥꯏꯊꯣꯛꯇ꯭ꯔꯒꯗꯤ ꯇꯧꯔꯤꯕ ꯄꯣꯠꯇꯨꯗ ꯑꯩꯈꯣꯏꯅ ꯅꯨꯡꯉꯥꯏꯕꯁꯦ ꯐꯪꯗ꯭ꯔꯗꯤ ꯅꯨꯡꯉꯥꯏꯇꯦꯗꯅ ꯑꯗꯣ ꯃꯌꯥꯝ ꯗꯥꯁꯣꯔꯅ ꯉꯁꯤ ꯍꯥꯏꯔꯝꯕꯁꯦ ꯏꯗꯤꯇꯤꯡꯒꯤ ꯇꯥꯛꯑꯣ ꯍꯥꯏꯕꯁꯦ ꯀꯩꯅꯣꯅꯦꯕ ꯏꯗꯤꯇꯤꯡꯒꯤ ꯇꯥꯛꯄꯁꯦ ꯑꯩꯗꯤ ꯑꯅꯝꯕ ꯑꯦꯞꯁꯤꯗꯒꯤ ꯀꯩꯅꯣꯗꯤ ꯑꯝꯇ ꯑꯩꯅ ꯈ꯭ꯋꯥꯏ ꯁꯤꯖꯤꯟꯅꯔꯤꯕ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯁꯤꯖꯤꯟꯅꯔꯤꯕ ꯄꯣꯠꯁꯦ ꯀꯩꯅꯣꯅꯦꯕ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯒ ꯑꯥꯐꯇꯔ ꯏꯐꯦꯛꯀ ꯀꯧꯋꯦꯕꯀꯣ ꯁꯤꯒꯤ ꯁꯣꯐꯋꯦꯔꯁꯦ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯣ ꯑꯩ ꯍꯥꯏꯐꯦꯠ ꯀꯩꯅꯣ ꯁꯤꯒꯤ ꯍꯦꯛ ꯄꯥꯏꯕꯗ ꯑꯣꯏꯔꯣ ꯑꯃꯗ ꯑꯣꯏꯔꯣ ꯍꯩꯅꯕ ꯍꯥꯏꯐꯦꯠ ꯁꯤꯒꯤ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣ ꯍꯥꯏꯔꯤꯕ ꯀꯩꯅꯣ ꯏꯗꯤꯇꯤꯡ ꯁꯣꯐꯋꯦꯔꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯇꯥꯛꯆꯒꯦ ꯃꯌꯥꯝꯗ ꯃꯌꯥꯝ ꯁ꯭ꯀ꯭ꯔꯤꯟ ꯁꯦꯌꯔꯁꯦ ꯎꯕꯤꯔꯕ ꯐ꯭ꯔꯤ ꯑꯧ ꯐ꯭ꯔꯤ ꯐ꯭ꯔꯤ ꯚꯔꯖꯟꯗꯤ ꯁꯤꯒꯤ ꯄꯦꯗ ꯚꯔꯖꯟ ꯑꯣꯏꯗꯣꯏꯅꯤ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯗꯗꯤ ꯐ꯭ꯔꯤꯗꯤ 7 days ꯇ꯭ꯔꯥꯌꯦꯜ ꯂꯩꯕꯅꯤ ꯁꯥꯇ꯭ꯔꯒꯤꯗꯤ ꯈꯔ ꯇꯥꯒꯨꯝ ꯇꯧꯕꯅꯤ ꯑꯗꯨꯗꯤ ꯃꯌꯥꯝ ꯇꯥꯛꯄ ꯍꯧꯖꯔꯒꯦꯀꯣ ꯍꯥꯏꯐꯦꯠ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯎꯕꯗ ꯃꯌꯥꯝꯁꯨ ꯈꯪꯖꯅꯕ ꯍꯥꯏꯗꯤ ꯁꯤ ꯄꯥꯏꯅꯤꯡꯕ ꯂꯩꯔꯕꯁꯨ ꯁꯤ ꯃꯌꯥꯝꯁꯦ ꯎꯕꯗ ꯍꯥꯏꯐꯦꯠ ꯈꯪꯖꯅꯕ ꯃꯌꯥꯝ ꯁꯤ ꯃꯀꯣꯛꯇꯩ ꯍꯧꯖꯔꯒꯦ ꯁꯤꯗ ꯎꯔꯤꯕ ꯑꯟꯇꯥꯏꯇꯜ ꯑꯗꯒꯤ ꯅ꯭ꯌꯨ ꯇꯤꯇꯤ ꯊꯥꯔꯤꯕ ꯁꯤꯒꯤꯁꯤꯗꯤ ꯑꯩꯒꯤ ꯁꯦꯞ ꯐꯥꯏꯜꯗꯨꯅꯦꯕꯀꯣ ꯁꯤꯁꯦ ꯄꯥꯏꯔ ꯃꯇꯨꯡꯗ ꯑꯩꯅ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯧꯈ꯭ꯔ ꯃꯇꯨꯡꯗ ꯁꯦꯞ ꯇꯧꯕꯁꯤꯡꯁꯤ ꯁꯤꯗ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯁꯤꯒꯤ ꯖꯒꯥꯁꯤꯗ ꯑꯗꯣ ꯑꯩꯅ ꯁꯤꯒꯤ ꯁꯦꯞ ꯇꯧꯕ ꯐꯥꯏꯜꯅꯤ ꯁꯤꯁꯤꯅ ꯑꯅꯧꯕ ꯄ꯭ꯔꯣꯖꯦꯛ ꯑꯃ ꯍꯥꯡꯒꯦ ꯍꯥꯏꯇꯥꯔꯗꯤ ꯁꯤꯒꯤ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯅ꯭ꯌꯨ ꯄ꯭ꯔꯣꯖꯦꯛꯁꯦ ꯆꯪꯉꯕ ꯃꯇꯨꯡꯗ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯑꯩꯅ ꯄ꯭ꯔꯤꯁꯦꯠꯁꯦ ꯈꯟꯖꯗꯣꯏꯅꯦꯕ ꯀꯩ ꯑꯩꯅ ꯁꯦꯝꯗꯣꯏꯕ ꯚꯤꯗꯤꯑꯣꯁꯦ ꯀꯩ ꯚꯤꯗꯤꯑꯣꯅꯣ ꯑꯗꯒꯤ ꯇꯥꯏꯞꯁꯦ ꯀꯩ ꯇꯥꯏꯞꯅꯣꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯅꯦꯝ ꯑꯩꯒꯤ ꯇꯧꯗꯣꯔꯤꯕ ꯄ꯭ꯔꯣꯖꯦꯛ ꯅꯦꯝꯗꯣ ꯁꯤꯗ ꯊꯥꯕꯤꯔꯅꯤ ꯑꯦꯅꯤ ꯅꯦꯝ ꯀꯣ ꯑꯩꯅ ꯇꯧꯗꯣꯔꯤꯕ ꯄꯣꯠꯇꯣ ꯑꯩ ꯍꯧꯖꯤꯛꯀꯤꯗꯤ ꯑꯦ ꯑꯣꯏꯅ ꯊꯥꯖꯒꯦ ꯁꯤꯅ ꯄ꯭ꯔꯣꯖꯦꯛ ꯂꯣꯀꯦꯁꯟ ꯑꯩꯅ ꯁꯤꯁꯦ ꯏꯗꯤꯠꯁꯦ ꯇꯧꯕ ꯂꯣꯏꯔ ꯃꯇꯨꯡꯗ ꯂꯣꯀꯦꯁꯟ ꯑꯃꯗꯤ ꯗꯔꯀꯥꯔ ꯇꯥꯅꯤꯗꯅ ꯑꯩꯅ ꯁꯦꯞ ꯇꯧꯗꯣꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯗꯣ ꯀꯗꯥꯏꯗ ꯁꯦꯞ ꯇꯧꯅꯤ ꯍꯥꯏꯔꯤꯕ ꯄꯣꯠꯇꯣ ꯁꯤꯗ ꯆꯨꯁ ꯂꯣꯀꯦꯁꯟꯁꯤꯗ ꯗ꯭ꯔꯣꯞ ꯗꯥꯎꯟꯗ ꯆꯪꯉꯒ ꯁꯤꯒꯤ ꯆꯨꯁ ꯂꯣꯀꯦꯁꯟꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯑꯗꯨꯝ ꯑꯩꯒꯤꯗꯤ ꯁꯤꯁꯤꯅ ꯑꯣꯏꯌꯦꯕ ꯁꯤ ꯐꯥꯏꯜ ꯑꯃ ꯈꯟꯕꯤꯔꯅꯤ ꯃꯅꯨꯡꯗꯒꯤ ꯏꯁꯥꯅ ꯁꯦꯝꯖꯔꯒ ꯑꯗꯨꯒꯤ ꯐꯥꯏꯜꯗꯣ ꯁꯦꯂꯦꯛ ꯐꯣꯜꯗꯔ ꯇꯧꯔꯒ ꯁꯤ ꯈꯜꯂꯀꯥꯟꯗ ꯁꯤꯒꯤ ꯐꯥꯏꯜ ꯅꯦꯝꯗꯣ ꯉꯁꯥꯏꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯣꯀꯦꯁꯟꯗꯣ ꯁꯤꯗ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯤꯀ꯭ꯋꯦꯟꯁ ꯀꯩꯀꯥ ꯁꯦꯝꯕ ꯑꯗꯒꯤ ꯁꯤ ꯃꯌꯥꯝꯁꯦ ꯂꯣꯏ ꯂꯣꯏꯔꯕ ꯃꯇꯨꯡꯗ ꯑꯇꯩꯗꯤ ꯑꯝꯇꯪ ꯊꯦꯡꯅꯁꯨ ꯌꯥꯏ ꯁꯤꯒꯤ ꯄ꯭ꯔꯣꯖꯦꯛ ꯂꯣꯀꯦꯁꯟꯁꯤꯒ ꯄ꯭ꯔꯣꯖꯦꯛ ꯅꯦꯝꯒꯤꯁꯤꯗꯪ ꯁꯦꯝꯃꯒ ꯑꯗꯨꯝ ꯁꯤꯒꯤ ꯀ꯭ꯔꯦꯠꯁꯤꯗ ꯅꯝꯕꯤꯔꯒ ꯉꯁꯥꯏꯒꯤ ꯑꯩꯒꯤ ꯄ꯭ꯔꯣꯖꯦꯛꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯍꯧꯔꯅꯤꯕ ꯄ꯭ꯔꯣꯖꯦꯛꯁꯦ ꯀ꯭ꯔꯤꯌꯦꯠ ꯇꯧꯕ ꯍꯧꯔ ꯃꯇꯨꯡꯗ ꯃꯌꯥꯝ ꯉꯥꯛꯇꯪ ꯉꯥꯏꯈꯣ ꯀ꯭ꯔꯤꯌꯦꯇꯤꯡ ꯀꯟꯅ ꯇꯧꯔꯤ ꯔꯥꯝꯁꯨ ꯌꯥꯝ ꯆꯥꯎꯗ꯭ꯔꯗꯤ ꯁꯤꯒꯤ ꯁꯣꯐꯋꯦꯔꯁꯦ ꯆꯞꯄꯅꯦ ꯈꯔ ꯈꯔ ꯁꯤꯗ ꯊꯣꯛꯂꯛꯑꯦ ꯑꯍꯥꯟꯕ ꯏꯟꯇꯔꯐꯦꯁꯇꯨꯅꯦꯕ ꯎꯗꯣꯏꯁꯦ ꯁꯤꯒꯤ ꯄꯣꯠꯁꯤꯗ ꯑꯍꯥꯟꯕ ꯁꯨꯃꯥꯏꯅ ꯊꯣꯛꯂꯛꯀꯅꯤ ꯍꯥꯏꯐꯦꯠ ꯌꯦꯡꯕꯗꯕꯨꯗꯤ ꯀꯣꯛ ꯉꯥꯎꯕꯅꯦ ꯑꯗꯣ ꯁꯨꯝ ꯈꯪꯔꯗꯤ ꯑꯗꯨꯝ ꯂꯥꯏꯕꯅꯦꯕ ꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯁꯤꯒꯤ ꯄꯣꯠꯁꯤꯅ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯃꯣꯅꯤꯇꯔ ꯀꯧꯋꯦꯕ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯔꯤꯕ ꯄꯣꯠꯇꯣ ꯁꯤꯒꯤ ꯖꯒꯥꯁꯤꯗꯅꯦꯕ ꯊꯣꯛꯇꯣꯏꯁꯦ ꯑꯗꯣ ꯑꯗꯒꯤ ꯁꯤꯒꯤꯁꯤꯅ ꯑꯃꯨꯛ ꯁꯣꯔꯁ ꯀ꯭ꯂꯤꯞ ꯀꯧꯋꯦꯕ
source clip haisina aina ngasai editing sungtau tawdriba photo sigi jaga sida thoktoineba sigi jaga sida thokpaga ngasai edit tawbaduna sonda thoga ani se comparison gumba dagi color correction gumba adugumba tawunaba hotnabada yam darka taba haitare ani se puthoga adagi sida leri ma'am se sisina tools khaiduneba sida sigi tools kaido sigi mod saina chu khangnei ado sigi tools kaise si ma'am se khalla khalla ga sidana effect ki leire sidana text ki leire sida ngasai gi source clip to leire sisina project project hariba sigi mafam sidana aina hꯧगदोरिबा प्रोजेक्ट से वीडियो से एडिट तौदोरिबा वीडियो अमदी साउंड अदगी लैरिबा ग्राफिक कई काजे पुलप सिदा हापचन दोइनेबा सी मनुंग सिदा हापचलगा इन एडिटिंग जे हौदोइनेबा अदुगा सिगी मखागी सिना अखोय टाइमलाइन नत्रगा ट्रैक हारगा खंगनेबा टाइमलाइन नत्रगा ट्रैक हाइसिदा ngसाइगी aina hapchalaiba video se sida ngasai gi project ta hapiba video do sida drag tawraga sigi mafam sida edit tawdoineba magi timeline do chatlaga aduga sida lerisina tool panel ka weba tool panel se aina ngasai gi sijina doriba panel mayam duneba editing tawnaba honabada aduga somgi side ki sina essential graphic adagi kaino sigisina kaino essential graphic aigi ngasai gi text kai ka hapa matungda edit tawnaba jaga duneba haidi text ki font sembo oiro text ki color sembo oiro aduguma mayam do hojik interface ki di sida si anamba che sida lore ado ai hojik file se edit tawnaba ama import tawjageba sigi mafam sida import tawnabagi sigi mafam sida dum drag and drop tawrsu ai natragana import ta changa dum tawya ado khwai laibadi drag and drop sine ilai laiba sigi se haipet drag and drop tawraga ilai laiba mongda tawjage sigi se ado sise sema matungda akoina hojik tawdoise organize tawdoineba organize tawse right click ta nambiraga sigi ahangbam da right click ta namaga new bin sida namdoineba new bin sida akoigi ngasai folder ma semdoineba akoina music ka video ka pulap yanjanagradi sisina kari folder no sisina kari project no do amta khangroidana aduna bin sida akoina bin je semaga video na video gi sina video gi thar sigi folder sina adu sina music की ओहलसे सिना म्यूजिक की सुमाइना फोल्डर जे सेमगा ड्रैग एंड ड्रॉप अमु तविबा खोइ ngसाइ से नि जे वीडियो फाइल नेबा सुमाइना पुलप कॉपी नत्रगा अमुमम तवरना वीडियो सिदा चंगल लगा सुमाइना अदुदि वीडियो सिना कदाइ दे यावी म्यूजिक सिना कदाइ दे यावी द खोइ खंगनी दना हा सुमाइना ऑर्गेनाइज तवरदे एडिटिंग द लाहन बाइ तारे सिसु टाइम मैनेजमेंट की मखल अमनी मरमदि सुमाइना ऑर्गेनाइज तवगी तारदि मयाम स्वाइदा पुलप लेबगी महु सुमाइना ऑर्गेनाइज तवगी तारदि ओ वीडियो दुना ngसाइ वीडियो दो सिदा यावगिबनि हायगा नम चंगगा थिबिबा म्यूजिक की दुना म्यूजिक त सि यावगिबनि हायगा थिबिबा औदि लायरन मयाम मनुंग दai थिदो सरो अदो हाइफे सिगी सिदा सिगी हौद्रिकांदा अखोइना हजिक सेमनिंग जे सीक्वेंस सेमबसिनेबा सुमाइना हजिकी डायरेक्ट वीडियो से ड्रैग तौरगना वीडियो दुदा यावरिबा सीक्वेंस तो ओइजदोइनेबा अदो अदुगी सीक्वेंस दि अखोइना कैसु पामबो ओइरोबा मरमदि कइनो तो सीक्वेंस तो करी मागी रिजोल्यूशन दो खंगदेदना अखोइ अदुना सिगी राइट क्लिक सिदा नंबी ngसाइगी फोल्डर अनोबो सेममा पादो अदु नतबा न्यू आइटम सिदा चंगा सीक्वेंस से सिदा चंगा अखोइ सीक्वेंस से सेमदोइनेबा यूट्यूब की वीडियो ओरगना सिगी 1920 by 1080 हाइसे यूट्यूब की वीडियो दा नंबर लॉन्ग फॉर्म की लोइ सिजनबनेबा अदुगा सिदा मोइ मसागी ओइना डिफॉल्ट की जो खरा पिजरमे सिदा 4K की रिजोल्यूशन गैना सिदा लेरा अदुगा सिगी हाई डेफिनिशन नतबा अल्ट्रा हाई डेफिनिशन की रिजोल्यूशन गैना सिदा लेरा सिसिना हाई डेफिनिशन खतगिनेबा 1080p हाइसिना अदुना अखोइना पामजरिबा रिजोल्यूशन दो 4K की ओइगेरा 1K की ओइगेरा 2K की ओइगेरा सिसे अखोइना तौरगा सिगी फाइल से सीक्वेंस से अखोइना ममिंग थागेसु याय सिगिसे लॉन्ग फॉर्म की हायरसेबा हाइदि 1920 निना औना सिसे अखोइना तौबिरनी अदुगा वीडियो से ngसाigi edit तौबिदोरबा वीडियो से सिदगी वीडियो की फोल्डर मनुंग सिदा चंगा सिसे ड्रैग तौबिरनी ड्रैग तौर मतुंगदा अखोइना स्केल अमा सेमगे खोटके वीडियो सिगी साइज सेमगे हारजो वीडियो सिदा चंगनी अदुगा वीडियो सिदा चंगा मतुंगदा अखोइना सिगी इफेक्ट कंट्रोल हाइजे सिदा नमगा स्केल से सिगी स्केल सिदा सानादोइनेबा वीडियो
ꯄꯤꯛꯊꯍꯟꯕ ꯆꯥꯎꯈꯠꯍꯟꯕ ꯑꯗꯒꯤ ꯄꯣꯖꯤꯁꯟ ꯍꯥꯏꯁꯤꯅ ꯁꯤꯒꯤ ꯁꯣꯝꯗ ꯔꯥꯏꯠꯇ ꯆꯠꯄ ꯂꯦꯐꯇ ꯆꯠꯄ ꯑꯗꯨꯒ ꯁꯣꯝꯒꯤꯁꯤꯅ ꯑꯞ ꯗꯥꯎꯟꯅꯦꯕ ꯁꯤꯅ ꯑꯞ ꯁꯤꯅ ꯗꯥꯎꯟ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯁꯦ ꯃꯈꯥꯗꯒꯤ ꯁꯨꯃꯥꯏꯅ ꯆꯪꯍꯜꯂꯛꯀꯦꯒꯨꯝꯕ ꯃꯊꯛꯇꯒꯤ ꯁꯨꯃꯥꯏꯅ ꯇꯥꯍꯜꯂꯛꯀꯦꯒꯨꯝꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯂꯦꯐꯇꯒꯤ ꯆꯪꯍꯜꯂꯛꯄ ꯑꯗꯒꯤ ꯁꯤꯅ ꯔꯥꯏꯠꯇꯒꯤ ꯆꯪꯍꯜꯂꯛꯄ ꯁꯤꯒꯤ ꯏꯐꯦꯛ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯁꯤꯗ ꯁꯤꯒꯤ ꯃꯣꯁꯟ ꯍꯥꯏꯁꯤꯗ ꯂꯣꯏ ꯁꯦꯝꯗꯣꯏꯅꯦꯕ ꯑꯅꯝꯕꯅ ꯑꯗꯣ ꯍꯧꯖꯤꯛ ꯇꯧꯗꯣꯏꯁꯦ ꯁꯤꯀ꯭ꯋꯦꯟꯁ ꯁꯦꯝꯃꯦ ꯑꯗꯒꯤ ꯑꯍꯥꯟꯕꯗ ꯁꯤꯁꯦ ꯚꯤꯗꯤꯑꯣꯁꯦ ꯍꯥꯏꯐꯦꯠ ꯍꯧꯖꯤꯛ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯕ ꯁ꯭ꯂꯣ ꯃꯣꯁꯟꯒꯨꯝꯕ ꯑꯗꯒꯤ ꯁ꯭ꯄꯤꯗ ꯑꯞꯀꯨꯝꯕ ꯅꯠꯇ꯭ꯔꯒꯅ ꯁ꯭ꯂꯣ ꯗꯥꯎꯟꯒꯨꯝꯕꯁꯦ ꯍꯥꯟꯅ ꯀꯗꯥꯏꯗ ꯌꯥꯎꯏꯗꯣ ꯌꯦꯡꯁꯦꯕ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯑꯩꯈꯣꯏꯅ ꯆꯪꯉꯒ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯀꯛꯑꯁꯦꯕ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯦ ꯀꯛꯄꯁꯤꯗ ꯁꯤꯖꯤꯟꯅꯗꯣꯏꯁꯦ ꯁꯤꯒꯤ ꯔꯦꯖꯔ ꯇꯨꯜ ꯍꯥꯏꯁꯤꯅꯦꯕ ꯔꯦꯖꯔ ꯇꯨꯜꯁꯦ ꯀꯩꯒꯨꯝꯕ ꯃꯦꯛꯇ ꯄꯥꯏꯔꯒꯗꯤ ꯃꯣꯏ ꯀꯃꯥꯟ ꯁꯤꯒ ꯍꯥꯏꯕꯅꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯦꯛ ꯅꯠꯇꯕ ꯆꯨꯝꯅꯒꯤ ꯂꯦꯞꯇꯣꯞꯀꯨꯝꯕ ꯑꯩꯈꯣꯏꯒꯤ ꯋꯤꯟꯗꯣꯁꯀꯤꯗ ꯄꯥꯏꯔꯒꯅ ꯀꯟꯇ꯭ꯔꯣꯜ ꯁꯤ ꯑꯗꯣ ꯁꯤꯒꯤꯁꯦ ꯀꯛꯇꯣꯏꯅꯦꯕ ꯁꯤ ꯚꯤꯗꯤꯑꯣꯁꯦ ꯀꯟꯇ꯭ꯔꯣल ꯁꯤꯁꯤꯅ ꯁꯣꯔꯠꯀꯠꯅꯦꯕ ꯉꯁꯥꯏꯒꯤ ꯔꯦꯖꯔ ꯇꯨꯜꯁꯤꯒꯤ ꯑꯗꯨꯝ ꯆꯪꯉꯒ ꯁꯤꯗꯒꯤ ꯁꯨꯃꯥꯏꯅ ꯅꯝꯕꯤꯔꯁꯨ ꯌꯥꯏ ꯅꯝꯃꯒ ꯁꯨꯃꯥꯏꯅ ꯄꯨꯔꯛꯑꯒ ꯑꯗꯨꯝ ꯀꯛꯄ ꯅꯠꯇ꯭ꯔꯒꯅ ꯀꯟꯇ꯭ꯔꯣल ꯁꯤꯁꯦ ꯅꯝꯃꯒ ꯀꯛꯄ ꯁꯤꯁꯨ ꯁꯣꯔꯠꯀꯠ ꯑꯃ ꯊꯝꯕ ꯍꯥꯏꯁꯤꯁꯨ ꯇꯥꯏꯝ ꯃꯦꯅꯦꯖꯃꯦꯟ ꯃꯈꯜ ꯑꯃꯅꯦꯕ ꯍꯥꯏꯗꯤ ꯁꯨꯃꯥꯏꯅ ꯆꯠꯂꯒ ꯑꯩꯅ ꯄꯥꯝꯃꯤꯕ ꯇꯨꯜꯗꯣ ꯈꯜꯂꯒ ꯀꯛꯑꯒ ꯂꯩꯕ ꯅꯠꯇꯕ ꯑꯗꯨꯝ ꯀꯤꯕꯣꯔꯗꯁꯤꯗ ꯀꯟꯇ꯭ꯔꯣꯜ ꯁꯤꯅ ꯗꯥꯏꯔꯦꯛ ꯇꯛ ꯂꯥꯎꯅ ꯅꯝꯃꯒ ꯁꯤ ꯀꯛꯊꯠꯂꯒ ꯁꯤꯒꯤ ꯀꯛꯏꯕ ꯄꯣꯠꯁꯦ ꯆꯨꯁ ꯇꯧꯕꯤꯔꯒ ꯑꯗꯨꯝ ꯁ꯭ꯄꯤꯠ ꯗ꯭ꯌꯨꯔꯦꯁꯟꯁꯤꯗ ꯆꯪꯍꯟꯕ ꯅꯠꯇ꯭ꯔꯗꯤ ꯁꯣꯔꯠꯀꯠꯁꯤꯃ ꯊꯝꯗ꯭ꯔꯗꯤ ꯑꯃꯨꯛ ꯆꯠꯂꯒ ꯀꯛꯄ ꯂꯩꯕꯁꯤꯁꯨ ꯇꯥꯏꯃꯤꯡ ꯃꯈꯜ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯁꯨ ꯁꯣꯔꯠꯀꯠ ꯊꯝꯕꯁꯤꯁꯨ ꯌꯥꯝ ꯀꯥꯟꯅꯩ ꯑꯗꯨꯒ ꯍꯧꯖꯤꯛꯀꯤ ꯁ꯭ꯄꯤꯠ ꯗ꯭ꯌꯨꯔꯦꯁꯟꯗꯣ ꯑꯃꯨꯛ ꯁꯦꯝꯖꯔꯛꯑꯒꯦ ꯁꯤ ꯃꯇꯦꯛꯁꯦ ꯑꯩ ꯀꯩꯅꯣ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯕ ꯄꯥꯝꯃꯦꯕ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯕ ꯄꯥꯝꯕꯁꯤꯗ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯈꯜꯂꯒ ꯃꯇꯨꯡꯗ ꯔꯥꯏꯠ ꯀ꯭ꯂꯤꯛ ꯅꯝꯃꯒ ꯁꯤꯒꯤ ꯁ꯭ꯄꯤꯠ ꯑꯦꯟ ꯗ꯭ꯌꯨꯔꯦꯁꯟ ꯍꯥꯏꯁꯦ ꯁꯤꯗ ꯆꯪꯉꯅꯤ ꯑꯗꯨꯒ ꯑꯩꯁꯦ ꯄꯥꯔꯁꯦꯟꯇꯦꯖ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯁ꯭ꯄꯤꯠꯁꯦ ꯁ꯭ꯂꯣ ꯗꯥꯎꯟ ꯇꯧꯅꯤꯡꯉꯤꯅꯣ ꯍꯥꯏꯁꯦ 50 ꯃꯨꯛ ꯇꯧꯔꯒ ꯌꯦꯡꯉꯁꯦꯕ 50 ꯃꯨꯛ ꯇꯧꯕꯁꯤꯗ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯁꯥꯡꯗꯣꯔꯛꯀꯅꯤ ꯁꯥꯡꯗꯣꯔꯛꯄꯁꯤꯗ ꯁꯤꯗꯒꯤ ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯒ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯇꯞꯊꯔꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯑꯗꯨꯒ ꯁ꯭ꯋꯥꯏ ꯖꯒꯥꯁꯤꯗꯪꯅꯦꯕ ꯇꯞꯇꯣꯏꯁꯦ ꯑꯗꯨꯒ ꯑꯃꯨꯛ ꯊꯨꯒꯠꯈ꯭ꯔꯅꯤꯕ ꯑꯗꯨꯒ ꯁꯤꯁꯦ ꯇꯞꯄꯝꯃ ꯃꯇꯨꯡꯗ ꯁ꯭ꯋꯥꯏ ꯖꯒꯥꯁꯦ ꯑꯃꯨꯛ ꯊꯨꯒꯠꯍꯟꯒꯦ ꯍꯥꯏꯔꯒꯅ ꯉꯁꯥꯏꯒꯤ ꯀꯟꯇ꯭ꯔꯣꯜ ꯁꯤ ꯁꯤꯗ ꯅꯝꯃꯒ ꯁꯤꯒꯤ ꯀ꯭ꯂꯤꯞꯁꯦ ꯆꯨꯁ ꯇꯧꯔꯅꯤ ꯑꯗꯨꯒ ꯁ꯭ꯄꯤꯠ ꯗ꯭ꯌꯨꯔꯦꯁꯟꯁꯦ ꯆꯪꯉꯒ ꯁꯤꯅ ꯑꯃꯨꯛ ꯊꯨꯒꯠꯍꯟꯗꯣꯏꯅꯦꯕ ꯀꯌꯥꯝ ꯊꯨꯒꯠꯍꯟꯕ ꯄꯥꯝꯒꯦ ꯑꯗꯨꯗꯤ ꯏꯁꯥꯗ ꯂꯩꯔꯦ 150 ꯁꯨꯃꯥꯏꯅ ꯊꯨꯒꯠꯍꯜꯂꯁꯦꯕ ꯊꯨꯒꯠꯂ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯤꯗ ꯇꯞꯄꯝꯃꯒ ꯑꯃꯨꯛ ꯊꯨꯒꯠꯂꯛꯑꯅꯤ ꯁꯤ ꯍꯥꯏꯐꯦꯠ ꯂꯥꯛꯑꯝꯃꯦ ꯑꯗꯨꯒ ꯇꯞꯊꯈ꯭ꯔꯦ ꯑꯗꯨꯒ ꯊꯨꯅ ꯆꯠꯂꯦ ꯑꯗꯨꯒ ꯑꯃꯨꯛ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜ ꯁ꯭ꯄꯤꯠꯇ ꯑꯃꯨꯛ ꯂꯩꯖꯈ꯭ꯔꯦ ꯁꯤꯅꯤ ꯆꯥꯎꯔꯥꯛꯄ ꯁ꯭ꯄꯤꯠ ꯑꯞ ꯁ꯭ꯄꯤꯠ ꯗꯥꯎꯟ ꯍꯧꯖꯤꯛꯀꯟꯅ ꯀꯩꯅꯣꯒꯨꯝꯕ ꯁꯣꯔꯠ ꯀꯟꯇꯦꯟꯒꯨꯝꯕ ꯁꯦꯝꯕꯗ ꯌꯥꯝ ꯀꯟꯅ ꯁꯤꯖꯤꯟꯅꯔꯤꯕꯅꯤ ꯍꯥꯏꯗꯤ ꯗꯥꯟꯁꯀꯨꯝꯕ ꯇꯧꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯍꯧꯖꯤꯛ ꯁ꯭ꯄꯤꯠ ꯑꯞꯀ ꯁ꯭ꯂꯣ ꯗꯥꯎꯟꯒꯁꯦ ꯑꯅꯝꯕ ꯎꯖꯩ ꯍꯥꯏ ꯐꯦꯁꯕꯨꯛꯇ ꯃꯤꯝꯁ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯊꯥꯒꯠꯄꯗ ꯁꯤꯁꯦ ꯑꯗꯨꯝ ꯁꯤꯖꯤꯟꯅꯕꯒꯤ ꯁ꯭ꯇꯦꯞꯇꯨꯅꯤ ꯁꯤꯗ ꯑꯗꯨꯝ ꯂꯥꯏꯕꯅꯤ ꯑꯗꯣ ꯑꯗꯨꯒꯤ ꯃꯇꯨꯡꯗ ꯑꯩꯅ ꯇꯥꯛꯇꯣꯏꯁꯦ ꯁꯤ ꯀꯛꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯇꯣꯏꯅꯦꯕ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯄꯁꯦ ꯑꯩꯒꯤ ꯏꯁꯥꯅ ꯑꯣꯏꯅ ꯁꯦꯝꯃꯒ ꯍꯥꯞꯆꯔꯛꯑꯒꯦ ꯍꯧꯖꯤꯛ ꯁꯤꯒꯤꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯀꯦ ꯍꯥꯏ ꯇꯥꯔꯗꯤ ꯉꯁꯥꯏꯒꯤ ꯃꯐꯝꯗꯣ ꯁꯤꯒꯤ ꯃꯐꯝꯁꯤꯗ ꯆꯪꯉꯒ ꯑꯩꯅ ꯑꯥꯏꯇꯦꯝ ꯈꯟꯗꯣꯏꯅꯦꯕ ꯑꯥꯏꯇꯦꯝ ꯈꯟꯕꯁꯤ ꯑꯦꯗꯖꯁꯃꯦꯟ ꯂꯦꯌꯔ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅꯦꯕ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯕꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯄꯗ ꯁꯤꯖꯤꯟꯅꯔꯤꯁꯦ ꯑꯗꯣ ꯑꯦꯗꯖꯁꯃꯦꯟ ꯂꯦꯌꯔꯁꯦ ꯁꯦꯝꯃ ꯃꯇꯨꯡꯗ ꯁꯤꯗ ꯗ꯭ꯔꯦꯛ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯛꯑꯅꯤ ꯗ꯭ꯔꯦꯛ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯔ ꯃꯇꯨꯡꯗ ꯁꯤꯁꯦ ꯑꯩ ꯍꯥꯏꯐꯦꯠ ꯀꯩꯅꯣꯒꯤ ꯕ꯭ꯂꯔꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯀꯦꯕ ꯁ꯭ꯋꯥꯏ ꯃꯇꯦꯛꯁꯤꯈꯛ ꯕ꯭ꯂꯔꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟ ꯍꯥꯞꯄ ꯍꯥꯏ ꯇꯥꯔꯗꯤ ꯏꯐꯦꯛ ꯁꯤꯗ ꯆꯪꯗꯣꯏꯅꯦꯕ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯃꯣꯠꯁ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯏꯐꯦꯛ ꯍꯥꯏꯁꯦ ꯈꯟꯗꯣꯏꯅꯦꯕ ꯏꯐꯦꯛꯁꯦ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯅ ꯍꯥꯞꯅꯤꯡꯉꯤꯕ ꯕ꯭ꯂꯔꯁꯦ ꯒꯧꯁꯤꯌꯟ ꯕ꯭ꯂꯔ ꯍꯥꯏꯕ ꯑꯃ ꯂꯩ ꯒꯧꯁꯤꯌꯟ ꯕ꯭ꯂꯔꯁꯤꯅ ꯑꯅꯝꯕ ꯂꯣꯏ ꯁꯤꯖꯤꯟꯅꯩ ꯍꯧꯖꯤꯛ ꯕ꯭ꯂꯔꯒꯤ ꯑꯗꯣ ꯕ꯭ꯂꯔꯁꯦ ꯁꯤ ꯍꯥꯏꯐꯦꯠ ꯁꯤꯖꯤꯟꯅꯔꯒ ꯁꯨꯃꯥꯏꯅ ꯁꯤ ꯅꯨꯄꯥꯁꯦ ꯂꯥꯛꯑ ꯃꯇꯨꯡꯗ ꯕ꯭ꯂꯔꯁꯦ ꯏꯐꯦꯛ ꯀꯟꯇ꯭ꯔꯣꯜꯗ ꯕ꯭ꯂꯔꯁꯦ ꯍꯥꯞꯈ꯭ꯔꯕ ꯃꯇꯨꯡꯗ ꯏꯐꯦꯛ ꯀꯟꯇ꯭ꯔꯣꯜꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ ꯒꯧꯁꯤꯌꯟ ꯕ꯭ꯂꯔꯁꯦ ꯁꯤꯗ ꯂꯩꯔꯦꯕ ꯑꯩꯈꯣꯏꯅ ꯈꯟꯗꯣꯏꯁꯦ ꯉꯁꯥꯏꯒꯤ ꯕ꯭ꯂꯔꯁꯦ ꯍꯥꯞꯈꯤꯕ ꯑꯦꯗꯖꯁꯃꯦꯟ ꯂꯦꯌꯔꯁꯤꯅꯦꯕ ꯈꯟꯗꯣꯏꯁꯦ ꯁꯤ ꯈꯜꯂ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯏꯐꯦꯛꯁꯦ ꯃꯈꯥꯗ ꯌꯥꯎꯔꯝꯃꯅꯤꯕ ꯒꯧꯁꯤꯌꯟ ꯕ꯭ꯂꯔꯁꯦ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯀꯩꯅꯣꯁꯦ ꯄꯥꯔꯁꯦꯟꯇꯦꯖꯇꯣ ꯈꯟꯕꯤꯕ ꯍꯥꯏꯇꯥꯔꯦ ꯌꯥꯝ ꯕ꯭ꯂꯔ ꯑꯣꯏꯕ꯭ꯔꯥ ꯑꯣꯏꯗꯕ꯭ꯔꯥ ꯁꯤ 20% ꯁ꯭ꯋꯥꯏꯃꯨꯛ ꯌꯥꯔꯦ ꯁ꯭ꯋꯥꯏꯗꯒꯤ ꯁꯨꯃꯥꯏꯅ ꯂꯥꯛꯑꯝꯃꯒ ꯕ꯭ꯂꯔꯁꯦ ꯎꯔꯛꯑꯅꯤ ꯕ꯭ꯂꯔꯁꯦ ꯎꯔ ꯃꯇꯨꯡꯗ ꯑꯃꯨꯛ ꯇꯛ ꯂꯥꯎ ꯃꯥꯡꯈ꯭ꯔꯅꯤ ꯁꯤꯒꯨꯝꯕ ꯁꯨꯝ ꯇ꯭ꯔꯥꯟꯖꯤꯁꯟ ꯃꯈꯜ ꯑꯃꯅꯦꯕ ꯁꯤꯁꯨ ꯑꯗꯨꯒ ꯀꯩꯅꯣꯒꯤ ꯕ꯭ꯔꯥꯏꯠꯅꯦꯁꯀꯨꯝꯕ ꯇ꯭ꯔꯥꯟꯖꯤꯁꯟ ꯇꯧꯒꯦ ꯍꯥꯏꯔꯒꯅ ꯁꯤꯒꯤ
brightness thibirani brightness and contrast sida changa si shu amu hapchanbirani effect control da changa matungda brightness si isana sum sanaba sumaina sigi chang singje semaga hapkhra matungda amuk sumaina tak launa macha oina sije yam pikthan ge harga sije akoina frame chatoineba frame mathang chatpase sida frame sida amatang chong sida frame ama oidoineba mayai sise mayai oidoineba video ani sigi ꯉꯁꯥꯏꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯗꯣ ꯑꯗꯨꯗ ꯁꯤ ꯑꯅꯤꯁꯤꯒꯤ ꯐ꯭ꯔꯦꯝꯁꯦ 1 2 3 ꯁꯨꯃꯥꯏꯅ ꯆꯣꯡꯉꯒ ꯁꯤꯁꯦ ꯐ꯭ꯔꯦꯝ ꯑꯍꯨꯝ ꯀꯧꯗꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯆꯠꯄꯁꯤꯗ ꯑꯗꯒꯤ ꯁꯣꯝꯗ ꯑꯃꯨꯛ ꯉꯁꯥꯏ ꯍꯜꯂꯒ ꯃꯌꯥꯏꯗꯨꯗꯒꯤ ꯑꯃꯨꯛ ꯂꯦꯐ ꯔꯣꯝꯗ 1 2 3 ꯁꯨꯃꯥꯏꯅ ꯆꯠꯇꯣꯏꯅꯦꯕ ꯑꯗꯨꯗꯤ ꯐ꯭ꯔꯦꯝ ꯑꯍꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯐ꯭ꯔꯦꯝ ꯑꯍꯨꯝꯁꯦ ꯁꯨꯃꯥꯏꯅ ꯁꯤꯒꯤ ꯃꯌꯥꯏꯁꯦ ꯑꯣꯏꯔꯒ ꯉꯁꯥꯏꯒꯤ ꯑꯁꯥꯡꯕꯗꯣ ꯁꯨꯃꯥꯏꯅ ꯈꯤꯇꯪ ꯇꯛ ꯂꯥꯎꯅ ꯇꯧꯔꯒ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯃ ꯑꯣꯟꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯒꯤ ꯁꯤꯒꯤꯁꯦ ꯍꯧꯖꯤꯛ ꯇ꯭ꯔꯥꯟꯖꯤꯁꯟ ꯂꯣꯏꯔꯦ ꯑꯗꯒꯤ ꯚꯤꯗꯤꯑꯣꯒꯤ ꯏꯐꯦꯛ ꯁꯤꯒꯤ ꯑꯦꯗꯖꯁꯃꯦꯟ ꯂꯦꯌꯔꯗ ꯍꯥꯞꯄ ꯅꯠꯇꯕ ꯚꯤꯗꯤꯑꯣꯗꯨꯗꯪꯒꯤ ꯑꯣꯏꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯁꯤꯗꯪꯒꯤ ꯑꯣꯏꯅ ꯍꯥꯞꯄꯁꯦ ꯕ꯭ꯔꯥꯏꯠꯅꯦꯁꯁꯦ ꯍꯧꯔꯛꯄꯗ ꯄꯥꯝꯃꯦ ꯈꯜꯂꯣ ꯚꯤꯗꯤꯑꯣꯁꯤꯗ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯟꯕꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯗꯥꯏꯔꯦꯛ ꯍꯥꯞꯆꯤꯜꯂꯒ ꯁꯤꯗ ꯏꯗꯤꯠ ꯇꯧꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯤꯒꯤ brightness and contrast ꯉꯁꯥꯏ ꯍꯥꯞꯈꯤꯕ ꯚꯤꯗꯤꯑꯣꯗꯣ ꯑꯃꯨꯛ ꯈꯟꯕꯤꯔꯦꯗꯅ ꯑꯗꯨꯒ brightness and contrast ꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ brightness ꯁꯤꯗ ꯂꯩꯔꯤꯁꯦ ꯁꯤꯒꯤ ꯑꯦꯅꯤꯃꯦꯁꯟ ꯇꯧꯗꯣꯏꯅꯦꯕ ꯁꯤꯗꯒꯤꯗꯤ ꯈꯔ complicated ꯑꯣꯏꯕ ꯃꯇꯥꯡꯗꯤ ꯑꯣꯏꯔꯦ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕ ꯍꯥꯏꯁꯦ ꯑꯗꯣ ꯁꯤꯒꯤꯁꯤꯗ brightness ꯉꯥꯜꯍꯜꯂꯝꯃꯒ ꯃꯝꯊꯔꯛꯇꯣꯏꯅꯦꯕ brightness ꯁꯤꯒꯤꯁꯤꯗ ꯀꯤ ꯐ꯭ꯔꯦꯝꯁꯤꯗ ꯅꯝꯕꯤꯔꯅꯤ ꯀꯤ ꯐ꯭ꯔꯦꯝꯁꯦ ꯅꯝꯃ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯐ꯭ꯔꯦꯝ ꯑꯃꯨꯛ ꯆꯠꯇꯣꯏꯅꯦꯕ ꯀꯌꯥꯝ ꯁꯥꯡꯅ ꯄꯥꯝꯃꯤꯅꯣꯗꯣ ꯑꯗꯨꯅ 1 2 3 4 5 ꯁꯨꯃꯥꯏꯅ 5 ꯐꯥꯎ ꯆꯠꯂꯁꯦꯕ ꯑꯗꯨꯒ ꯁꯤꯁꯦ ꯉꯥꯜꯍꯟꯕꯗꯒꯤ ꯃꯃꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯑꯃ ꯊꯝꯃꯅꯤ ꯀꯤ ꯐ꯭ꯔꯦꯝꯁꯦ ꯊꯝꯃ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄꯩ ꯃꯇꯥꯡꯁꯦ ꯁꯤꯗ ꯉꯥꯟꯈꯠꯍꯟꯗꯣꯏꯅꯦꯕ ꯉꯥꯜꯍꯜꯂꯝꯃꯒ ꯉꯁꯥꯏꯒꯤ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜ ꯕ꯭ꯔꯥꯏꯠꯅꯦꯁꯇꯨꯗ ꯂꯩꯈꯤꯗꯣꯏꯅꯦꯕ ꯍꯥꯏꯐꯦꯠ ꯁꯤ ꯍꯧꯔꯛꯄꯒꯤꯁꯤꯗ ꯉꯥꯜꯂꯝꯃꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯃꯝꯈꯤꯕ ꯁꯥꯡꯍꯟꯒꯦ ꯍꯥꯏꯔꯒꯅ ꯑꯩꯈꯣꯏ ꯉꯁꯥꯏꯒꯤ ꯀꯤ ꯐ꯭ꯔꯦꯝ ꯁꯦꯝꯈꯤꯕꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤꯗ ꯕ꯭ꯔꯥꯏꯠꯅꯦꯁꯁꯤꯗ ꯅꯝꯃꯒ ꯁꯤꯗ ꯀꯤ ꯐ꯭ꯔꯦꯝ ꯁꯤꯗ ꯂꯩꯔꯤꯕ ꯗꯣꯠ ꯃꯆꯥꯁꯦ ꯀꯤ ꯐ꯭ꯔꯦꯝ ꯀꯧꯋꯦꯕ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯊꯣꯛꯑꯒꯅ ꯁꯥꯡꯗꯣꯔꯛꯇꯣꯏꯅꯦꯕ ꯃꯥꯒꯤ ꯇꯥꯏꯝꯗꯣ ꯁꯨꯃꯥꯏꯅ ꯉꯁꯥꯏ ꯊꯨꯅ ꯂꯥꯛꯑꯝꯕꯗꯒꯤ ꯇꯞꯅ ꯆꯪꯉꯤ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯏꯐꯦꯛ ꯍꯥꯞꯄ ꯀꯧꯋꯦꯕ ꯇ꯭ꯔꯥꯟꯖꯤꯁꯟ ꯅꯠꯇꯦꯕ ꯁꯤꯅ ꯏꯐꯦꯛ ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣꯗꯨꯒꯤ ꯏꯐꯦꯛ ꯑꯗꯒꯤ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯩꯔꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯦ ꯂꯩꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣꯗ ꯑꯅꯝꯕ ꯍꯥꯞꯅꯩꯁꯦ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯅꯦꯕ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯃꯨꯛ ꯃꯇꯧ ꯀꯔꯝꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯀꯗꯒꯦ ꯍꯥꯏꯕꯁꯦ ꯑꯃꯨꯛ ꯇꯥꯛꯆꯔꯛꯀꯦ ꯁꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯒꯤ ꯚꯤꯗꯤꯑꯣ ꯑꯃ ꯑꯩ ꯀꯣꯄꯤ ꯄꯦꯁ ꯇꯧꯖꯒꯦ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯑꯩꯈꯣꯏꯅ ꯀꯩꯅꯣ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯍꯥꯏꯐꯦꯠ ꯖꯣꯀꯔꯗꯤ ꯑꯣꯏꯔꯦꯀꯣ ꯑꯗꯣ ꯃꯑꯣꯡꯁꯦ ꯁꯤꯒꯤ ꯚꯤꯗꯤꯑꯣ ꯃꯊꯛꯁꯤꯗ ꯍꯧꯖꯤꯛ ꯁꯤꯒꯤ ꯅꯨꯄꯥ ꯆꯠꯂꯝꯕꯁꯦ ꯃꯥꯡꯈ꯭ꯔꯦꯕ ꯍꯧꯖꯤꯛ ꯒ꯭ꯔꯤꯟ स्क्रीनꯁꯤꯅ ꯈꯟꯈ꯭ꯔꯦꯕ ꯑꯗꯣ ꯒ꯭ꯔꯤꯟ स्क्रीनꯁꯤꯅ ꯈꯟꯈꯤꯕꯁꯦ ꯁꯤꯁꯦ ꯀꯃꯥꯏꯅ ꯂꯧꯊꯣꯛꯀꯅꯤ ꯍꯥꯏꯕꯁꯦ ꯐꯣꯟꯒꯤꯗ ꯏꯗꯤꯠ ꯇꯧꯔꯒꯗꯤ ꯁꯤꯒꯤ ꯁ꯭ꯇꯦꯞꯁꯦ ꯀ꯭ꯔꯣꯃꯥ ꯀꯤ ꯀꯧꯋꯦꯕ ꯑꯗꯣ ꯁꯤꯗꯗꯤ ꯌꯥꯝ ꯍꯥꯏꯗꯤ ꯑꯦꯗꯚꯥꯟꯁ ꯑꯣꯏꯕ ꯄꯣꯠꯁꯤꯅ ꯑꯜꯇ꯭ꯔꯥ ꯀꯤ ꯀꯧꯋꯦꯕ ꯑꯜꯇ꯭ꯔꯥ ꯀꯤꯁꯤꯅ ꯑꯃꯨꯛ ꯈꯔ ꯃꯥꯒꯤꯁꯦ ꯗꯥꯏꯔꯦꯛ ꯗꯤꯇꯦꯜ ꯑꯣꯏꯅ ꯎꯍꯟꯕ ꯍꯥꯏꯇꯥꯔꯦ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯃꯅꯥ ꯑꯃꯕꯨ ꯎꯗꯕꯤ ꯑꯗꯣ ꯑꯜꯇ꯭ꯔꯥ ꯀꯤꯁꯦ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯑꯣꯏꯔꯤꯕ ꯚꯤꯗꯤꯑꯣꯁꯤꯗ ꯍꯥꯞꯆꯤꯟꯗꯣꯏꯅꯦꯕ ꯍꯥꯞꯆꯤꯜꯂ ꯃꯇꯨꯡꯗ ꯁꯤꯒꯤ ꯄꯦꯟ ꯇꯨꯜꯁꯦ ꯈꯜꯂꯦꯗꯅ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯅꯝꯗꯣꯏꯅꯦꯕ ꯑꯗꯨꯗꯤ ꯃꯥꯡꯈ꯭ꯔꯦꯗꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯄ ꯑꯗꯨꯗꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯁꯨ ꯑꯝꯇ ꯎꯗꯕꯤ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯁ꯭ꯋꯥꯏꯗ ꯁꯤꯒꯤꯁꯦ ꯁ꯭ꯋꯥꯏꯗ ꯈꯤꯇꯪ ꯂꯧꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗ ꯖꯒꯣꯏ ꯁꯥꯍꯜꯂꯁꯦꯕ ꯑꯗꯨꯗꯤ ꯃꯥꯁꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯗꯨꯁꯨ ꯑꯝꯇ ꯎꯔꯣꯏ ꯃꯥꯁꯨ ꯊꯣꯛꯂꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯣꯏꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯂꯧꯊꯣꯛꯄꯒꯤ ꯌꯥꯝ ꯂꯥꯏꯗꯤ ꯂꯥꯏꯕꯅꯦ ꯀ꯭ꯔꯣꯃꯥ ꯀꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯍꯧꯖꯤꯛ ꯑꯩꯅ ꯇꯧꯔꯤꯕ ꯁ꯭ꯇꯦꯞꯇꯣ ꯀ꯭ꯔꯣꯃꯥ ꯀꯤꯗꯁꯨ ꯆꯞ ꯆꯥꯅ ꯌꯥꯎꯅꯤꯕ ꯀ꯭ꯔꯣꯃꯥ ꯀꯤꯗ ꯌꯥꯎꯕꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯈꯜꯂꯤꯕ ꯄꯦꯟ ꯇꯨꯜꯗꯣ ꯍꯥꯞꯆꯤꯟꯕꯤꯔꯦꯗꯅ ꯀ꯭ꯔꯣꯃꯥ ꯇꯨꯜꯁꯦ ꯉꯁꯥꯏꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯌꯥꯎꯔꯤꯕꯁꯦ ꯑꯗꯨꯒ ꯁꯤꯒꯤ ꯄꯦꯟ ꯇꯨꯜꯁꯤꯅ ꯈꯟꯕ ꯍꯥꯏꯇꯥꯔꯦ ꯈꯜꯂꯒ ꯉꯁꯥꯏ ꯒ꯭ꯔꯤꯟꯒꯤ ꯑꯦꯔꯤꯌꯥꯗꯨꯗ ꯊꯝꯃꯒ ꯒ꯭ꯔꯤꯟ ꯅꯝꯕꯤꯕ ꯁꯤꯒꯤ ꯃꯤꯒꯤ ꯖꯒꯥꯁꯤꯗ ꯅꯝꯕ ꯅꯠꯇꯕ ꯃꯤꯒꯤ ꯖꯒꯥꯁꯤꯗ ꯅꯝꯃꯗꯤ ꯇꯥꯔꯔꯣꯏ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯐꯨꯔꯤꯠ ꯑꯣꯏꯅ ꯃꯃꯥꯏ ꯑꯣꯏꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯠ ꯂꯩꯔꯅꯤꯕ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯤꯗ ꯁꯨꯃꯥꯏꯅ ꯅꯝꯕꯤꯕ ꯇꯛ ꯂꯥꯎꯅ ꯑꯗꯨꯗꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯄꯨꯔꯥ ꯃꯥꯡꯈ꯭ꯔꯅꯤꯕ ꯒ꯭ꯔꯤꯟꯒꯤꯗꯤ ꯄꯨꯔꯥ ꯀꯦꯟꯁꯦꯜ ꯆꯠꯈ꯭ꯔꯅꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯂꯧꯊꯣꯛꯄꯁꯦ ꯁꯨꯃꯥꯏꯅ ꯂꯧꯊꯣꯛꯏ ꯌꯥꯝ ꯂꯥꯏꯕ ꯁ꯭ꯇꯦꯞꯅꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯒꯩꯁꯤꯗꯤ ꯂꯧꯊꯣꯛꯄꯗ ꯍꯧꯖꯤꯛ ꯑꯅꯝꯕꯅ ꯁꯤꯒꯤ ꯕꯦꯁꯤꯛꯁꯤꯡꯁꯦ ꯑꯅꯝꯕꯅ ꯂꯣꯏꯁꯤꯜꯂꯛꯑꯦ ꯁꯤ ꯌꯥꯝ
ꯀꯩꯁꯨ ꯌꯥꯝꯅ ꯂꯨꯗꯕ ꯄꯣꯠ ꯑꯃꯅꯤ ꯕꯦꯁꯤꯛꯇꯗꯤ ꯑꯗꯨꯝ ꯂꯥꯏꯅ ꯄ꯭ꯔꯣ ꯑꯃ ꯑꯣꯏꯒꯦ ꯍꯥꯏꯇꯥꯔꯗꯤ ꯐꯖꯅ ꯈꯪꯉꯒꯀꯣ ꯃꯥꯒꯤ ꯏꯗꯤꯇꯤꯡꯒꯤ ꯍꯦꯛꯇ ꯚꯤꯗꯤꯑꯣ ꯍꯥꯞꯆꯤꯜꯂꯒ ꯇꯧꯕ ꯅꯠꯇꯕ ꯃꯥꯒꯤ ꯁꯤꯗ ꯌꯥꯎꯔꯤꯕ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯀꯥꯏ ꯀꯥꯏꯗ ꯌꯥꯎꯏ ꯑꯩꯅ ꯍꯣꯔꯦꯟ ꯈꯪꯉꯛꯅꯕ ꯏꯐꯦꯛꯇꯗꯁꯨ ꯆꯪꯕꯗ ꯁꯤꯗ ꯏꯐꯦꯛ ꯇꯞꯇꯥꯏ ꯌꯥꯎꯏꯗꯅ ꯂꯨꯃꯦꯇ꯭ꯔꯤꯛ ꯄ꯭ꯔꯤꯁꯦꯠ ꯂꯩꯔꯦ ꯑꯗꯒꯤ ꯑꯣꯗꯤꯑꯣ ꯏꯐꯦꯛ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯑꯣꯗꯤꯑꯣ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯗꯒꯤ ꯀ꯭ꯔꯣꯁ ꯐꯦꯠ ꯁꯨꯃꯥꯏꯅ ꯀꯟꯁꯇꯦꯟ ꯒ꯭ꯔꯦꯟ ꯑꯗꯒꯤ ꯀꯟꯁꯇꯦꯟ ꯄꯥꯋꯔ ꯁꯤꯒꯨꯝꯕ ꯊꯥꯔꯤ ꯃꯌꯥꯝꯁꯦ ꯇ꯭ꯔꯥꯟꯖꯤꯁꯟꯁꯤꯡꯁꯦ ꯃꯥꯅ ꯇꯧꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯐꯖꯅ ꯈꯪꯗꯣꯛꯄꯤꯕ ꯀꯟꯁꯇꯦꯟ ꯒ꯭ꯔꯦꯟ ꯍꯥꯏꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯄꯗ ꯃ꯭ꯌꯨꯖꯤꯛꯁꯦ ꯇꯞꯅ ꯍꯧꯔꯛꯑꯒ ꯃꯁꯥꯒꯤ ꯅꯣꯔꯃꯦꯜ ꯂꯦꯡꯇ ꯂꯩꯗꯣꯏꯅꯦꯕ ꯅꯣꯔꯃꯦꯜ ꯚꯣꯂꯨꯝꯗ ꯑꯗꯨꯒ ꯑꯦꯛꯁꯄꯣꯅꯦꯟ ꯐꯦꯠ ꯍꯥꯏꯁꯤꯅ ꯂꯥꯁꯀꯨꯝꯕꯗ ꯍꯥꯞꯅꯕ ꯍꯧꯅ ꯂꯥꯛꯑꯝꯃꯒ ꯇꯞꯊꯈꯤꯗꯣꯏꯅꯦꯕ ꯁꯤꯁꯤꯅ ꯑꯗꯣ ꯀꯟꯁꯇꯦꯟ ꯄꯥꯋꯔ ꯍꯥꯏꯁꯤꯅ ꯉꯁꯥꯏꯒꯤ ꯃ꯭ꯌꯨꯖꯤꯛꯇꯣ ꯌꯥꯝ ꯍꯧꯍꯟꯕꯒꯨꯝꯕ ꯑꯗꯨꯒꯨꯝꯕꯗ ꯁꯤꯖꯤꯟꯅꯕ ꯄꯣꯠꯅꯦꯕ ꯑꯗꯒꯤ ꯚꯤꯗꯤꯑꯣ ꯏꯐꯦꯛ ꯁꯤꯁꯦ ꯁꯤꯗ ꯌꯥꯎꯔꯤꯈꯩꯁꯦ ꯃꯣꯏ ꯀꯩꯅꯣ ꯉꯥꯛꯇꯅꯤꯀꯣ ꯁꯤꯒꯤ ꯏꯗꯤꯇꯤꯡ ꯁꯣꯐꯋꯦꯔꯁꯤꯒꯤ ꯗꯤꯐꯣꯜꯠ ꯇ꯭ꯔꯥꯟꯖꯤꯁꯟ ꯏꯐꯦꯛ ꯉꯥꯛꯇꯅꯦꯕ ꯃꯣꯏ ꯃꯁꯥꯅ ꯄꯤꯖꯔꯛꯄ ꯑꯗꯒꯤ ꯁꯤꯗ ꯌꯥꯎꯔꯤ ꯃꯌꯥꯝꯁꯦ ꯚꯤꯗꯤꯑꯣ ꯇ꯭ꯔꯥꯟꯖꯤꯁꯟ ꯁꯤꯒꯨꯝꯕ ꯇ꯭ꯔꯥꯟꯖꯤꯁꯟ ꯑꯗꯒꯤ ꯂꯦꯟꯁ ꯇ꯭ꯔꯥꯟꯖꯤꯁꯟ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤꯁꯨ ꯑꯗꯨꯝ ꯌꯥꯝ ꯍꯥꯞꯄꯒ ꯌꯦꯡꯕꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯦꯕꯥ ꯁꯨꯃꯥꯏꯅ ꯀꯩꯅꯣꯒꯤ ꯇꯦꯛꯁꯀꯨꯝꯕ ꯍꯥꯞꯄꯒꯤꯁꯨ ꯈꯤꯇꯪ ꯌꯦꯡꯅꯤꯡꯉꯤ ꯇꯦꯛꯁꯀꯨꯝꯕ ꯍꯥꯞꯄꯒꯤꯁꯦ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯅꯨꯄꯥꯁꯦ ꯆꯠꯄꯁꯦ ꯃꯦꯟ ꯋꯥꯛꯀꯤꯡꯅ ꯍꯥꯞꯄꯁꯦꯕꯀꯣ ꯍꯧꯖꯤꯛ ꯉꯁꯥꯏ ꯍꯧꯔꯛꯄ ꯃꯇꯥꯡꯁꯤꯗꯒꯤ ꯁ꯭ꯋꯥꯏꯗꯒꯤ ꯃꯝꯊꯔꯛꯄ ꯃꯇꯥꯡꯁꯤꯗꯒꯤ ꯍꯥꯞꯄꯁꯦꯕ ꯇꯦꯛꯁꯁꯦ ꯀꯃꯥꯏꯅ ꯍꯥꯞꯅꯤ ꯍꯥꯏꯕ ꯀꯥꯟꯗ ꯁꯤꯒꯤ ꯁꯣꯐꯋꯦꯔꯁꯤꯗꯒꯤ ꯁꯤꯒꯤ ꯇꯨꯜꯁ ꯃꯌꯥꯝꯁꯦ ꯁꯤꯗꯒꯤ ꯇꯤ ꯊꯥꯔꯤꯁꯦ ꯁꯤꯁꯦ ꯀꯩꯅꯣꯅꯦꯕ ꯇꯦꯛꯁ ꯇꯨꯜꯅꯦꯕ ꯁꯤꯁꯦ ꯅꯝꯃꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯞꯅꯤꯡꯉꯤꯕ ꯃꯄꯥꯗꯣ ꯁ꯭ꯋꯥꯏꯗ ꯍꯥꯞꯄꯁꯦꯕ ꯃꯦꯟ ꯋꯥꯛꯀꯤꯡ ꯍꯥꯏꯔꯁꯦꯕ ꯁꯤꯒꯤ ꯑꯦꯝ ꯋꯥꯛꯀꯤꯡ ꯍꯥꯏꯁꯦ ꯁꯤꯒꯤ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕꯗꯣ ꯏꯁꯦꯟꯁꯤꯌꯦꯜ ꯒ꯭ꯔꯥꯐꯤꯛꯁꯤꯗ ꯂꯣꯏ ꯌꯥꯎꯔꯦꯗꯣ ꯇꯦꯛꯁ ꯑꯃꯗ ꯏꯗꯤꯠ ꯇꯧꯕ ꯌꯥꯕ ꯄꯣꯠ ꯆꯩꯗꯣ ꯁꯤꯅ ꯃꯥꯒꯤ ꯆꯥꯎꯈꯠꯍꯟꯕ ꯄꯤꯛꯊꯍꯟꯕꯗꯨꯅꯦꯕ ꯁꯨꯃꯥꯏꯅ ꯁꯨꯝ ꯆꯤꯡꯉꯒ ꯇꯦꯛꯁꯁꯦ ꯆꯥꯎꯈꯠꯍꯟꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯉꯁꯥꯏ ꯄꯣꯖꯤꯁꯟ ꯁꯦꯝꯐꯝꯗꯨꯅꯦꯕ ꯄꯣꯖꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯦꯐ ꯔꯥꯏꯠ ꯑꯞ ꯗꯥꯎꯟ ꯁꯨꯃꯥꯏꯅ ꯃꯤꯁꯤꯗ ꯗꯥꯏꯔꯦꯛ ꯊꯝꯕꯗꯤ ꯎꯗꯦꯗꯅ ꯑꯗꯨꯅ ꯈꯤꯇꯪ ꯍꯥꯏꯊꯔꯁꯦꯕ ꯑꯩꯈꯣꯏ ꯑꯗꯒꯤ ꯃꯈꯥꯗ ꯁꯨꯝ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯕꯤꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏꯅ ꯍꯥꯞꯀꯗꯕ ꯇꯦꯛꯁꯇꯨꯒꯤ ꯀꯂꯔꯁꯤꯡꯗꯣ ꯂꯩꯔꯦꯕ ꯁꯤ ꯐꯤꯜ ꯍꯥꯏꯁꯤꯅ ꯇꯦꯛꯁꯤꯒꯤ ꯋꯥꯏꯠ ꯑꯣꯏꯔꯤꯕ ꯀꯂꯔꯁꯦ ꯆꯦꯟꯖ ꯇꯧꯗꯣꯏꯅꯦꯕ ꯐꯤꯜ ꯍꯥꯏꯁꯤꯗꯅ ꯑꯗꯨꯅ ꯋꯥꯏꯠꯁꯤꯗꯆꯪꯕꯤꯔꯅꯤ ꯑꯩꯈꯣꯏꯅ ꯄꯥꯝꯃꯤꯕ ꯀꯂꯔꯁꯦ ꯔꯦꯠ ꯑꯣꯏꯔꯦꯅ ꯈꯜꯂꯣꯕ ꯔꯦꯠꯁꯤꯗ ꯆꯪꯉꯒ ꯁꯤꯗ ꯔꯥꯎꯟ ꯁꯔꯀꯜ ꯑꯃ ꯊꯣꯛꯏꯁꯦ ꯁꯤꯁꯤꯅ ꯔꯦꯠꯇ ꯅꯝꯃꯦꯗꯅ ꯑꯗꯨꯒ ꯉꯥꯏꯈꯣ ꯇꯦꯛꯁꯁꯦ ꯈꯟꯗ꯭ꯔꯦ ꯁꯣꯏꯈ꯭ꯔꯦ ꯇꯦꯛꯁꯁꯦ ꯆꯨꯁ ꯇꯧꯔ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯔꯦꯠꯇꯣ ꯁꯨꯃꯥꯏꯅ ꯈꯟꯕ ꯑꯗꯨꯗꯤ ꯍꯧꯖꯤꯛ ꯇꯦꯛꯁꯁꯦ ꯔꯦꯠ ꯑꯣꯏꯔꯅꯤꯕ ꯊꯣꯛꯂꯛꯄꯗ ꯁꯤꯁꯤꯅ ꯑꯩꯅ ꯁꯤꯗ ꯊꯝꯃꯤꯁꯤꯅ ꯇꯦꯛꯁꯁꯦ ꯑꯩꯅ ꯁ꯭ꯋꯥꯏꯗ ꯊꯣꯛꯍꯟꯅꯤꯡꯉꯛꯄꯩꯅꯦꯕ ꯍꯧꯕꯗꯩ ꯊꯣꯛꯍꯟꯅꯤꯡꯉꯦ ꯍꯥꯏꯔꯒꯅ ꯇꯦꯛꯁꯁꯦ ꯁꯨꯃꯥꯏꯅ ꯆꯤꯡꯗꯣꯏꯅꯦꯕ ꯆꯤꯡꯉꯒ ꯑꯍꯧꯕꯁꯦ ꯊꯣꯛꯍꯟꯗꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯑꯍꯧꯕꯗꯩ ꯑꯗꯨꯝ ꯌꯥꯎꯔꯛꯑꯅꯤ ꯑꯗꯣ ꯍꯦꯛ ꯍꯧꯕꯗꯒꯤ ꯇꯦꯛꯁ ꯌꯥꯎꯕꯗꯤ ꯐꯖꯗꯕꯅꯤ나 ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯑꯒ ꯁ꯭ꯋꯥꯏꯗꯒꯤ ꯍꯧꯍꯟꯕ ꯑꯗꯨꯒ ꯇꯦꯛꯁꯁꯤꯒꯤ ꯍꯧꯖꯤꯛ ꯐꯣꯟ ꯑꯃꯨꯛ ꯁꯦꯝꯅꯤꯡꯉꯦꯕ ꯐꯣꯟ ꯍꯥꯏꯁꯦ ꯇꯦꯛꯁꯇꯨꯒꯤ ꯔꯥꯏꯇꯤꯡ ꯁ꯭ꯇꯥꯏꯜꯈꯩꯗꯨꯅꯦꯕ ꯑꯅꯧ ꯑꯅꯧꯕ ꯑꯗꯒꯤ ꯐꯖꯕꯁꯦ ꯑꯗꯨꯝ ꯚꯤꯗꯤꯑꯣꯁꯤꯒ ꯆꯥꯟꯅꯕ ꯐꯣꯟ ꯁꯤꯖꯤꯟꯅꯕ ꯍꯥꯏꯁꯦ ꯃꯤꯅꯁꯨ ꯌꯦꯡꯅꯤꯡꯍꯟꯅꯕꯒꯤ ꯃꯆꯥꯛ ꯑꯃꯅꯦꯕ ꯑꯗꯨꯅ ꯁꯤꯗ ꯆꯪꯉꯒ ꯁꯤꯒꯤ ꯇꯦꯛꯁ ꯍꯥꯏꯁꯦ ꯁꯤ ꯃꯈꯥꯁꯤꯗ ꯊꯥꯏꯁꯤꯅ ꯐꯣꯟꯈꯩꯗꯨꯅꯦꯕ ꯁꯤꯒꯤ ꯐꯣꯟꯈꯩꯁꯦ ꯑꯩꯈꯣꯏꯅ ꯁꯤꯗ ꯑꯩꯒꯤꯗꯤ ꯀꯩꯅꯣ ꯗꯥꯎꯟꯂꯣꯗ ꯇꯧꯈꯤꯕ ꯃꯌꯥꯝ ꯑꯃꯁꯨ ꯌꯥꯎꯔꯦ ꯏꯟꯕꯤꯜꯇꯤ ꯃꯣꯏ ꯈꯤꯇꯪ ꯄꯤꯔꯛꯄꯅꯤ ꯑꯗꯣ ꯐꯣꯟꯁꯨ ꯑꯗꯨꯝ ꯂꯩꯕꯁꯨ ꯌꯥꯕꯅꯤ ꯐ꯭ꯔꯤꯗꯁꯨ ꯌꯥꯎꯕꯅꯤ ꯁꯤ ꯃꯌꯥꯝꯁꯦ ꯈꯜꯂꯒ ꯑꯩꯅ ꯈ꯭ꯋꯥꯏ ꯆꯥꯟꯅꯕꯗ ꯐꯣꯟꯁꯤꯗꯅ ꯃꯥꯒꯤ ꯀꯩꯅꯣꯗꯨꯅꯤ ꯁꯦꯝꯄꯜꯈꯩꯗꯨꯅꯦꯕ ꯑꯩꯅ ꯁꯤꯒꯤ ꯇꯦꯛꯁꯤꯒ ꯆꯥꯟꯅꯕꯁꯦ ꯈꯟꯗꯣꯏꯅꯦꯕ ꯑꯗꯣ ꯑꯗꯨꯝ ꯁꯤꯒꯤ ꯇꯦꯛꯁꯤꯗ ꯈꯜꯂꯒ ꯑꯩꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁ꯭ꯀ꯭ꯔꯣꯜ ꯇꯧꯔꯒꯁꯨ ꯑꯗꯨꯝ ꯌꯦꯡꯕ ꯌꯥꯏꯀꯣ ꯃꯅꯥꯛꯁꯤꯗ ꯄꯨꯁꯟꯕꯤꯔꯛꯑꯦꯗꯅ ꯃꯥꯎꯁꯁꯦ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯆꯥꯟꯅꯕꯗꯣ ꯁꯨꯝ ꯈꯜꯂꯒ ꯁꯤ ꯐꯖꯔꯦꯕ ꯁꯤ ꯐꯖꯔꯦꯅ ꯏꯁꯥꯅ ꯈꯟꯖꯔꯦꯕ ꯑꯗꯨꯗꯤ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯑꯗꯩ ꯈꯤꯇꯪ ꯎꯁꯨ ꯑꯃꯨꯛ ꯋꯥꯠꯂꯦꯕ ꯑꯩ ꯔꯦꯠ ꯑꯣꯏꯕꯁꯦ ꯑꯗꯣ ꯁꯤꯗ ꯁꯤ ꯎꯍꯟꯅꯕꯁꯤꯅ ꯑꯃꯨꯛ ꯁꯇ꯭ꯔꯣꯛ ꯀꯧꯋꯦꯕ ꯁꯤꯒꯤ ꯁꯇ꯭ꯔꯣꯛꯁꯦ ꯁꯤꯁꯦ ꯑꯣꯟ ꯇꯧꯕꯤꯕ ꯑꯣꯟ ꯇꯧꯔꯒꯅ ꯋꯥꯏꯠꯅ ꯑꯃꯨꯛ ꯑꯣꯜ ꯊꯣꯛꯂꯛꯑꯦꯗꯣ ꯁꯤ ꯁꯇ꯭ꯔꯣꯛ ꯍꯥꯏꯁꯤꯅ ꯃꯥꯒꯤ ꯕꯣꯔꯗꯔ ꯂꯥꯏꯟꯈꯩꯗꯨꯅꯦꯕ ꯇꯦꯛꯁꯇ ꯌꯥꯎꯕ ꯕꯣꯔꯗꯔ ꯂꯥꯏꯟꯈꯩꯗꯣ ꯑꯗꯨꯒ ꯁꯤꯒꯤ ꯕꯣꯔꯗꯔꯁꯦ ꯀꯌꯥꯝ ꯆꯥꯎꯍꯟꯅꯤꯡꯉꯤ ꯆꯥꯎꯍꯜꯂꯣꯏꯅ ꯃꯥꯒꯤ ꯔꯥꯏꯠ ꯁꯥꯏꯗꯠꯇ ꯂꯩꯔꯦ ꯔꯥꯏꯠ ꯁꯥꯏꯗꯀꯤꯗ 4% ꯂꯩ 4%ꯁꯦ ꯑꯩꯅ ꯁꯨꯝ ꯏꯟꯈꯠꯂꯒꯅ ꯍꯦꯟꯅ ꯆꯥꯎꯈꯠꯂꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯁꯨꯝ ꯊꯥꯗꯈ꯭ꯔꯒꯅ ꯍꯦꯟꯅ ꯄꯤꯛꯊꯔꯛꯇꯣꯏꯅꯦꯕ ꯅꯠꯇ꯭ꯔꯒꯅ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯛ ꯇꯧꯅꯤꯡꯗ꯭ꯔꯁꯨ ꯅꯝꯃꯒ ꯑꯩꯅ ꯉꯁꯥꯏ ꯄꯥꯝꯃꯤꯕ ꯄꯥꯔꯁꯦꯟꯇꯦꯖꯇꯣ 15 ꯑꯣꯏꯔꯦꯅ ꯈꯜꯂꯣ 15 ꯊꯝꯃꯁꯦꯕ ꯅꯝꯕꯗ 15ꯒꯤ ꯑꯗꯨꯝ ꯊꯣꯛꯂꯛꯑꯅꯤꯕ ꯑꯗꯣ ꯁꯤꯒꯤ ꯍꯥꯞꯄ ꯁꯨꯃꯥꯏꯅ ꯇꯧꯕ ꯁ꯭ꯇꯥꯏꯜ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯂꯩ ꯑꯩꯒꯤ ꯏꯁꯥꯒꯤ ꯀꯩꯅꯣꯗ ꯂꯩꯖꯔꯦ ꯍꯥꯞꯅꯤꯡꯕ ꯃꯑꯣꯡꯗ 10% ꯁꯤꯅ ꯑꯗꯨꯒ ꯁꯤꯅ 5% ꯁꯨꯃꯥꯏꯅ ꯁꯨꯝ ꯄꯤꯛꯅ
adagi ngasai color du so amuk change tawningai di sida tawbiba yare adagi background ai sina text sigi maningda ama hapaktoineba background sida namani aduga to sida black oi kai oi tawba border ma maningda thole transparent kai ka oiba ado transparent kyam oini oiroi se sida amuk edit tawba yaeba khoina sigi background sida changa si loi leithagragana background se uroi haikalagana background se kitang darker oina urakani aduga sisina chawthomna pihanba kyam chawthoni kyam pihaningi do aduga sigi last ki sina khoigi kaino ngasai gi magi side kai se curve oraktoineba curve oibisi chu andum phajaba matang su leibine sumain tawraga haife sumaina curve oiba adi sina text da background hapa sumaina tawraga ado transparent sigumba border hapadadi transparent kitang oibana phajabani sigumba aduna kitang isana yenga ko yam su nataba kitang sumain tawraga line andum sigi software tadi sumaina yam line pi andum edit tawbagidi sida text amagi edit tawge hai tardi text tugi edit tawnaba pochai sida loi leire isana drag and drop adagi sisina text ki shadow duneba text sida shadow je hapagana kitang 3D gumba semakpada text amagi shadow natraga object amagi shadow hapasina realistic oibdo helandoineba auna isana edit tawbe poto yenga shadow je sida sisina magi angle duneba kyam chani chaloi kitang makha waida lengbo ubani sumaina lengaga ko maning waisida magi shadow neba aina thamningiba mapado tawraga sisina kitang haidohanba laphangiba haitare sumaina tawraga adum maningda ubiramgani ko mayamna mai shadow je adagi sisina shadow sigi chawbugi chang dai sisina shadow dugi blurry oiba chang do kitang lapdaga ori shadow je blur chatlidana adumaina text ama edit tawbagi di sida lo yaure adagi sida transition hapa adagi text hapa adagi effect hapa si gaisi anamba basic ki oina loina leirabani basic haije si hapise basic natrabane ba andum akoina pro level ama yognabagi editor ko style da si myam je loi changabane ba transition adagi effect isa na hapkadaba mong do ado basic ki je andum pro level da loina edit tawba yabado sida loi line loina basic se speed up speed down adagi text hapa adagi phone gi daso andum edit tawbase manaramdau mal aina khanbada haidi text ki jo andum sumaina line hapamgani na khalle aiju thaina phone da torokpade andum sumaina hapa oigibane dum sida leire basic kai gidi speed up speed down transition hapa effect hapa si myam je basic ki di swaidan dum ya text to video so visual effect haise ngasai green screen do oidoneba visual effect se akoina leramdaba pot ka lehenbado haidi shima gumda yamna sinabase green screen haidi dinosaur hapa gumba adagi rocket ka thajalakoda bomb khaibagi ga adugum sabado ngasai aina haigibado green screen do ngasai aina joker ma semgibado adumaina tawraga mapa chana hanbado adumai oidoneba bomb thadarak oiro amo oiro sigi magi nupa sigi maningda leiba yum gaisi sida bomb ga thadalakpase green screen dong sai muthalaga semdoineba adugumba visual effects adagi dinosaur thon ga haga nupa sigi mamangda dinosaur gi green screen ama lorga thon doineba sagi chap manana chroma key to tawraga text to video se AI rom da lae ado sigi hojik Premiere Pro dadi text to video se yaude hojik moigi update ta adu subtitle semba khotpa adu khatani ado text to video se kaino gumba aina sum khanbada kanba nate website ama lebnine adugumba yawbane sidadi ayu thengnadri update se paabane ado update paabada handak 2024 gi su kaisu thengnadeba text to videos CapCut ta su yawramba yai ma CapCut ti pura AI gi machak yam yawbane
ꯑꯗꯨꯝ Premiere Pro-ꯒꯤ basic ꯍꯥꯏꯔꯒꯗꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯤꯗ ꯑꯗꯨꯝ ꯌꯥꯔꯦ ꯁꯤꯒꯤ ꯄꯨꯂꯞꯁꯦ ꯈꯪꯕ ꯀꯥꯟꯗ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯑꯃ ꯏꯗꯤꯠ ꯇꯧꯒꯦ ꯍꯥꯏꯕꯗ ꯑꯗꯨꯝ ꯏꯟꯇꯔꯐꯦꯁꯁꯤꯒꯀꯣ ꯐꯖꯅ ꯌꯦꯡꯕꯤꯔꯒ ꯑꯗꯨꯝ ꯏꯗꯤꯠ ꯇꯧꯕꯁꯦ ꯑꯔꯥꯏꯕ ꯑꯃꯅꯤ ꯏꯐꯦꯛ ꯀꯩꯀꯥ ꯍꯥꯞꯄ ꯈꯣꯠꯄ ꯃꯅꯤꯡꯒꯤ background ꯁꯤꯟꯕꯁꯦ ꯃꯅꯤꯡꯒꯤ background ꯁꯤꯟꯕ ꯍꯥꯏꯁꯦ ꯑꯩꯅ ꯉꯁꯥꯏꯒꯤ ꯀꯩꯅꯣꯗꯣ ꯏꯁꯥꯁꯦ green screen ꯅꯠꯇ꯭ꯔꯒ ꯑꯗꯨꯒꯤ power tool ꯃꯌꯥꯝ ꯂꯩꯕꯅꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯀꯩ ꯍꯥꯏꯗꯣꯏꯅꯣ ꯉꯁꯥꯏꯒꯤ ꯑꯩꯈꯣꯏ ꯏꯁꯥꯁꯦ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕꯤꯔꯦꯗꯅ ꯅꯝꯕꯤꯕ ꯀꯥꯟꯗ ꯐꯤ ꯅꯠꯇ꯭ꯔꯒ ꯁ꯭ꯀ꯭ꯔꯤꯟꯒꯨꯝꯕ ꯑꯃ ꯒ꯭ꯔꯤꯟ ꯃꯆꯨ ꯅꯠꯇ꯭ꯔꯒ ꯕ꯭ꯂꯨꯗꯁꯨ ꯌꯥꯕꯅꯦꯕꯀꯣ ꯌꯥꯝ ꯒ꯭ꯔꯤꯟꯗꯁꯨ ꯗꯥꯔꯛ ꯅꯠꯇꯕ ꯌꯥꯝ ꯂꯥꯏꯠ ꯑꯣꯏꯕ ꯒ꯭ꯔꯤꯟꯁꯦ ꯃꯅꯤꯡꯂꯣꯝꯗ ꯈꯟꯕꯤꯔꯦꯗꯅ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯀ꯭ꯔꯣꯃꯥ ꯀꯤꯗ ꯆꯪꯉꯒ ꯑꯗꯨꯗꯣ ꯚꯤꯗꯤꯑꯣꯗꯣ ꯅꯝꯕꯤꯔꯦꯗꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯣ ꯅꯝꯃ ꯃꯇꯨꯡꯗ ꯏꯁꯥꯅ ꯍꯥꯞꯅꯤꯡꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯂꯧꯔꯦꯗꯅ ꯑꯗꯨꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯇꯧꯗꯣꯏꯅꯦꯕ ꯉꯁꯥꯏꯒꯤ ꯑꯩꯅ ꯇꯧꯕꯗꯣ ꯁꯤꯒꯤ ꯚꯤꯗꯤꯑꯣꯁꯤꯗ ꯁꯤꯒꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯏꯁꯥꯁꯦ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯏꯁꯥꯅꯦ ꯈꯟꯕꯤꯌꯣꯕ ꯃꯌꯥꯏꯗ ꯂꯩꯔꯤꯕ ꯄꯣꯠꯁꯦ ꯑꯗꯨꯒ ꯃꯅꯤꯡꯗ ꯂꯩꯔꯤꯕ ꯒ꯭ꯔꯤꯟꯁꯤꯅ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯑꯣꯏꯗꯣꯏꯅꯦꯕ ꯑꯩꯈꯣꯏꯅ ꯍꯥꯞꯇꯣꯔꯤꯕ ꯁ꯭ꯀ꯭ꯔꯤꯟꯗꯣ ꯚꯤꯗꯤꯑꯣꯁꯦ ꯅꯝꯕ ꯀꯥꯟꯗ ꯑꯗꯣ ꯉꯁꯥꯏꯒꯤ ꯑꯜꯇ꯭ꯔꯥ ꯀꯤꯁꯦ ꯅꯝꯃꯒ ꯁꯤ ꯑꯜꯇ꯭ꯔꯥ ꯀꯤꯁꯦ ꯑꯜꯇ꯭ꯔꯥꯅ ꯀ꯭ꯔꯣꯃꯥ ꯀꯤ ꯐꯣꯟꯗ ꯇꯧꯔꯒꯗꯤ ꯑꯗꯣ ꯁꯤꯁꯦ ꯅꯝꯃꯒ ꯒ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯈ꯭ꯔ ꯃꯇꯨꯡꯗ ꯁꯤꯁꯦ ꯏꯁꯥꯅ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯟꯖ ꯇꯧꯕ ꯑꯣꯏꯗꯣꯏꯅꯦꯕ ꯍꯥꯏꯗꯤ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯦꯗꯅ ꯒꯨꯒꯜꯗꯒꯤꯔ ꯀꯩꯅꯣ ꯍꯥꯏꯗꯤ ꯋꯥꯜ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯣꯏꯔో ꯑꯗꯒꯤ ꯑꯦꯁꯇꯔꯣꯏꯗ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯒꯤ ꯄ꯭ꯂꯥꯅꯦꯠ ꯃꯄꯥꯟꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟꯒꯨꯝꯕ ꯌꯥꯝ ꯁꯤꯖꯤꯟꯅꯕꯀꯣ ꯋꯥ ꯉꯥꯡꯕꯗ ꯑꯗꯨꯒꯨꯝꯕꯗꯣ ꯇꯧꯔꯒ ꯉꯁꯥꯏꯒꯤ ꯁꯨꯃꯥꯏꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯁꯤꯟꯗꯣꯏꯅꯦꯕ ꯑꯩ ꯍꯧꯖꯤꯛ ꯐꯣꯇꯣ ꯑꯃ ꯗꯥꯎꯟꯂꯣꯗ ꯇꯧꯔꯛꯀꯦ Okay, so ꯑꯩꯈꯣꯏꯒꯤ ꯌꯥꯎꯕꯤꯔꯤꯕ ꯐꯦꯃꯤꯂꯤ ꯃꯦꯝꯕꯔꯁ ꯃꯌꯥꯝ ꯍꯥꯏꯗꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯌꯦꯡꯕꯤꯔꯤꯕ ꯑꯃꯁꯨꯡ ꯑꯩꯈꯣꯏꯒꯤ ꯖꯨꯝ ꯃꯅꯨꯡꯗ ꯍꯥꯏꯗꯤ ꯖꯣꯏꯟ ꯇꯧꯔꯒ ꯌꯥꯎꯕꯤꯔꯤꯕ ꯃꯌꯥꯝꯗ ꯍꯥꯏꯗꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛ ꯇꯥꯛꯏꯕ ꯍꯥꯏꯗꯤ ꯇꯦꯛꯁ ꯀꯩꯀꯥ ꯍꯥꯏꯗꯤ ꯍꯥꯞꯆꯟꯕ ꯈꯣꯠꯄꯒꯤ ꯁꯤꯗ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯕꯤꯕ ꯇꯥꯔꯒꯗꯤ ꯆꯦꯠꯇ ꯊꯥꯗꯕꯤꯔꯛꯑꯣ ꯑꯗꯨꯒ ꯌꯨꯇ꯭ꯌꯨꯕꯇ ꯌꯦꯡꯕꯤꯔꯤꯕ ꯃꯌꯥꯝꯅꯁꯨ ꯍꯥꯏꯗꯤ ꯇꯦꯛꯁ ꯍꯥꯞꯆꯟꯕꯒꯤꯁꯤꯗ ꯍꯥꯏꯗꯤ ꯀꯣꯏꯁꯟ ꯂꯩꯕꯤꯕ ꯇꯥꯔꯗꯤ ꯌꯨꯇ꯭ꯌꯨꯕꯀꯤ ꯆꯦꯠꯇ ꯊꯥꯗꯕꯤꯔꯛꯑꯣ ꯑꯦꯅꯤ ꯗꯤꯐꯤꯀꯜꯇꯤ ꯂꯩꯕ ꯁꯤꯒꯤ ꯁ꯭ꯄꯦꯁꯤꯐꯤꯛ ꯑꯣꯏꯕ ꯇꯦꯛꯁ ꯍꯥꯞꯆꯟꯕꯒꯤ ꯇꯣꯄꯤꯛꯁꯤꯗ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯍꯥꯞꯄꯒꯤꯗꯣ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯂꯧꯊꯣꯛꯑ ꯃꯇꯨꯡꯗ ꯏꯁꯥꯅ ꯄꯥꯝꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯁꯤꯒꯤꯁꯦ ꯄ꯭ꯂꯥꯅꯦꯠꯀꯤꯅꯦꯅ ꯈꯜꯂꯣꯕ ꯄ꯭ꯂꯥꯅꯦꯠꯀꯤꯁꯦ ꯁꯨꯃꯥꯏꯅ ꯍꯥꯞꯇꯣꯏꯅꯦꯕ ꯍꯥꯏꯐꯦꯠ ꯄꯥꯎ ꯄꯥꯕꯒꯨꯝꯕ ꯃꯤ ꯌꯥꯎꯔꯗꯤꯀꯣ ꯁꯨꯃꯥꯏꯅ ꯍꯥꯞꯆꯤꯜꯂꯒ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯈ꯭ರ ꯃꯇꯨꯡꯗ ꯉꯁꯥꯏꯒꯤ ꯅꯨꯄꯥ ꯑꯃ ꯆꯠꯂꯝꯕꯗꯣ ꯑꯗꯨ ꯆꯠꯂꯔꯣꯏꯕ ꯏꯁꯥꯁꯦ ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯁꯦ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯁꯦ ꯂꯧꯊꯣꯛꯈ꯭ರ ꯃꯇꯨꯡꯗ ꯑꯗꯨꯅ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯏꯁꯥꯁꯤꯅ ꯑꯃꯨꯛ ꯁꯤꯒꯤ ꯄ꯭ꯂꯥꯅꯦꯠꯀꯤ ꯃꯅꯤꯡꯁꯤꯗ ꯂꯦꯞꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯁꯤꯁꯤꯅꯦꯕ ꯑꯗꯨꯝ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯧꯊꯣꯛꯄ ꯍꯥꯏꯁꯦ ꯌꯥꯝ ꯂꯥꯏ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯧꯊꯣꯛꯄꯅ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯅꯝꯍꯧꯗꯕꯤ ꯏꯁꯥꯒꯤ ꯌꯨꯝꯒꯤ ꯐꯂꯥꯡꯗ ꯑꯣꯏꯔꯣ ꯑꯗꯨꯒꯨꯝꯕꯗ ꯅꯝꯃꯒꯗꯤ ꯌꯥम ꯂꯧꯊꯣꯛꯄꯗꯤ ꯂꯨꯕꯗꯤ ꯄꯣꯠꯅꯦ ꯍꯥꯏꯐꯦꯠ ꯍꯥꯏꯗꯤ ꯁꯝꯒꯨꯝꯕ ꯑꯗꯒꯤ ꯏꯁꯥꯒꯤ ꯂꯦꯡꯕ ꯈꯣꯠꯄꯗ ꯌꯥꯝꯅ ꯐ꯭ꯔꯦꯝ ꯌꯥꯝ ꯀꯥꯏꯕꯅꯦꯕ ꯑꯗꯨꯒꯨꯝꯕꯗꯣ ꯑꯗꯣ ꯌꯥꯔꯒꯗꯤ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯧꯊꯣꯛꯄꯒꯤꯗꯤ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟꯗ ꯅꯝꯕꯤꯌꯨ ꯑꯗꯣ ꯕꯦꯛꯒ꯭ꯔꯥꯎꯟ ꯒ꯭ꯔꯤꯟ ꯌꯨꯝꯒꯤ ꯍꯥꯏꯗꯤ ꯄꯥꯝꯗꯕꯁꯨ ꯂꯩꯗꯅ ꯍꯥꯏꯗꯤ ꯌꯨꯝꯒꯤ ꯐꯂꯥꯡꯒꯨꯝꯕ ꯑꯗꯒꯤ ꯌꯨꯝ ꯑꯗꯒꯤ ꯃꯥꯡꯒꯣꯟꯒꯨꯝꯕꯗ ꯅꯝꯃꯒ ꯚꯤꯗꯤꯑꯣ ꯊꯥꯒꯠꯄꯗꯤ ꯌꯥꯝ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯑꯣꯏꯕ ꯃꯥꯟꯗꯦꯗꯅ ꯍꯥꯏꯐꯦꯠ ꯃꯤꯅꯒ ꯌꯦꯡꯉꯛꯄꯗ ꯃꯄꯥꯟ ꯂꯝ ꯌꯦꯡꯅꯔꯛꯄꯗꯗꯤ ꯑꯗꯣ ꯃꯄꯥꯟ ꯂꯝꯒꯤꯗꯤ ꯑꯅꯝꯕꯅ ꯇꯧꯔꯤꯁꯦ ꯄꯥꯎ ꯄꯥꯕ ꯑꯣꯏꯔꯣ ꯑꯃ ꯑꯣꯏꯔꯣ ꯃꯣꯏꯒꯤꯗꯤ ꯀꯩꯅꯣ ꯉꯥꯛꯇꯅꯦꯕ ꯒ꯭ꯔꯤꯟ ꯁ꯭ꯀ꯭ꯔꯤꯟ ꯉꯥꯛꯇꯅꯦꯕ ꯑꯗꯨꯅ
ꯁꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯅꯝꯕꯤꯔꯒ ꯐꯖꯕ ꯕꯦꯛꯒ꯭ꯔꯥꯎꯟ ꯑꯃ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯅ ꯈ꯭ꯋꯥꯏꯗꯒꯤ ꯂꯥꯏꯕ ꯄ꯭ꯔꯣꯁꯦꯁꯅꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯧꯊꯣꯛꯄꯒꯤ ꯁꯤꯗ ꯍꯥꯏꯐꯦꯠ ꯀꯣꯏꯁꯟ ꯍꯪꯅꯤꯡꯕ ꯀꯩꯀꯥ ꯂꯩꯕꯤꯔꯗꯤ ꯀꯃꯦꯟꯇ ꯊꯥꯗꯕꯤꯔꯣ ꯒ꯭ꯌꯥꯟ ꯇꯥꯍꯧꯗꯕ ꯂꯩꯔꯒꯗꯤ ꯑꯩꯅ ꯍꯧꯖꯤꯛ ꯑꯦꯛꯁꯄ꯭ꯂꯦꯟ ꯇꯧꯕꯗꯨꯗ ꯑꯗꯣ ꯃꯌꯥꯝ ꯄꯤꯁꯤꯒꯤ ꯉꯥꯛꯇ ꯇꯥꯛꯑꯦꯅ ꯐꯣꯟꯒꯤ ꯀꯩꯅꯣꯒꯤ ꯇꯦꯛꯁ ꯁꯤꯁꯦ ꯑꯦꯅꯤꯃꯦꯁꯟ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯇꯦꯛꯁꯦ ꯑꯦꯅꯤꯃꯦꯠ ꯇꯧꯕ ꯌꯥꯕ꯭ꯔꯣ ꯑꯩꯈꯣꯏꯅ ꯇꯥꯛꯏꯕ ꯍꯣꯏ ꯁꯤꯒꯤ ꯇꯦꯛꯁꯦ ꯑꯩ ꯀꯩꯅꯣ ꯇꯧꯖꯔꯛꯀꯦꯕ ꯍꯥꯏꯗꯤ ꯂꯦꯡꯍꯜꯂꯛꯀꯦꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯁꯤꯒꯤ ꯇꯦꯛꯁꯁꯦ ꯉꯁꯥꯏꯒꯤ ꯁ꯭ꯋꯥꯏ ꯃꯇꯥꯡꯗ ꯊꯣꯛꯂꯛꯄ ꯅꯠꯇꯕ ꯑꯣꯏꯅ ꯆꯪꯍꯜꯂꯛꯀꯦꯕꯀꯣ ꯉꯁꯥꯏꯒꯤ ꯇꯦꯛꯁꯇꯣ ꯁꯤ ꯏꯐꯦꯛ ꯀꯟꯇ꯭ꯔꯣꯜ ꯍꯥꯏꯁꯤꯗ ꯑꯗꯨꯝ ꯆꯪꯉꯒ ꯇꯧꯔꯁꯨ ꯌꯥꯏꯕꯀꯣ ꯅꯠꯇ꯭ꯔꯒꯅ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯈꯤꯕ ꯇꯦꯛꯁꯀꯤꯗꯣ ꯑꯗꯨꯗ ꯑꯗꯨꯝ ꯇꯧꯔꯁꯨ ꯌꯥꯏꯑꯕ ꯑꯗꯣ ꯁꯣꯟꯗ ꯑꯣꯏꯅ ꯁꯦꯝꯖꯔꯛꯀꯦꯕ ꯁꯣꯟꯁꯤꯅ ꯈꯔ ꯂꯥꯏꯑꯦꯕ ꯌꯦꯡꯕꯗ ꯁꯣꯟꯗꯒꯤꯗꯤ ꯑꯗꯨꯅ ꯇꯦꯛꯁꯦ ꯉꯁꯥꯏꯒꯤ ꯐꯣꯟꯗ ꯑꯣꯏꯔꯣ ꯑꯗꯒꯤ ꯄꯤꯁꯤꯗ ꯑꯣꯏꯔꯣ ꯑꯩꯅ ꯏꯗꯤꯇꯤꯡ ꯇꯧꯔꯤꯕ ꯁ꯭ꯇꯥꯏꯜꯁꯦ ꯂꯣꯏ ꯆꯪꯒꯅꯤꯕꯀꯣ ꯍꯥꯏꯗꯤ ꯇꯦꯛꯁ ꯑꯃ ꯂꯦꯡꯍꯟꯕꯗ ꯁꯦꯝꯗꯣꯏꯁꯦ ꯄꯤꯁꯤꯗ ꯁꯦꯝꯃꯛꯄꯗꯁꯨ ꯐꯣꯟꯗ ꯁꯦꯝꯃꯛꯄꯗꯁꯨ ꯄꯣꯖꯤꯁꯟ ꯍꯥꯏꯔꯤꯕ ꯄꯣꯠꯁꯤꯅꯦꯕ ꯂꯦꯡ ꯈꯣꯠꯄꯗ ꯑꯦꯅꯤꯃꯦꯠ ꯇꯧꯔꯛꯄꯗ ꯆꯪꯉꯛꯇꯣꯏꯁꯦ ꯑꯗꯨꯅ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯤꯗ ꯊꯝꯃꯁꯦꯕ ꯀꯤ ꯐ꯭ꯔꯦꯝ ꯀꯧꯋꯦꯕ ꯐꯣꯟꯗ ꯁꯦꯝꯁꯨ ꯑꯃꯗ ꯁꯦꯝꯁꯨ ꯁꯤꯗ ꯊꯣꯛꯂꯛꯏꯕ ꯗꯣꯠꯁꯦ ꯀꯤ ꯐ꯭ꯔꯦꯝ ꯀꯧꯋꯦꯕ ꯑꯗꯣ ꯁꯤꯁꯦ ꯍꯥꯏꯐꯦꯠ ꯑꯩꯈꯣꯏꯅ ꯄꯥꯝꯕ ꯃꯑꯣꯡꯁꯦ 5 ꯃꯨꯛ ꯆꯠꯂꯒꯅ ꯀꯩꯅꯣꯅꯦꯕ ꯌꯥꯝ ꯐ꯭ꯔꯦꯝꯁꯦ ꯑꯩꯈꯣꯏ 10 ꯃꯨꯛ ꯆꯠꯂꯁꯦꯕ ꯁꯤ 10 ꯑꯣꯏꯗꯣꯏꯅꯦꯕ ꯁꯤꯒꯤ ꯆꯠꯄꯁꯤꯗ ꯑꯗꯣ ꯁꯤꯁꯦ ꯁ꯭ꯋꯥꯏꯁꯤꯗ ꯆꯪꯍꯜꯂꯛꯑꯁꯦꯕ ꯀꯤ ꯑꯃ ꯂꯩꯈ꯭ꯔꯦ ꯑꯗꯨꯒ ꯍꯧꯔꯛꯄꯩ ꯃꯇꯥꯡꯁꯤꯗ ꯁꯤꯗ ꯄꯣꯖꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯁꯦꯝꯁꯦꯕ ꯏꯟꯊꯣꯛꯈ꯭ꯔꯁꯦꯕ ꯃꯥꯁꯦ ꯍꯥꯏꯗꯤ ꯍꯧꯔꯛꯄꯒꯤꯁꯤꯗ ꯎꯍꯜꯂꯣꯏꯗꯣꯏꯅꯦꯕ ꯑꯗꯣ ꯁ꯭ꯋꯥꯏꯗꯒꯤꯅꯦꯕ ꯍꯧꯔꯛꯇꯣꯏꯁꯦ 10 ꯐ꯭ꯔꯦꯝ ꯆꯠꯂ ꯃꯇꯨꯡꯗ ꯁꯤꯁꯦ ꯁꯨꯃꯥꯏꯅ ꯃꯥꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯂꯥꯛꯑꯅꯤ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯆꯪꯉꯛꯇꯣꯏꯅꯦꯕ ꯁꯤꯅ ꯂꯦꯐꯇꯒꯤ ꯆꯪꯉꯛꯄ ꯑꯗꯣ ꯔꯥꯏꯠꯇꯒꯤ ꯆꯪꯉꯛꯀꯦ ꯍꯥꯏꯔꯁꯨ ꯉꯁꯥꯏꯒꯤ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯉꯁꯥꯏ ꯑꯩ ꯁꯣꯝ ꯂꯦꯐ ꯔꯣꯝꯗ ꯏꯟꯈꯤꯗꯅ ꯁꯤꯒꯤ ꯄꯣꯠꯁꯦ ꯔꯥꯏꯠ ꯔꯣꯝꯗ ꯏꯟꯗꯣꯏꯅꯦꯕ ꯔꯥꯏꯠ ꯔꯣꯝꯗ ꯏꯜꯂꯒꯅ ꯍꯧꯔꯛꯄꯗ ꯏꯜꯂꯒꯅ ꯆꯪꯉꯛꯄꯗ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯔꯥꯏꯠ ꯂꯣꯝꯗꯩꯁꯨ ꯆꯪꯉꯛꯇꯣꯏꯅꯦꯕ ꯑꯗꯒꯤ ꯁꯤꯒꯤ ꯁꯣꯝꯒꯤꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ ꯑꯞ ꯗꯥꯎꯟꯒꯤꯅꯦꯕ ꯁꯤꯒꯤꯁꯤꯗ ꯍꯧꯔꯛꯄꯁꯤꯗꯅ ꯆꯤꯡꯈꯠꯂꯒꯅ ꯈꯔ ꯉꯁꯥꯏꯒꯤ ꯑꯩꯅ ꯆꯠꯈꯤꯕ ꯐ꯭ꯔꯦꯝꯗꯣ ꯁꯨꯃꯥꯏꯅ ꯇꯧꯔꯒ ꯗ꯭ꯔꯣꯞ ꯗꯥꯎꯟ ꯑꯣꯏꯔꯛꯇꯣꯏꯅꯦꯕ ꯁꯤꯅ ꯃꯊꯛꯇꯩ ꯇꯥꯔꯛꯇꯣꯏꯅꯦꯕ ꯑꯗꯨꯒ ꯍꯧꯔꯛꯄꯁꯤꯗ ꯑꯃꯨꯛ ꯃꯈꯥꯗꯒꯤ ꯏꯜꯂꯒꯅ ꯁꯨꯃꯥꯏꯅ ꯃꯈꯥꯗꯒꯤ ꯏꯟꯈꯠꯂꯒꯅ ꯁꯨꯃꯥꯏꯅ ꯃꯈꯥꯗꯒꯤ ꯑꯃꯨꯛ ꯇꯥꯔꯛꯄ ꯃꯈꯥꯗꯒꯤ ꯃꯊꯛꯂꯣꯝꯗ ꯀꯥꯈꯠꯂꯛꯄ ꯑꯗꯨꯃꯥꯏꯅ ꯑꯣꯏꯗꯣꯏꯅꯦꯕ ꯑꯦꯅꯤꯃꯦꯁꯟꯒꯤ ꯁꯨꯃꯥꯏꯅ ꯄꯣꯖꯤꯁꯟꯒꯤꯗꯤ ꯁꯤꯗ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯉꯥꯏꯈꯣ ꯀꯩꯅꯣꯒꯤ ꯀꯤ ꯐ꯭ꯔꯦꯝꯒꯤꯗꯣ ꯑꯗꯨꯗꯣ ꯑꯝꯇꯪ ꯍꯜꯂꯧꯅꯦ ꯀꯥꯏꯗ ꯍꯥꯞꯄꯩꯅꯣ ꯎꯍꯧꯗ꯭ꯔꯦꯕ ꯀꯤ ꯐ꯭ꯔꯦꯝꯁꯦ ꯁꯤꯒꯤ ꯑꯥ ꯉꯁꯥꯏꯒꯤ ꯇꯦꯛꯁꯀꯤ ꯁꯤꯒꯤ ꯕꯣꯔꯗꯔ ꯂꯥꯏꯟꯁꯦ ꯁꯤ ꯍꯧꯔꯛꯄ ꯑꯣꯏꯗꯣꯏꯅꯦꯕ ꯁꯣꯝ ꯁꯥꯏꯗꯠꯇꯒꯤ ꯃꯃꯥꯡꯂꯣꯝꯗꯩ ꯂꯥꯛꯄꯅꯤꯅ ꯁꯤ ꯍꯧꯔꯛꯄꯩ ꯑꯣꯏꯗꯣꯏꯅꯦꯕ ꯍꯧꯔꯛꯄꯁꯤꯗ ꯊꯝꯕꯤꯔꯦꯗꯅ ꯑꯩꯒꯤ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯦ ꯕ꯭ꯂꯨꯒꯤ ꯂꯥꯏꯟ ꯑꯃ ꯎꯏꯁꯦ ꯁꯤꯒꯤꯁꯦ ꯐꯣꯟꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯑꯃ ꯂꯩꯔꯝꯒꯅꯤꯀꯣ ꯍꯥꯏꯗꯤ ꯍꯧꯔꯛꯄ ꯅꯠꯇ꯭ꯔꯒ ꯂꯣꯏꯕ ꯂꯣꯏ ꯎꯠꯄꯒꯤ ꯁꯤꯒꯤ ꯑꯃꯗꯤ ꯂꯩꯗꯣꯏꯅꯦꯕ ꯁꯤꯁꯦ ꯑꯗꯣ ꯁꯤꯁꯦ ꯅꯝꯕꯤꯔꯒ ꯉꯁꯥꯏꯒꯤ ꯍꯧꯔꯛꯄꯁꯤꯗ ꯄꯣꯖꯤꯁꯟꯁꯦ ꯁꯤꯗ ꯁꯤꯒꯤꯁꯦ ꯀ꯭ꯂꯣꯛꯀꯤ ꯑꯃ ꯃꯥꯟꯕꯁꯦ ꯀ꯭ꯂꯣꯛꯀꯤ ꯑꯃ ꯃꯥꯟꯕꯁꯦ ꯐꯣꯟꯗꯁꯨ ꯌꯥꯎꯕꯅꯦꯀꯣ ꯀꯦꯞꯀꯠꯀꯨꯝꯕ ꯑꯗꯒꯤ ꯑꯩꯅ ꯊꯥꯏꯅ ꯄꯥꯏꯔꯝꯕ ꯀꯥꯏꯟ ꯃꯥꯁꯇꯔꯒꯨꯝꯕ ꯑꯗꯒꯤ ꯄꯋꯥꯔ ꯗꯥꯏꯔꯦꯛꯇꯔꯒꯨꯝꯕ ꯁꯨꯃꯥꯏꯅ ꯀꯤ ꯐ꯭ꯔꯦꯝꯁꯦ ꯁꯦꯝꯕꯁꯦ ꯁꯤꯗ ꯅꯝꯕꯤꯔꯦꯗꯅ ꯑꯗꯒꯤ ꯈꯤꯇꯪ ꯆꯠꯂꯦꯗꯅ ꯐ꯭ꯔꯦꯝꯁꯦ ꯍꯥꯏꯗꯤ ꯑꯩꯅ ꯆꯠꯂꯦꯅ ꯐ꯭ꯔꯦꯝ 10 ꯃꯨꯛ ꯆꯠꯂꯣ ꯐ꯭ꯔꯦꯝ 5 ꯃꯨꯛ ꯆꯠꯂꯣ ꯅꯠꯇꯕ ꯑꯩꯅ ꯄꯥꯝꯖꯔꯤꯕꯗꯣ ꯀꯌꯥꯝ ꯊꯨꯅ ꯆꯪꯍꯟꯅꯤꯡꯉꯛꯏꯔꯥ ꯊꯨꯅ ꯆꯪꯍꯟꯅꯤꯡꯉꯒꯅ ꯇꯦꯟꯅ ꯇꯧꯔꯦꯗꯅ ꯑꯗꯨꯒ ꯈꯤꯇꯪ ꯇꯞꯅ ꯆꯪꯍꯟꯅꯤꯡꯉꯛꯑꯒꯅ ꯈꯤꯇꯪ ꯁꯥꯡꯗꯣꯛꯑꯒꯀꯣ ꯁꯨꯃꯥꯏꯅ ꯀꯤ ꯐ꯭ꯔꯦꯝꯁꯦ ꯊꯝꯃꯝꯕ ꯁꯤꯒꯤ ꯀꯤ ꯐ꯭ꯔꯦꯝ ꯑꯃ ꯊꯝꯃꯝꯃꯦꯗꯅ ꯑꯗꯨꯒ ꯁꯤ ꯃꯃꯥꯡꯂꯣꯝꯗ ꯆꯠꯈꯠꯂꯛꯑꯦꯗꯅ ꯉꯁꯥꯏꯒꯤ ꯑꯍꯧꯕ ꯁ꯭ꯇꯥꯔꯇꯤꯡ ꯄꯣꯏꯟꯅꯦꯕ ꯁꯤ ꯀꯤ ꯐ꯭ꯔꯦꯝꯁꯤꯅ ꯑꯗꯨ ꯁꯤꯒꯤ ꯄꯣꯖꯤꯁꯟꯁꯦ ꯁꯨꯃꯥꯏꯅ ꯏꯟꯕꯤꯈꯤꯕ ꯍꯥꯏꯇꯥꯔꯦ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯅꯠꯇ꯭ꯔꯁꯨ ꯃꯣꯁꯟꯁꯤꯗ ꯄꯥꯏꯔꯒ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯏꯟꯈꯤꯕꯁꯨ ꯌꯥꯏꯑꯕ ꯇꯣ ꯁꯨꯃꯥꯏꯅ ꯆꯤꯡꯕ ꯈꯣꯠꯄ ꯅꯠꯇ꯭ꯔꯁꯨ ꯑꯗꯣ ꯁꯤ ꯇꯧꯔꯒꯅ ꯇꯞꯅ ꯁꯨꯃꯥꯏꯅ ꯆꯪꯉꯛꯑꯅꯤ ꯁꯨꯃꯥꯏꯅ ꯑꯥꯏꯗꯤꯌꯥꯗꯣ ꯚꯤꯗꯤꯑꯣꯗꯨꯒꯤ ꯁꯤꯒꯨꯝꯕ ꯇꯦꯛꯁ ꯆꯪꯉꯛꯄ ꯍꯥꯞꯄꯁꯦ ꯁꯕꯇꯥꯏꯇꯜꯗꯕꯨꯗꯤ ꯍꯥꯞꯅꯗꯦ ꯁꯕꯇꯥꯏꯇꯜꯒꯨꯝꯕꯗ ꯍꯥꯞꯅꯔꯤꯁꯤꯅ ꯊꯣꯛꯂꯛꯄꯒꯨꯝꯕ ꯍꯥꯏꯗꯤ ꯃꯌꯥꯏꯗꯒꯤ ꯊꯣꯛꯂꯛꯄ
scale up scale down aduga sisina intro gumda hapeba sisina position gine ba ko scale up scale down amuk taksage ba sigi scale up scale down hai sina pikthan ba chahon ba hai bane ko scale up sina chahon doini scale down sina chahon doine ba sigi position sigi makha da lebe scale je sida changaga 100 ai sina magi khwaidagi sigi normal size ne ba 100 ta hen ga na ekta yam chaw khotpo gi doine ba ubo ugi tre 200 ta thamge ba chaw ri sisu 150 da khitang makha da ure to sidana chawon gi bagi 100 sibok ta masagi size chaw bane ba do haipet sigi Mr. Beast ki subtitle mong ma takcharam ge ba sigum china subtitle da sin na bane ba subtitle mong je Mr. Beast ki je pop up ka we ba ko pop up text ka we ba ado scale sida number ni dana sigi starting point je sigi di 0 tham doine ba 0 sidagi magi frame je manga mu chatlaga 5 manga mu chatlaga sida 100 thambi ba ngasagi nate 105 chahondoine ba han normal size tu dagi aduga keyframe ahum chatlaga normal size sida 100 ta pop up ki mong dona tak lawn sumaina sisina pop up style ne ba ado tholokpai mi ki mayai dei tholi dana si tholokpa sina masagi text ki position do sem da bene motion ji da si mayai da thoi si je sumaina mayai da ching da bi de dana swai dei ne ba ina tholokpa pami je audi hojik swai da gi ne tholani masai mi dei thol aroi makha wai dei sumaina adagi sigi se amuk swai da pam dre ba ise ado swai je pam dre swai da gi sigi maton de na thol age ba audi swai da thame dana adi asom dei thol ani sumaina makhal makhal je sida scale up scale down gi di sid leire position gi su loire aduga text se sina rotation sumaina rotation je sumai ta halake aga nang sai gi horko mafam do thamena aduga lurko mafam sumaina tak clown sumaiga ta halakpai mong dugumba same je rotation adagi pikhan ge chahon ge harga na scale up scale down scale adagi position jina ngasai gi left tagi changpa right tagi changpa mathak tagi tarakpa makha tagi changpa dugumba mayam duna position da semba adagi sigi opacity hai je opacity hai sidana si changa matung da text se haipet manghan ge ba 100 ai sina magi last opacity du ne 100 tagi leithara na uroi ba text se do manghal lamaga tholake ba 10 dagi toraga swai 100 se swai da thamage ba odi text se swai toraga maung raga tholani si sina opacity sana ba ita anamba sigi di sida lore position lore scale lore rotation adagi opacity sumaina adum gyan ta horani ko hojiki text ki mong do shame do kashi yam complicated oibdi oidabani da chigumba mayam je khangadi adum ai isana pro level oina ko adum video ama sembada changa adaba macha ngakta ne ba adune live ne ba si mayam je khangradi khangada bangai di anamba loi lusalamani sigi jaga sida ado atopa khangning ba volume gi se volume gi sai music ngasai music ti hapki tabane ai music ama hapakya sigi samudargi ising chatpagi sound ji share to ki ko tabi bama tai sigi se makhon je khoina sem ge hai tar di phone da di audio level har ga thok ne ba ko
audio level haiba option do sina doine ba ko phone gi dadi aduga sigi dana ngasai gi sound gi je ngasai gi effect control da change dana effect control da changa matung da sida audio na lai ni ba sigi di ado audio sida 0 decibel lai sina ngasai gi magi normal sound ne ba kaigumba left ta chatlaga na laithaba decrease oi doine ba aduga ngasai gi 0 decibel da gi hengalaga na increase oi doine ba haifet increase ta tor ke ko 0 da gi 10 decibel da thamaje ba adi haifet yam hogi bu yai ko yam homan do male 4 da tor 7 da mu tor ge ngasai 4 da gi sum hengalak to ne ba sina 10 sumago laidana isagi wa ngangbuda tapna ngangibo oiro natragana yam howna ngangibo oiro sigi sida audio level sida sanadoine ba andum phone gi daso audio level haraga andum yawbani edit tawbada andum live bani sumaina andum lekha leithadang oibane ba atopa kem changninga yawdabani duga minus ta chalagana decrease ne ba minus sai sina makon kitang tapthara ani sidana sai hawamba sumaina audio se sana baita atopa khangba lergaso comment andum haibiroko 세바시 export to boy di kawan tong ne export to video je save to ni hai kan te si akhoi video se loina sembal lore ba adagi si green screen sembal lore ama lore adagi volume laithaba lore akhoi loi lore ba adui matung da export to ge hai ta di sigi export button je natragana thaina di ahamba si je lak kan da sigi export sida file jang ge export ta changame ba ado sigi export ti change dana aduga dum ngasai gi location du akhoi save tawgre dana location du hanjan jan save tawdu sha to location har ngasai gi sida leire ba aduga file name do mu akhoi change tawjabe ya ba kaigumba mind do change tawpa tari ngasai gi ai je atopa pp ko bonya amo tholage natraga q ko am tholage natraga long wa ko am tholage ga isan lu semje doine ba si mayam je sembal lor matungda akhoi gi sigi sida leiribo option mayam je preset haisina ngasai gi aina haju haju tawriba thabak tawriba sigi resolution sida direct laktoine ba aduga natragana sigi video se 4K da onthoke yai natraga HD high definition da onthoke yai natraga 720 da onthoke yai je sida loi option yawe ba ado khwaidai afaba option di hana akhoina lejaramba video dugi kaino da dum resolution do magi quality do oda dum thambiba dagi format se da si makhal mayam leije si h.264 ai sida dum thambiba atai kem lengrsu ko masagi isana semgada base file name go location du dang ne ba du export se sida namaga dum export tawrani masana drone view gi se sumaina tawbadadi haidi 3D drone da number nate dana aduna video se kitang kaira ani haidi drone da number natragadi ko video se oina chairni thong khangroi drone view da namdaba poti haifet kolhan badi yai ko do sumaina kollaga haifet drone view di malhan badi yai ado adudi kaya realistic oidedana mayamna dum khangnei dana auna drone view di kaishu yam kanna phajabadi yor semdodi mayam atopadi lebidraba cinematic sembase ihan hana koina video se cinematic ki type ta kap ama darka tar videography am haiba
photography ꯌꯥꯝ ꯍꯩꯕ ꯑꯃ ꯗꯔꯀꯥꯔ ꯇꯥꯔꯦ ꯑꯗꯣ ꯑꯗꯒꯤ ꯁꯦꯝꯕꯁꯦ ꯁꯤꯅꯦꯃꯥꯇꯤꯛꯀꯤ ꯇꯥꯏꯞꯇꯗꯤ ꯁꯦꯝꯃꯛꯑꯗꯤ ꯁꯤꯒꯤ ꯂꯨꯃꯦꯇ꯭ꯔꯤꯛ ꯀꯂꯔ ꯍꯥꯏꯁꯦ ꯁꯤꯗ ꯌꯥꯝ ꯊꯤ ꯆꯪꯉꯛꯑꯅꯤ ꯁꯤꯅꯦꯃꯥꯇꯤꯛꯀꯤ ꯁꯦꯝꯕꯗꯗꯤ ꯁꯤꯅꯦꯃꯥꯇꯤꯛꯀꯤ ꯁꯦꯝꯒꯦ ꯍꯥꯏ ꯇꯥꯔꯗꯤ ꯁꯨꯃꯥꯏꯅ ꯁꯤꯁꯤꯅ ꯌꯥꯝ ꯁꯅꯤ ꯗꯦꯒꯨꯝꯕ ꯃꯥꯜꯍꯟꯕ ꯑꯗꯒꯤ ꯁꯤꯁꯤꯅ ꯅꯨꯡꯗꯥꯡ ꯋꯥꯏꯔꯝꯒꯨꯝꯕ ꯃꯥꯜꯍꯟꯕ ꯁꯨꯃꯥꯏꯅꯀꯣ ꯁꯤꯅꯦꯃꯥꯇꯤꯛ ꯁꯦꯝꯕꯒꯤꯗꯤ ꯑꯅꯝꯕ ꯂꯨꯃꯦꯇ꯭रिꯛ ꯀꯂꯔ ꯁꯨꯃꯥꯏꯅ ꯁꯦꯝꯃꯒꯀꯣ ꯑꯗꯒꯤ ꯑꯦꯛꯁꯄꯣꯖꯔ ꯁꯨꯃꯥꯏꯅ ꯂꯩꯈꯠꯂꯒ ꯂꯩꯊꯔꯒ ꯁꯨꯝ ꯌꯦꯡꯉꯒ ꯀꯟꯇ꯭ꯔꯥꯁꯀꯁꯦ ꯂꯩꯊ ꯇꯧꯔꯒ ꯁꯨꯃꯥꯏꯅ ꯈꯤꯇꯪꯒ ꯃꯥꯜꯍꯟꯕ ꯑꯗꯨꯝ ꯃꯑꯣꯡꯁꯦ ꯐꯖꯔꯛꯏꯗꯅ ꯁꯨꯝ ꯌꯦꯡꯕꯗ ꯑꯗꯨꯒ ꯅꯝꯕꯗꯁꯨ ꯌꯥꯝ ꯂꯩꯀꯣ ꯁꯤꯅꯦꯃꯥꯇꯤꯛꯀꯤꯗꯤ ꯑꯗꯒꯤ ꯁꯤꯅꯦꯃꯥꯇꯤꯛꯀꯤ ꯁꯦꯝꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯒꯨꯝꯕꯗꯤ ꯃꯌꯥꯝ ꯑꯃ ꯌꯦꯡꯕ ꯗꯔꯀꯥꯔ ꯇꯥꯔꯦ ꯍꯥꯏꯗꯤ ꯚꯤꯗꯤꯑꯣꯁꯦ ꯌꯥꯝ ꯐꯖꯅ ꯅꯝꯃꯛꯇꯣꯏꯅꯦꯕ ꯑꯗꯨꯅ ꯁꯤꯅꯦꯃꯥꯇꯤꯛ ꯁ꯭ꯇꯥꯏꯜꯗ ꯅꯝꯃꯛꯇꯣꯏꯅꯤꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯑꯃ ꯍꯦꯛꯇ ꯌꯥꯔꯔꯣꯏ ꯑꯗꯒꯤ ꯏꯗꯤꯇꯤꯡꯒꯤ ꯃꯑꯣꯡ ꯑꯃ ꯑꯗꯒꯤ ꯐꯣꯟꯁꯨ ꯁꯤꯅꯦꯃꯥꯇꯤꯛ ꯁ꯭ꯇꯥꯏꯜ ꯉꯥꯛꯇ ꯂꯣꯏ ꯆꯪꯉꯛꯑꯅꯤ ꯑꯗꯣꯝꯂꯣꯝꯗ ꯆꯪꯕꯤꯒꯦ ꯍꯥꯏꯔꯒꯗꯤ ꯑꯗꯨꯝ ꯑꯗꯨꯃꯥꯏꯅ ꯚꯤꯗꯤꯑꯣ ꯀꯥꯞꯄ ꯑꯃꯅ ꯐꯖꯅ ꯍꯩꯇꯕ ꯌꯥꯔꯔꯣꯏ ꯕꯦꯛꯒ꯭ꯔꯥꯎꯟ ꯆꯦꯟꯖ ꯇꯧꯕꯒꯤꯁꯦ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯖꯈꯤꯕꯗꯣ ꯏꯁꯥꯅ ꯚꯤꯗꯤꯑꯣ ꯅꯝꯕ ꯀꯥꯟꯗ ꯚꯤꯗꯤꯑꯣꯁꯦ ꯉꯁꯥꯏꯒꯤ ꯂꯦꯡꯍꯟꯕꯤꯒꯅꯣꯕ ꯚꯤꯗꯤꯑꯣ ꯅꯝꯕꯗꯁꯨ ꯑꯗꯨꯒ ꯃꯅꯤꯡꯁꯤꯗꯅꯦ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯑꯩꯈꯣꯏꯒꯤ ꯐꯤ ꯒ꯭ꯔꯤꯟꯒꯤ ꯑꯄꯥꯛꯄ ꯑꯃ ꯂꯩꯗꯅ ꯅꯠꯇ꯭ꯔꯒꯅ ꯁꯀ꯭ꯔꯤꯟ ꯂꯩꯕꯅꯦꯕ ꯑꯗꯨꯗꯣ ꯈꯟꯕꯤꯔꯦꯗꯅ ꯃꯅꯤꯡꯂꯣꯝꯗ ꯑꯗꯨꯒ ꯀꯩꯅꯣ ꯇꯧꯕ ꯑꯗꯨꯗꯣ ꯑꯗꯨꯝ ꯑꯗꯨꯒ ꯚꯤꯗꯤꯑꯣ ꯅꯝꯕꯤꯕ ꯚꯤꯗꯤꯑꯣꯗꯨꯗꯤ ꯁꯨꯡꯂꯦꯡ ꯂꯦꯡꯕ ꯌꯥꯗ꯭ꯔꯦꯀꯣ ꯂꯦꯡꯉꯗꯤ ꯑꯗꯨꯝ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯣ ꯇꯥꯗꯕꯁꯨ ꯌꯥꯎꯕꯅꯦꯕ ꯑꯗꯨꯃꯥꯏꯅ ꯑꯗꯨꯒ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯈꯟꯕ ꯀꯥꯟꯗ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯣ ꯉꯁꯥꯏꯒꯤ ꯊꯨꯞꯆꯟꯕ ꯑꯗꯒꯤ ꯁꯨꯇꯦꯛ ꯅꯥꯇꯦꯛ ꯇꯥꯕ ꯑꯗꯨꯒꯨꯝꯕꯗꯤ ꯑꯝꯇ ꯌꯥꯎꯍꯟꯕꯤꯒꯅꯨ ꯂꯣꯏꯅ ꯏꯁꯇ꯭ꯔꯤ ꯇꯧꯊꯣꯛꯄꯤꯔꯒ ꯀꯩꯅꯣ ꯑꯗꯨꯝ ꯌꯥꯝ ꯂꯤꯡꯉꯒ ꯂꯩꯍꯟꯕꯤꯌꯣ ꯑꯗꯨꯒ ꯅꯝꯕꯗꯁꯨ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯑꯩꯅ ꯍꯥꯏꯕꯗꯣ ꯑꯗꯨꯃꯥꯏꯅ ꯅꯝꯃꯅꯤ ꯅꯝꯃꯕ ꯃꯇꯨꯡꯗ ꯐꯣꯟꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯕ ꯑꯣꯏꯔꯣ ꯂꯦꯞꯇꯣꯞꯇ ꯄꯤ ꯁꯤꯗ ꯑꯦꯛꯁꯄꯣꯔꯠ ꯇꯧꯁꯜꯂꯒ ꯏꯗꯤꯠ ꯇꯧꯕ ꯑꯣꯏꯔꯣ ꯂꯦꯞꯇꯣꯞꯇ ꯇꯧꯔꯒꯅ ꯀ꯭ꯔꯣꯃꯥ ꯀꯤꯗꯨꯁꯨ ꯑꯗꯨꯝ ꯌꯥꯎꯏ ꯁꯤꯒꯤꯁꯦ ꯁꯤꯗ ꯀ꯭ꯔꯣꯃꯥ ꯀꯤꯁꯨ ꯌꯥꯎꯏ ꯑꯗꯒꯤ ꯑꯜꯇ꯭ꯔꯥ ꯀꯤꯁꯨ ꯌꯥꯎꯋꯦꯕ ꯑꯜꯇ꯭ꯔꯥ ꯀꯤ ꯅꯠꯇ꯭ꯔꯒ ꯀ꯭ꯔꯣꯃꯥ ꯀꯤꯁꯦ ꯆꯨꯁ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯉꯁꯥꯏꯒꯤ ꯁꯤꯒꯤꯁꯤ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯅꯦꯅ ꯈꯜꯂꯣ ꯑꯗꯨꯒ ꯁꯨꯃꯥꯏꯅ ꯗ꯭ꯔꯦꯛ ꯑꯦꯟ ꯗ꯭ꯔꯣꯞ ꯇꯧꯕꯤꯔꯣꯕ ꯑꯗꯨꯒ ꯐꯣꯟꯗ ꯇꯧꯔꯒꯅ ꯐꯣꯟꯒꯤꯗꯗꯤ ꯀ꯭ꯔꯣꯃꯥ ꯀꯤ ꯈꯛꯇꯪ ꯀꯧꯕ ꯌꯥꯎꯏ ꯑꯩ ꯑꯗꯨꯐꯧꯇꯤ ꯈꯪꯍꯧꯏ ꯑꯗꯣ ꯀ꯭ꯔꯣꯃꯥ ꯀꯤꯗꯣ ꯑꯗꯨ ꯆꯪꯕꯤꯔꯣ ꯑꯗꯨꯒꯤ ꯑꯣꯞꯁꯟꯗꯣ ꯑꯗꯨꯒ ꯃꯣꯏꯒꯤꯁꯨ ꯄꯦꯟ ꯇꯨꯜ ꯊꯣꯛꯄꯅꯦꯕꯀꯣ ꯑꯗꯨꯅ ꯒ꯭ꯔꯤꯟ ꯑꯦꯔꯤꯌꯥꯗꯨꯗ ꯏꯁꯥꯒꯤ ꯀꯩꯝ ꯖꯒꯥꯗ ꯅꯠꯇꯕ ꯑꯗꯣ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯅꯝꯕꯗ ꯏꯁꯥꯗ ꯒ꯭ꯔꯤꯟꯒꯤ ꯄꯣꯠ ꯆꯩ ꯑꯣꯏꯕ ꯑꯝꯇ ꯂꯤꯠꯄꯤꯒꯅꯨꯀꯣ ꯅꯠꯇ꯭ꯔꯗꯤ ꯂꯣꯏ ꯃꯥꯡꯈ꯭ꯔꯅꯤꯕ ꯑꯗꯨꯁꯨ ꯌꯥꯎꯅ ꯉꯛꯈꯛ ꯄꯥꯏꯔ ꯂꯩꯍꯧꯔꯅꯤꯕ ꯑꯗꯨꯅ ꯈꯜꯂꯤꯕ ꯃꯅꯤꯡꯗꯨꯗ ꯒ꯭ꯔꯤꯟꯗꯨꯗ ꯊꯦꯡꯕꯤꯔꯦꯗꯅ ꯑꯗꯨꯒ ꯒ꯭ꯔꯤꯟꯗꯣ ꯑꯗꯨꯝ ꯃꯥꯡꯈ꯭ꯔꯅꯤ ꯑꯗꯨꯒ ꯏꯁꯥꯅ ꯄꯥꯝꯃꯤꯕ ꯕꯦꯛꯒ꯭ꯔꯥꯎꯟꯗꯣ ꯒꯨꯒꯜꯗꯒꯤ ꯑꯣꯏꯒꯦꯔꯥ ꯑꯃꯗꯒꯤ ꯑꯣꯏꯒꯦꯔꯥ ꯗꯥꯎꯟꯂꯣꯗ ꯇꯧꯕꯤꯔꯦꯅ ꯑꯗꯨꯒ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯈꯥꯗ ꯍꯥꯞꯄꯤꯕ ꯍꯥꯏꯇꯥꯔꯦ ꯚꯤꯗꯤꯑꯣꯗꯨꯒꯤ ꯃꯊꯛꯇ ꯅꯠꯇꯕ ꯕꯦꯛꯒ꯭ꯔꯥꯎꯟꯁꯦ ꯃꯈꯥꯗ ꯍꯥꯞꯄꯤꯔꯦꯗꯅ ꯑꯗꯨꯒ ꯏꯁꯥꯁꯦ ꯁꯨꯃꯥꯏꯅ ꯂꯩꯔꯒ ꯏꯁꯥꯒꯤꯗꯨꯅ ꯃꯃꯥꯡꯗ ꯂꯩꯔꯒ ꯕꯦꯛꯒ꯭ꯔꯥꯎꯟꯗꯨꯅ ꯃꯅꯤꯡꯗ ꯁꯨꯃꯥꯏꯅ ꯂꯩꯒꯗꯕ ꯇꯥꯏꯝ ꯂꯥꯏꯟꯗꯨꯗ ꯉꯁꯥꯏꯒꯤ ꯑꯩꯅ ꯁꯤꯗ ꯇꯧꯔꯤꯁꯦ ꯁꯤ ꯃꯈꯥꯗꯅꯦꯕ ꯍꯥꯞꯄꯤꯁꯦ ꯉꯁꯥꯏ グリーン ꯁꯀ꯭ꯔꯤꯟꯗꯨꯒꯤ ꯁꯤꯗ ꯃꯤ ꯑꯃꯅ ꯆꯪꯉꯤꯁꯦ ꯀꯩꯒꯨꯝꯕ ꯑꯩꯅ ꯃꯊꯛꯇ ꯍꯥꯞꯆꯟꯕ ꯇꯥꯔꯗꯤ ꯁꯤ ꯃꯤꯁꯦ ꯊꯣꯛꯂꯛꯑꯔꯣꯏꯕ ꯃꯥ ꯊꯣꯛꯑꯝꯃꯅꯤ ꯑꯗꯨꯒ ꯆꯪꯈ꯭ꯔꯅꯤꯕ ꯁꯨꯃꯥꯏꯅ ꯑꯗꯣ ꯁꯤꯁꯦ ꯃꯈꯥꯗ ꯍꯥꯞ ꯇꯥꯔꯗꯤ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯗꯣ ꯊꯣꯛꯈ꯭ꯔꯒ ꯃꯥꯁꯦ ꯃꯅꯨꯡꯗ ꯁꯤ ꯃꯃꯥꯡꯗ ꯑꯣꯏꯅ ꯊꯣꯛꯂꯛꯇꯣꯏꯅꯦꯕ ꯁꯨꯃꯥꯏꯅ ꯂꯣꯏꯔꯦ ꯕꯦꯛꯒ꯭ꯔꯥꯎꯟ ꯂꯧꯊꯣꯛꯄꯒꯤꯗꯤ ꯁꯤꯗ ꯋꯦꯜꯀꯝ ꯑꯗꯨꯒ ꯁꯦꯕꯥ ꯀꯩꯅꯣꯒꯤ ꯇꯦꯝꯄ꯭ꯂꯦꯠꯀꯨꯝꯕꯩꯁꯤꯗꯤ ꯀꯃꯥꯏꯅ ꯇꯧꯅꯤ ꯇꯦꯝꯄ꯭ꯂꯦꯠꯀꯨꯝꯕ ꯍꯥꯞꯅꯤꯡꯉꯗꯤ ꯇꯦꯝꯄ꯭ꯂꯦꯠꯀꯨꯝꯕ ꯍꯥꯞꯄꯁꯦ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯧꯖꯤꯛꯇꯤ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯑꯃ ꯊꯣꯛꯑꯦꯗꯅ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯇꯦꯛꯁꯀꯤ ꯇꯦꯝꯄ꯭ꯂꯦꯠ ꯑꯣꯏꯔꯣ ꯑꯩꯒꯤꯗꯁꯨ ꯁꯤꯗ ꯈꯔ ꯌꯥꯎꯋꯦꯕ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯁꯤꯗ ꯍꯥꯞꯄꯒꯗꯤ ꯑꯦꯛꯁꯇꯦꯟꯁꯟ ꯀꯧꯋꯦꯕꯀꯣ ꯑꯗꯣ ꯋꯤꯟꯗꯣꯁꯤꯗ ꯆꯪꯉꯦꯅ ꯑꯦꯛꯁꯇꯦꯟꯁꯟ ꯆꯪꯉꯦꯅ ꯁꯤ ꯑꯍꯨꯝ ꯌꯥꯎꯔꯤꯁꯦ ꯁꯤꯗ ꯄ꯭ꯔꯤꯃꯤꯌꯔ ꯀꯝꯄꯣꯖꯔ ꯀꯧꯋꯦꯕ ꯑꯩꯅ ꯁꯤꯖꯤꯟꯅꯔꯤꯁꯦ ꯁꯤꯒꯤꯁꯤꯗ ꯑꯩꯅ ꯍꯧꯖꯤꯛ ꯍꯥꯞꯀꯗꯕ ꯇꯦꯝꯄ꯭ꯂꯦꯠ ꯃꯌꯥꯝꯁꯦ ꯇꯦꯛꯁꯀꯤ ꯑꯣꯏꯔꯣ ꯇ꯭ꯔꯥꯟꯖꯤꯁꯟꯒꯤ ꯑꯣꯏꯔꯣ ꯍꯥꯏꯐꯦꯠ ꯁ꯭ꯋꯥꯏ ꯃꯇꯥꯡꯁꯦ ꯇꯧꯔꯝꯒꯦꯕ ꯁꯤꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯁꯦ ꯇꯧꯁꯦꯕ ꯇ꯭ꯔꯥꯟꯖꯤꯁꯟꯁꯤꯗ ꯁꯤꯗ ꯃꯌꯥꯝ ꯑꯃ ꯊꯣꯛꯂꯛꯑꯦꯗꯣ ꯁꯤꯁꯦ ꯇꯦꯝꯄ꯭ꯂꯦꯠꯅꯦꯕ ꯑꯩꯅ ꯉꯁꯥꯏꯒꯤ ꯑꯉꯧꯕꯒ ꯇꯧꯔꯒ ꯋꯥꯏꯠꯀ ꯇꯧꯔꯒ ꯕ꯭ꯂꯔꯒ ꯇꯧꯔꯒ ꯂꯩꯕ ꯅꯠꯇꯕ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯗꯥꯏꯔꯦꯛ ꯀꯣ
sumaina sije pusanbiredana aina pamibase drag and drop tawraga aduga mayaida sembiba haidar template hapase sumaina hapaga ado sidagi sije tohonjeba sigise lehendoineba sigi mije jagoi sarmaga ngasai samudargi video do auda transition tawhondoineba aduna matekse sumaina lamaga leirani sida sumaina kidang chanaba watpa mala ngai ko khat kemta swami pasida thamadi chanabe sumaina export tawdrikandadi haipeti chapani ko sumaina leigibse ado export tawrkandadi si chapi che kemta tawroi ko masagi ma render tawba ngamdabaineba sumaina chapi dum transition di tawredana rotate transition ne sumaina isana tawredi khanga ngasai hapkhrabnina dum export tawda dum yaurani yam smooth oina chini chi template lere adagi sisna text ki template macha amaga china text preset haisidana ngasai si gaisi oideba si je tawrseba sigi poche oidoineba ngasai tholokpase to sumaina sisina sumaina tholokpase oidoineba adagi ngasai aina haigibdo sigi position semga hagana sumaina tawrga effect control da dum changa sumaina si semaga ko adagi sigi text on thok hagana preset kidi dum masagi changmuda dum somda essential graphic rom da dum sigi sida Mr. Horse na sida lere sida aina pami poto si harseba dum semgibda dum sida tholani sida si to sumaina template kidi alaibam na khoina kem semjadaba moina semi poto hapchalaga text tawon thokpiba dai position ke ka sembiba adu lore template kidi phone gi so dum taptai di leibene ai phone gi di kaino ni ko sigi na mo khoina download torga hapchan jadoi ne extension oina ado phone gi di moi inbuilt oina masagi oina yaujab ne ba aduna phone gi na mo live hen transition gumba text effect gumba hapas site mobile da sizinnabai tools kharasu mobile da sizinaba tools mobile da sizinaba tools haise mobile da editing tawnaba oidoira natragana kai oidoino site da picture ngasagi site da picture thokpa haise ngasagi aina text da tawbiba position semgiba adagi scale semgiba aduga chap manai haidi adum ngasagi akoina picture ama lawreedana aduga ngasai text tuga chap manadoineba tawdori potse ado adumaina picture do thammedana aduga position du ngasai du semba ado kaino do so phone du so dum position ga adumai tawraga semane ba kaisu khenaba oidamne ko ado adumaina the scale semba adagi position semba mobile da sembagi oinadi CapCut kumba adagi kainogumba adagi keba ngasai haigibasingdo aigi oinadi CapCut sidi sizinabadi yam nungaibara na khale CapCut sidi yam laisu laiba sizinabada ado magi masagi loina yawbneba default da semgadaba pochai gidi na mobile gi oragadi CapCut paibi ondum aduga PC gumba lerga PC gumba da editing tawningba khoningba lerga so free da oina tawninga so andum shortcut gumba adagi DaVinci gumba adagi CapCut so andum paibi yai ado mayamda khwai laigidabdi aina khanbada shortcut so andum laibani aduga CapCut so andum ani se DaVinci ju khitang kainoti oibneba complicated ti oibneba
ꯑꯩꯅ ꯁꯤꯗ ꯁꯤꯖꯤꯟꯅꯔꯤ ꯇꯨꯜꯁ ꯈꯩꯁꯤꯁꯨ ꯑꯗꯨꯝ ꯃꯣꯕꯥꯏꯜꯒꯤ ꯏꯗꯤꯇꯤꯡꯒꯤ ꯑꯦꯞꯁ ꯑꯃ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕꯗ ꯁꯤꯈꯩꯁꯦ ꯂꯣꯏ ꯌꯥꯎꯔꯝꯃꯗꯕꯅꯦ ꯀ꯭ꯔꯣꯃꯥ ꯀꯤ ꯍꯥꯏꯁꯤꯁꯨ ꯑꯗꯨꯝ ꯌꯥꯎꯔꯝꯃꯗꯕꯅꯦ ꯀ꯭ꯔꯣꯃꯥ ꯀꯤꯁꯤꯅ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟ ꯂꯧꯊꯣꯛꯄꯒꯤ ꯑꯗꯨꯝ ꯑꯗꯨ ꯈꯪꯕꯤꯔꯣ ꯌꯥꯔꯦ ꯒ꯭ꯔꯤꯟ ꯁꯀ꯭ꯔꯤꯟꯒꯤ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯒ꯭ꯌꯥꯟ ꯇꯥꯕꯤꯔꯤꯕꯣ ꯑꯩꯅ ꯇꯥꯛꯏꯁꯤꯕꯣ ꯇꯥꯗ꯭ꯔꯁꯨ ꯇꯥꯗꯕ ꯃꯇꯦꯛꯇꯣ ꯍꯥꯏꯕꯤꯔꯛꯎꯀꯣ ꯑꯗꯨꯒ ꯁꯦꯕꯥ ꯀꯩꯅꯣꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯃꯌꯥꯝꯁꯦ ꯁꯤꯁꯦ ꯑꯃ ꯂꯩꯗꯥꯏꯅꯦ ꯃꯐꯝ ꯑꯃ ꯃꯣꯏ ꯃꯌꯥꯝꯒꯤ ꯀꯩꯅꯣ ꯇꯧꯕ ꯑꯣ ꯀꯂꯦꯛꯁꯟꯒꯨꯝꯕ ꯑꯗꯨꯒꯤꯗꯣ ꯅꯠꯇ꯭ꯔꯒ ꯅꯪꯒꯤ ꯍꯥꯏꯗꯤ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯅꯁꯥꯅ ꯁꯦꯝꯖꯩꯔꯥ ꯅꯠꯇ꯭ꯔꯒꯅ ꯀꯩꯅꯣꯗꯒꯤ ꯗꯥꯎꯟꯂꯣꯗ ꯇꯧꯐꯝꯗꯣ ꯏꯁꯥꯅ ꯁꯦꯝꯖꯕ ꯇꯦꯝꯄ꯭ꯂꯦꯠꯁꯨ ꯂꯩꯌꯦꯕꯀꯣ ꯑꯩꯒꯤ ꯏꯃꯥꯟ ꯒꯥꯖꯤꯒꯤ ꯇꯦꯝꯄ꯭ꯂꯦꯠ ꯃꯌꯥꯝ ꯑꯃ ꯁꯦꯝꯃꯒ ꯂꯩꯌꯦꯕ ꯑꯗꯨꯗꯤ ꯀꯩꯅꯣ ꯇꯧꯕ ꯑꯥꯐꯇꯔ ꯏꯐꯦꯛꯇ ꯑꯣꯏꯒꯗꯕꯅꯦꯕ ꯑꯥꯐꯇꯔ ꯏꯐꯦꯛꯀꯤ ꯑꯣꯏꯅ ꯁꯦꯝꯖꯕꯅꯦ ꯄ꯭ꯔꯤꯃꯤꯌꯔ ꯄ꯭ꯔꯣꯒꯤ ꯑꯣꯏꯅꯗꯤ ꯁꯦꯝꯗꯦꯕ ꯑꯗꯣ ꯐ꯭ꯔꯤꯒꯤ ꯑꯩꯅ ꯈꯟꯕꯗ ꯄꯩꯁꯥ ꯄꯤꯕ ꯇꯦꯝꯄ꯭ꯂꯦꯠꯁꯨ ꯃꯌꯥꯝ ꯑꯃ ꯂꯩꯌꯦꯕ ꯍꯥꯏꯗꯤ ꯄꯩꯁా ꯄꯤꯕꯗꯨꯗꯤ ꯍꯦꯛ ꯌꯥꯝ ꯀꯟꯅ ꯄ꯭ꯔꯣꯐꯦꯁꯅꯦꯜ ꯚꯤꯗꯤꯑꯣ ꯏꯗꯤꯇꯔ ꯑꯣꯏꯗ꯭ꯔꯤꯀꯥꯟꯗꯗꯤ ꯍꯦꯛꯇ ꯇꯧꯁꯜꯂꯨꯕꯗꯣ ꯇꯜꯂꯤꯗꯅ ꯑꯗꯨꯅ ꯐ꯭ꯔꯤꯒꯤꯗꯤ ꯑꯩꯉꯣꯟꯗ ꯃꯣꯒ꯭ꯔꯦꯁ ꯐꯥꯏꯜ ꯑꯃ ꯂꯩꯌꯦꯕꯀꯣ ꯇꯦꯝꯄ꯭ꯂꯦꯠꯁꯦ ꯑꯗꯨꯝ ꯐ꯭ꯔꯤꯗ ꯇꯦꯛꯁꯀꯤ ꯑꯣꯏꯔꯣ ꯑꯗꯒꯤ ꯇ꯭ꯔꯥꯟꯖꯤꯁꯟꯒꯤ ꯑꯣꯏꯔꯣ ꯑꯗꯨꯝ ꯌꯥꯎꯕ ꯍꯥꯏꯇꯥꯔꯦ ꯑꯗꯣ ꯃꯣꯒ꯭ꯔꯦꯁ ꯐꯥꯏꯜ ꯀꯧꯋꯦꯕ ꯑꯗꯨꯝ ꯑꯗꯨꯗꯣ ꯑꯗꯨꯝ ꯄꯥꯝꯃꯁꯨ ꯑꯗꯨꯗꯤ ꯐ꯭ꯔꯤꯒꯤꯅꯤꯅ ꯑꯗꯨꯝ ꯃꯌꯥꯝ ꯑꯗꯨꯝ ꯍꯣꯔꯦꯟ ꯗꯥꯁꯣꯏ ꯀꯩ ꯇꯧꯔꯒ ꯂꯤꯡꯛꯇ ꯊꯥꯖꯔꯛꯀꯦ ꯀꯩꯒꯨꯝꯕ ꯄꯥꯝꯃꯒꯗꯤ ꯑꯗꯨꯝ ꯄꯣꯁ ꯊꯥꯒꯠꯂꯛꯄ ꯀꯥꯟꯗ ꯑꯗꯨꯝ ꯃꯌꯥꯝꯅ ꯄꯥꯝꯃꯒꯗꯤꯀꯣ ꯀꯃꯦꯟꯇ ꯑꯗꯨꯝ TEMPꯅ ꯏꯕꯤꯔꯛꯑꯣ ꯑꯗꯨꯝ ꯏꯁꯥꯒꯤ ꯑꯦꯀꯥꯎꯟꯗ ꯑꯗꯨꯝ ꯃꯣꯒ꯭ꯔꯦꯁ ꯐꯥꯏꯜꯗꯣ ꯊꯥꯕꯤꯔꯛꯀꯦ ꯑꯣꯀꯦ ꯑꯗꯨꯗꯤ ꯃꯌꯥꯝ ꯌꯨꯇ꯭ꯌꯨꯕꯇꯁꯨ ꯃꯌꯥꯝ ꯌꯦꯡꯕꯤꯔꯤꯀꯣ ꯚꯤꯗꯤꯑꯣꯁꯦ ꯉꯁꯤꯒꯤ ꯀꯩꯅꯣꯁꯦ ꯄꯥꯝꯃꯒꯗꯤꯀꯣ ꯅꯠꯇꯦ ꯉꯁꯤꯒꯤ ꯇ꯭ꯌꯨꯇꯣꯔꯤꯌꯦꯜꯁꯦ ꯅꯨꯡꯉꯥꯏꯕꯤꯔꯒꯗꯤ ꯂꯥꯏꯛ ꯇꯧꯕꯤꯔꯝꯃꯣ ꯑꯗꯩꯗꯤ ꯀꯃꯦꯟꯇ ꯑꯗꯣꯝꯒꯤ ꯍꯥꯏꯗꯤ ꯈꯤꯇꯪ ꯐꯤꯗꯕꯦꯛ ꯑꯣꯏꯒꯦꯔꯥ ꯅꯠꯇ꯭ꯔꯒ ꯑꯦꯅꯤ ꯀꯣꯏꯁꯟ ꯂꯩꯕ ꯑꯗꯨꯝ ꯊꯝꯕꯤꯔꯝꯃꯣꯀꯣ ꯑꯗꯨꯒ ꯗꯤꯁꯀ꯭ꯔꯤꯞꯁꯟꯗꯁꯨ ꯑꯩꯈꯣꯏ ꯂꯤꯡꯛ ꯍꯥꯞꯆꯔꯝꯒꯦ ꯑꯩꯈꯣꯏ ꯀꯝꯃ꯭ꯌꯨꯅꯤꯇꯤꯒꯤ ꯋꯥꯆꯦꯞꯀꯤ ꯇꯦꯂꯤꯒ꯭ꯔꯥꯝ ꯀꯣ ꯐꯦꯁꯕꯨꯛꯀꯤ ꯑꯗꯨꯗ ꯂꯣꯏꯅ ꯖꯣꯏꯟ ꯇꯧꯕꯤꯔꯣ ꯑꯗꯨꯒ ꯀꯃꯦꯟꯇꯁꯨ ꯑꯗꯨꯝ ꯍꯥꯞꯄꯝꯒꯦꯕꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯇꯦꯝꯄ꯭ꯂꯦꯠꯀꯤ ꯀꯩꯅꯣꯁꯦ ꯐꯣꯜꯗꯔ ꯑꯣꯏꯗꯣꯏꯔꯣ ꯀꯩꯅꯣ ꯁꯦꯕꯥ ꯁꯤꯁꯦ ꯐꯣꯜꯗꯔ ꯑꯗꯨꯝ ꯑꯣꯏꯗꯣꯏꯅꯤ ꯑꯣꯀꯦ ꯑꯣꯀꯦ ꯑꯗꯨ ꯁꯤ ꯐꯣꯜꯗꯔꯁꯦ ꯃꯌꯥꯝ ꯄꯥꯝꯃꯒꯗꯤ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝꯗ ꯄꯣꯁ ꯑꯃ ꯇꯧꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝꯅ ꯀꯩꯅꯣꯗꯣ TEMP ꯀꯤꯋꯔꯗꯁꯦ ꯁꯤ ꯁꯤꯖꯤꯟꯅꯔꯁꯦ TEMPꯔꯣ PEMPꯔꯣ ꯁꯦꯕ TEMP ꯅꯠꯇ꯭ꯔꯣ TEMP ꯍꯣꯏ ꯇꯦꯝ ꯑꯣꯀꯦ TEMP ꯇꯧꯔꯒ ꯃꯌꯥꯝ ꯑꯩꯈꯣꯏ ꯏꯟꯁꯇꯥꯒ꯭ꯔꯥꯝ ꯄꯣꯁ ꯑꯃ ꯇꯧꯖꯔꯛꯀꯦꯕꯀꯣ ꯑꯗꯨꯒ ꯃꯌꯥꯝ ꯑꯗꯨꯝ ꯗꯥꯎꯟꯂꯣꯗ ꯇꯧꯕ ꯌꯥꯔꯅꯤ ꯑꯣꯀꯦ ꯑꯗꯨ ꯑꯣꯏꯇꯥꯔꯒꯗꯤ ꯃꯌꯥꯝ ꯉꯁꯤꯒꯤꯗꯤ ꯂꯣꯏꯁꯤꯜꯂꯁꯦ ꯌꯨꯇ꯭ꯌꯨꯕꯀꯤ ꯂꯥꯏꯚꯁꯦ ꯃꯌꯥꯝ ꯒꯨꯗ ꯅꯥꯏꯠ ꯒꯨꯗ ꯅꯥꯏꯠ ꯎꯝ